마제 그게 아hingi pung ahum makaisida maga nusina banu pisina mayam basida phone tawre haiba mado kano chirane na hairam bani amta yeng biyo thibiyo na hairakpa ada mayam basidi phone pai na pakhatana ne pamung je sangu bada lairam draba thonghang do lairam da ko thi thibda maningda mado heng tawra siram meba adugi moi mung manung je ya tha sana ba ma do ji wan da kaptana leiba ada pakang masa ju amingam jada ba ko yamna hazada ba ko tapsa ba do moi sagai hingo nung jina nuksi ba ju oi ba jane ba ma je do no mi to ma je mai masagi ka ga am lu na le hai ba ma di do ga je loina tai thom ba dai mai ma phim ong ga loi sidom dana kaim bo mung je nungai na da ba ma na sin ni hai ba gi kai kam bo leite ba do ga leite ba moi cha ising ga samin na dana ma je mai na do ma na nuksi nai ba nu pi ji da mana suicide note se usinari ba nupi da iram meba adu gong so bani wai saram maga sauna badagi madu se haidok pasale adu ga tilo kholo na dum haire kaimta ahian ba wa hairaktre adu moiju phajana thille na khun bai mung ni na moi cha ba sa thak se yam kaino oina pu dana mayam na puna da ba mong da pu dana ko adu thille adu ga di mama jana koi gi thilak pa jing je moi gi di mi je amma bo hek lairam da nupi thile ise mi mbok lairam da moi jenga aba nupa mayum se kaino toy jibo na ade moi na porak pa sa possible yen bina ba laitre ba loi thamam bana tana ade mama je masangam de doctor de budar ko da ngai ri una ba nu ngai roi na ko gi nu pa gi mama ga nupi ma ga phamin na dana wai wa tai sanai dana ko adu su sang handre ba adum una handana ngak tang minit mari manga kha kano torga sakre ba moi yamna nungai te ko moi na taw iba mong ma taw manipur laibak sida sumaina su taw de kana ta na mama jinu pa ji mama ji EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu Kurumjari and a very good evening. Ipo Mediana series and a Putokchari ba Crime Diaries, Yang Biro Pumna Mupo Ahan Maktada, Suras Kongban Tabam Taram Oxevakalon Kaikum the Bucheri, Nasi Miam Gidamakta Kogi, Crime Diaries, Se Ekoigi, Ipo Mediana series and a Putokchabada, Nasidi, Mayamgi. Sebata Buddha episode Kuntra Suba Yozare, Adana Mayambu Hana Tagachari, Crime Diaries, Miang Tabiriba, Kuntra Suba episode, Miang Tabiriba Singbusu, Tawimal Kangba Amadi, Equina, Mayambu appreciate Tozeri Lunena, Crime Diaries, Sum Chautorak Pasida, Equigi, Crime Diaries, family, Hanakona Tonzare. Crime Diaries family sing na initiate macam tobiraga akhoi subscribers si khare helan si loina na Manipur da pak chauna akhoi Crime Diaries gi mafam ama kallaga akhoi platform sina mayam da awareness amadi educate tawnabagi akhoi Ipo Media na puthokchariba Ipo Media na thamjariba concept akhoi Crime Diaries gi akhoi wahan thok lehen si haina thamjage loina na Crime Diaries gi kunthra suba episode Yorokpa Habasi, Ekoi, Adukimatic Nungaze, Harauze, Amadi, Mayambu Hanana Tagacha, Fondok Chari, Loinana, Crime Diaries, Ekoigi, Platform Sina, Ekoigi Nungyoba, Akoi Artha Thamjariba, Ekoigi Manipudagi, Ekoigi Society, the crime si, mitigate ba Hantaba, Amadi, Yaragadi, Pumut Mutatpa, Ohensi, Apaba Kunaima Puraksi, Aduga Ekoigi, Sigi Pandam Sida, Eko Mayamsi, initiate Machamacha, Mamlominaraga, Crime Diaries, Yang Badang Nataba, Crime Diaries, the Gimit Nakongu, Obiraga. Ekoi isa isana individually messages spread to biraga amadi kanabasi mayamda yenaminasi phongdok minasi amadi haidok minasi haibasi mathamjage mayamna ekoi Ipo Media na puthokchariba platform sida mayamgi support mayamgi ekoi thodang sina Crime Diaries sing asidi kunthra suba episode akoi changsin jabang ngamjare mai pakna aduna ngasigi Crime Diaries yengbire simbu hana thagachari loinana kasagi subscriber ahen basu purak minaraga hena pakthok chauthok minasi haibase thamjage aduga Crime Diaries ke khoigi thamjariba disclaimer amuktanga ningsing jaba tare waro biroi below 18 years na avoid to honbiu haibade khoigi wari se taruraga khoigi mature oidabana 18 years yodabana khoigi wakhan khanbang
ꯉꯝꯍꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯇꯥꯍꯟꯅꯤꯡꯗꯕ ꯀꯌꯥ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯍꯧꯗꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯀ꯭ꯂꯦꯃꯔꯁꯤꯁꯨ ꯊꯝꯖꯕꯅꯤ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯕꯨ ꯂꯤꯒꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯅꯠꯇꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯁꯤ ꯑꯩ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯏꯕꯗꯤ ꯂꯤꯒꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯋꯦꯔꯅꯦꯁ ꯄꯤꯕ एजुकेशन पीबा अदगी अखोगी मयामगिदमक्ता सोसाइटीदा क्राइम मिटिगेट तौनबगी मोटोदा थमजबनिना लीगल प्लेटफॉर्म से नचदे हाबसिमसु मयामदा अमुक्तंग निंगसिंगजबनी लोइनना अखोगी ngasisu कुंठा सुबे एपिसोड सिदसु तांग कुनमापनदसु अदुम सीरीज 9 तौबिरिबा अखोगी स्पॉन्सर सिना अदुमक तौबिरी अहान अखोगी स्पॉन्सर सि जोनिया खंबीरे जोनिया 2 दिमापुर लेबा दिमापुर की नागलैंड लेबा जोनिया 2 मयाम चटपीरगा टेस्ट लौबियु हॉस्पिटैलिटी मागी ऑथेंटिक ट्राइबल क्यूजिन्स मयाम टेस्ट लौबियु लोइनना अखोगी हिली एरियास लेबनिना अदुकी मतिक ब्यूटीफुली अखोगी डिजाइन तौरबा होटल नि अमदि अखोगी मदर नेचर की अखोगी सिनिक ओइबा अखोगी स्पॉट कया अमसु उबिबा फंगनी अदुगा मरक सिदा मखोगी पैकेज कया अमसु अखोगी ब्रेकफास्ट का से अखोगी लगा पीबा कयामा एक्साइटमेंट में लेगनी अदुना प्लीज टेक अ ब्रेक एंड देन विजिट दी जोनिया 2 हाइन थमजगे सिना सीके यामना कानबा प्लेटफॉर्म नि चौखत खोंगथांग एट उरिपोक पोलेम लेकाय सिदगी मयामना अखोगी एंटरप्रेन्योरशिप पाइखतनिंग बाइगी स्किल्स एक्सट्रैक्ट तौनिंगबा आइगी अहिबा हाइथोय सिंगदेबा उनिंगबा अमदि एगी नॉलेज खरा वालंबसिंग सिदगी फुलफिल तौबिरगा प्लेटफॉर्म सिदगी समना हायरबदा अखोगी शैम्पू मेकिंग परफ्यूम सेम्बा अदगी बेकिंग की कोर्स अमदि चॉकलेट कयाना चिंगबा साबा अखोगी खुद हईबा अदगी अखोई सेम साबा रक मा पुथोकपा ngamnabagi प्लेटफॉर्म पीरिबा चौखत खोंगथांग इंस्टीट्यूट मैम विजिट तौबिरगा कानबसि लौबियु अमदि इसागी सेंथोक अमदम लेपा ngamnabagi अखोगी खुदोंचाव अखोगी मयामना खौरांग नाइबिरिबा अखोगी ओजादो रोबिता लेमसु स्टूडियो लेंसिन लेबिरे मयामदा ओजा उत्रिङाइदा ओजागी ngasigisu अदुकी मतिक चंखोना याम लेमना फजना अखोगी अखोगी ओजासे सेट चाबिरमी हाइबदी ममांगी एपिसोड को मापलदसु स्पॉन्सर तोबिहिबा अदुगुमलबा अखोगी इचन मिस चिंगमैरोंग खोंगनांग अनि कारकता लेबा मिसना मेकओवर सिना अखोगी ngasiगी अखोगी ओजारो बिता लेमसी फजना डिजाइन तोबिरमे मेकअप एज वेल एज दी ट्रेडिशनल अटायर अदुना मयामना अखोगी मेकअप ममांगी 29 एपिसोड सु येंबियो अदुगा ngasi कुंठागी एपिसोड सु येंबियो लोइनना ओजागी मेकअप अमदी ओजागी अटायर ट्रेडिशनल अटायर सु मयामना येंबियो लोइनना मिसना मेकओवर सु मयामगी दरकार लेबदा मोइबु सिंगबियो अमदी मा कोर्स मचा अमसु यावी है कोई एपिसोड के मापन थमजगिबनी अदुगा मयाम तौबिनिंगबा लेरगसु कोई प्लीज डू नॉट हेजिटेट टू विजिट मिसना मेकओवर थमजगे गी कुंथ्रा सुबह एपिसोड से ओजाना थमिरिबा टॉपिक से काउंगमद्रब नुसीबा खितंग रोमांस दा बेस ओइबा माली अदुना ngasi से मयाम से खितंग अनोबा मयोल चोंगनबा खुदोंग चाबा लौमिनसी लोइनना अनोबा मयोल चोंगबा खुदोंग चाबा लौबसिदा क्राइम दी ताहनगुमसी हाइबसिमसु अमुक्तंग निसिंगजगे अखोगी क्राइम डायरीज की यामना मरु ओइबा मोटो ओइरिबा क्राइम हंथबा अखोगी लेबाक अमा मणिपुर अमा स्टेट अमा ओहेंसी हाइबगी अखोइना थमजबनिना ngasiगी ओजागी टॉपिक काउंगमद्रब नुसीबसिगी रस लौसी अमदि अखोइना तौरोइदबा मयाम अमा अवॉइड तौसी हन थमजगे अहान बसी ओजा अखोगी कुंठा सुबे एपिसोड सुरकपसे अदुकी मतिक याम नुंगाइजे ओजाबुसु तराम नोक्चरी लोइनेना ओजागी ngasiगी मक्केसिसु अदुकी मतिक लेमग्रे याम थीना जेंटल ओइबा यामना एलिगेंसु ओइबा अखोइ लुक्स अमसु ओइ ओजागे से अदुगा ओजासी अदुकी मतिक मिसना मेकओवर ना फजना मेकओवर तौबिरमे हाइतारे अदो ओजा कुंठा सुरकपा एपिसोड योक्सलपसे अखोइसे यामनसु हराउजे यामनसु नुंगाइ तौबिनगमसु अखोइगे लेबिरिबा अखोइ व्यूअर्स म्यामसु अखोइ याम चाउना रेस्पेक्ट थमजै लोइना अखोइ अकीबसु फाउजै हाइबदि अखोइना सुम सांगकपा मतमदा असोयंगाम यावरगदि सेबागा तौब ngамहौद्रगदि अखोइसु पाखतबा नते मयाम अदुबु अखोइसु मयामसी अखोइना याम नुसिजै यामना पासु पाखचै अमदि मयामगी सेबासी अखोइ मतोलोमना तौब ngamजगे हाइना मयामदगी बोरसु निजरी अदोगा अखोइगी ngasiगी कुंठा सुबे एपिसोड की मतंगदा अखोइ ओजारो बिता लेमगिसु वाखलोन खरदंग फोंदोकनबा अहानबदा हान हंगचगे अहानमक्तदा मयाम बिकोंगनो खोलमजरी अदो ngasiगी आइगी कनो ड्रेस अदुगा मेकअप लोइनबक से इनाउ नुपी ममांगदसु तौबिगिबा मेकओवर मिसना मेकओवर अदुगा इनाउ पी संजना तौबिबनी चिंगमैरोंग खोंगनांगनी कारक्ता लैबजना अदो इनाउ नुपी जे हाइड्रा फेशियल पा थाबा अदुगा सेमी परमानेंट कई कोर्सिंग जो मागी तौई मैमना इनाउ नुपीसद दरकार होइबा यूमदा लागा केहनिंगबा लेरसु
ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯑꯦꯡꯒꯦꯖ ꯇꯧꯕꯤꯌꯣꯅꯁꯨ ꯍꯥꯏꯖꯔꯤ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯑꯗꯨꯒ ꯍꯣꯏ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯍꯦꯛꯇ ꯋꯥꯔꯤꯁꯦ ꯂꯤꯗꯔꯛꯄꯗ ꯍꯦꯛꯇ ꯀꯥꯎꯈꯤꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯍꯥꯟꯅ ꯍꯥꯏꯔꯝꯒꯦꯕ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯌꯥꯝ ꯊꯣꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯈꯛ ꯀꯣ ꯄꯥꯈꯪ ꯃꯆꯥꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 3:30ꯁꯤꯗ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯤꯅ ꯃꯌꯥꯝꯕꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯥꯗꯣ ꯀꯩꯅꯣ ꯁꯤꯔꯅꯦꯅ ꯍꯥꯏꯔꯝꯕꯅꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯊꯤꯕꯤꯌꯨꯅ ꯍꯥꯏꯔꯛꯄ ꯑꯗ ꯃꯌꯥꯝꯕꯁꯤꯗꯤ ꯐꯣꯟ ꯄꯥꯏꯅ ꯄꯥꯈꯠꯇꯅꯅꯦ ꯐꯃꯨꯡꯁꯦ ꯆꯪꯉꯨꯕꯗ ꯂꯩꯔꯝꯗ꯭ꯔꯕ ꯊꯣꯡ ꯍꯥꯡꯗꯣꯛ ꯂꯩꯔꯝꯕꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯃꯅꯤꯡꯗ ꯃꯥꯗꯣ ꯍꯦꯡ ꯇꯧꯔ ꯁꯤꯔꯝꯃꯦꯕ ꯑꯗꯨꯒꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯃꯊꯥ ꯁꯥꯟꯅꯕ ꯃꯃꯥꯗꯣꯏꯁꯨ ꯋꯥꯟꯗ ꯀꯞꯇꯅ ꯂꯩꯕ ꯑꯗ ꯄꯥꯈꯪ ꯃꯆꯥꯗꯨꯁꯨ ꯌꯥꯝ ꯅꯤꯡꯉꯝꯖꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯖꯗꯕꯀꯣ ꯇꯞꯆꯕ ꯑꯗꯣ ꯃꯣꯏ ꯁꯥꯒꯩ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯨ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ ꯃꯥꯁꯦ ꯃꯥꯏ ꯃꯁꯥꯒꯤ ꯀꯥꯒꯁꯦ ꯌꯥꯝ ꯂꯨ ꯅꯥꯜꯂꯦ ꯍꯥꯏꯌꯦꯕ ꯃꯥꯗꯤ ꯑꯗꯨꯒ ꯑꯗꯨꯒꯁꯦ ꯂꯣꯏꯅ ꯇꯩꯊꯣꯛꯑꯝꯕ ꯑꯗꯩ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯡꯒꯁꯦ ꯂꯣꯏ ꯁꯤꯗꯣꯛꯑꯝꯗꯅ ꯀꯩꯝꯐꯧ ꯏꯃꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅꯗꯕ ꯃꯥꯅ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯑꯗꯨꯒ ꯂꯩꯇꯕ ꯃꯣꯏ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯁꯨꯁꯥꯏꯠ ꯅꯣꯠꯁꯦ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯁꯥꯎꯅꯕꯗꯒꯤ ꯃꯥꯗꯣ ꯂꯩꯇꯕ ꯑꯗꯨꯒ ꯁꯨꯁꯥꯏꯠ ꯅꯣꯠ ꯍꯥꯏꯁꯦ ꯍꯥꯟꯅ ꯏꯕ ꯅꯠꯇꯦ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔ ꯃꯇꯨꯡꯗ ꯁꯥꯎꯒꯠꯅꯔꯀꯥꯟꯗ ꯏꯕꯗꯣ ꯑꯗꯣ ꯅꯨꯄꯤꯁꯤꯗꯤ ꯍꯧꯖꯤꯛ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯣꯏꯅꯃꯛ ꯂꯣꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯃꯣꯏꯁꯦ ꯒꯦꯝ ꯁꯥꯟꯅꯕꯗ ꯈꯪꯅꯕꯖꯥꯠꯅꯤ ꯑꯗꯨꯒ ꯒꯦꯝ ꯁꯥꯟꯅꯕꯗ ꯈꯪꯅꯔꯒ ꯑꯗꯨꯝ ꯃꯥꯅ ꯃꯣꯏꯗ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤ ꯂꯤꯔꯝꯕꯗ ꯅꯨꯄꯤꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯥ 3ꯇꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯃꯥꯁꯤ ꯌꯥꯝꯅ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕꯗ ꯃꯣꯏ 4-5 ꯁꯥꯟꯅꯕꯁꯤda ꯂꯣꯏꯅꯃꯛ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄꯁꯦ ꯃꯃꯥꯟꯅꯕ ꯑꯇꯩ ꯁꯥꯟꯅꯕꯗ ꯌꯥꯎꯔꯤꯁꯤꯁꯨ ꯂꯣꯏ ꯇꯥꯗꯣꯏꯅꯤꯗꯅ ꯑꯗꯣ ꯊꯤꯅꯒ ꯑꯗꯨꯝ ꯉꯥꯡꯕ ꯒꯦꯝ ꯁꯥꯟꯅꯕꯁꯤꯗꯁꯨ ꯑꯗꯩ ꯅꯪꯒꯤ ꯅꯔꯅꯥꯏ ꯀꯌꯥ ꯂꯩꯖꯔꯒꯦꯅ ꯍꯥꯏꯕꯒꯁꯦ ꯀꯩꯅꯣ ꯑꯦꯀꯥꯎꯟꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯏ 2,000 ꯌꯥꯎꯏꯒ ꯍꯥꯏꯕꯁꯦ ꯏꯁ 2,000ꯗꯣ ꯀꯩꯗꯧꯗꯣꯏꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁꯇꯨꯗꯤ ꯌꯥꯝ ꯄꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯌꯥꯝ ꯊꯤ ꯉꯥꯡꯕꯤꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯎꯟꯅꯁꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯚꯔꯤ ꯄꯣꯠꯁꯦ ꯑꯗꯨ ꯊꯤꯜꯂꯛꯑꯣ ꯑꯗꯨ ꯀꯛꯎꯅ ꯍꯥꯏꯔꯒꯗꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯊꯤꯜꯍꯜꯂꯛꯑꯣ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯕꯨꯛ ꯇꯧꯔꯒ ꯅꯨꯄꯤꯁꯤꯗ ꯊꯤꯜꯍꯟꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯆꯥꯕꯤꯕ ꯑꯗꯨꯒ ꯎꯟꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯗꯤ ꯅꯣꯡꯇ ꯌꯥꯗꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄ ꯃꯥꯕꯨ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯂꯥꯞꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯝꯕꯗꯒꯤ ꯃꯥꯗꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯊꯛꯇ ꯃꯣꯏꯗꯤ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯀꯔꯤꯒꯤꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯟꯅꯈꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤꯁꯤꯗꯩ ꯍꯪꯅꯤꯡꯕ ꯃꯔꯝꯗꯤ ꯃꯥꯗꯣ ꯁꯤꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯝꯇ ꯊꯤꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯁꯤꯔ ꯂꯩꯔꯝꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯈꯟꯅ ꯅꯨꯄꯤꯗꯣ ꯁꯤꯔꯝꯃꯦ ꯍꯥꯏꯔꯗꯤ ꯀꯦꯁ ꯊꯥꯡꯒꯠꯂꯛꯇꯅ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯥꯁꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯃꯥꯅ ꯇꯦꯟꯁꯟ ꯄꯤꯔꯀꯥꯟꯗ ꯅꯨꯄꯤꯁꯦ ꯁꯤꯕꯅꯤ ꯃꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯍꯟꯕꯅꯤ ꯃꯁꯤ ꯑꯦꯕꯦꯠꯃꯦꯟ ꯇꯨ ꯁꯨꯁꯥꯏꯠ ꯑꯅ ꯄꯥꯜꯂꯀꯥꯟꯗ ꯀꯦꯁ ꯇꯧꯔꯛꯇꯅ ꯖꯦꯜ ꯆꯪꯉꯅꯤ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯀꯩ ꯇꯧꯕ ꯌꯥꯒꯦꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯑꯥꯏꯟꯗ ꯀꯔꯤ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯒ ꯇꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯣꯏ ꯃꯉꯣꯟꯗꯁꯨ ꯀꯩꯅꯣꯁꯦ ꯑꯦꯕꯦꯠꯃꯦꯟ ꯇꯨ ꯁꯨꯁꯥꯏꯠꯁꯦ ꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯉꯣꯟꯗꯁꯨ ꯁꯨꯁꯥꯏꯠ ꯅꯣꯠ ꯏꯔꯝꯃꯦ ꯑꯗꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯁꯥꯎꯅꯔꯒꯁꯨ ꯁꯤꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯧꯈꯠꯂꯒꯗꯤ ꯑꯝꯇꯪ ꯌꯦꯡꯁꯦꯅ ꯇꯧꯕꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯍꯧꯖꯤक ꯂꯣꯏ ꯂꯣꯠꯈ꯭ꯔꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩ ꯑꯗꯣ ꯏꯅꯥꯎꯁꯤꯡ ꯅꯣꯏ ꯁꯤꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯗꯤ ꯂꯧꯈꯠꯄꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯁꯤꯔꯒꯗꯤ ꯍꯌꯦꯡ ꯏꯃꯥ ꯏꯄꯥꯗꯨꯗꯤ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯗꯕ ꯏꯁꯥ ꯈꯛꯀꯤ ꯈꯟꯒꯅꯣꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯣꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯅꯍꯥ ꯏꯟꯈꯠꯂꯛꯄꯁꯦ ꯐꯣꯟꯗ ꯀꯩꯗ ꯈꯠꯅꯔꯒ ꯇꯦꯟꯁꯟ ꯂꯩꯔ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯤꯌꯦꯕ ꯑꯗꯣ ꯁꯤꯕꯤꯒꯅꯣꯕ ꯑꯗꯣ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯅꯦ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯏꯆꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯅ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯈꯔ ꯄꯨꯊꯔꯦ 5 ꯂꯥꯈꯀꯨꯝꯕ ꯑꯗꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯨꯕꯒꯤ ꯍꯤꯡꯒꯣꯜꯁꯦ ꯂꯧꯔꯒꯦ ꯅꯣꯏ ꯆꯠꯂꯣꯅ ꯇꯥꯜꯂꯦ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯥ 2 ꯂꯩꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯑꯩꯁꯦ ꯃꯤꯔꯣꯟꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯑꯗꯣ ꯏꯆꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯁꯦ ꯑꯝꯇ ꯅꯠꯇꯦ ꯑꯩꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯃꯆꯥ ꯄꯣꯛꯇꯕꯩ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯗꯅ ꯑꯗꯨꯗ ꯃꯆꯥ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯏꯃꯨꯡꯗꯨꯒꯤꯁꯨ ꯃꯆꯥ ꯄꯤꯕ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯋꯥꯕꯁꯦ ꯄꯥꯡꯕꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯆꯦ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯉꯥꯡꯁꯦ ꯑꯅ ꯃꯥꯁꯦ ꯀꯞꯄꯒ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯦ ꯏꯆꯥ ꯌꯣꯟꯕꯅꯦꯅ ꯈꯟꯕꯤꯒꯅꯨ ꯃꯃꯥꯅꯕꯨ ꯃꯆꯥꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯏꯆꯦ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯗꯨꯐꯥꯎꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯞꯁꯦ ꯂꯧꯔꯛꯏꯅꯦꯕ ꯃꯥꯁꯨ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯇꯥꯟꯅꯔꯛꯑꯝꯃꯦ ꯑꯗꯩ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯏꯆꯦ ꯃꯤ ꯂꯩꯔꯕ꯭ꯔꯥꯅꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯁꯦ ꯑꯩꯅ ꯄꯣꯛꯑꯒ ꯌꯣꯛꯄꯗꯤ ꯉꯝꯃꯣꯏꯗꯕꯅꯤ나 ꯑꯩ ꯃꯥꯡꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥ ꯅꯪꯒꯤꯅ ꯌꯨꯝ ꯍꯤꯡꯒꯣꯜ ꯀꯟꯗꯣꯏꯕ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯒꯤ
ꯄꯨꯟꯁꯤ ꯂꯦꯞꯇꯣꯏꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯃꯅꯤꯅꯤ ꯑꯇꯥꯡꯕꯅꯤ ꯃꯗꯨ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨꯅ IVF ꯇꯧꯔꯒꯗꯁꯨ ꯂꯥꯛ 10 ꯍꯦꯟꯅ ꯆꯪꯅ ꯄꯣꯛꯅꯔꯤꯗꯅꯀꯣ ꯑꯗꯣ ꯑꯩ ꯅꯥꯈꯣ ꯑꯩꯅ ꯍꯥꯏꯒꯦ ꯑꯩ ꯑꯗꯨꯝ ꯂꯥꯎꯊꯣꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯅ ꯌꯣꯛꯅꯤꯡꯕ ꯅꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯃꯣꯏꯒꯤꯁꯨ ꯃꯆꯥ ꯐꯪꯖꯈꯤꯕ ꯑꯗꯨ ꯂꯩꯔꯒꯗꯤ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯗꯨ ꯃꯥ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯦꯕ ꯑꯗꯨ ꯑꯩꯅꯁꯨ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯄꯁꯤꯡꯁꯤꯗ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯥꯕ ꯍꯧꯋꯦꯕ ꯃꯣꯏ ꯃꯁꯦꯟꯐꯥꯎ ꯋꯥꯔꯤ ꯁꯥꯍꯜꯂꯦꯕꯀꯣ ꯅꯣꯏ ꯁꯨꯃꯥꯏ ꯂꯩꯅꯦ ꯃꯥꯗꯣ ꯎꯄꯥꯏ ꯂꯩꯇꯕꯗꯩ ꯍꯥꯏꯕꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕꯁꯤꯅ ꯉꯍꯥꯟ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯉꯔꯥꯡꯁꯨ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯐꯝꯃꯤꯁꯤꯁꯨ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ ꯑꯩꯅ ꯆꯪꯉꯛꯑꯝꯗꯥꯏꯗꯀꯣ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯇꯧꯁꯜꯂꯣ ꯃꯄꯥꯝꯗꯁꯨ ꯂꯩꯇꯦ ꯍꯥꯏ ꯃꯔꯤ ꯃꯇꯥ ꯍꯪꯅꯕ ꯌꯥꯕ ꯍꯪꯅꯔꯦ ꯃꯥꯁꯨ ꯇꯦꯟꯁꯟꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯁꯨ ꯍꯪꯉꯛꯑꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ 6 ꯁꯨꯔꯦ ꯏꯅꯥꯎꯅꯨꯄꯤꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ ꯃꯥ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅꯀꯣ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯈꯛꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄꯅꯦꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒ ꯄꯩꯁꯥꯒ ꯄꯣꯔꯛꯑꯣꯅ ꯑꯩꯈꯣꯏ ꯃꯤꯈꯩꯗꯣ ꯐꯥꯔ ꯊꯝꯈ꯭ꯔꯦ ꯆꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯈꯨꯗꯛꯇꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯑꯗꯨ ꯃꯁꯥ ꯌꯥꯅꯗꯅꯁꯨ ꯆꯦꯜꯂꯦ ꯑꯗꯨꯒ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯇꯧꯔꯒ ꯂꯧꯊꯣꯛꯎꯆꯣ ꯃꯤꯗꯣ ꯍꯥꯟꯅ ꯅꯣꯏꯒꯤ ꯐꯥꯔꯤꯕꯗꯣ ꯑꯅ ꯍꯥꯏꯌꯦꯕ ꯅꯨꯄꯤꯗꯨꯗꯤ ꯆꯍꯤꯗꯤ ꯁꯨꯔꯕ꯭ꯔꯥꯅ ꯁꯨꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤ ꯃꯆꯥꯗꯣꯀꯣ ꯑꯗꯨ ꯆꯍꯤ ꯁꯨꯔꯗꯤ ꯅꯨꯄꯤꯗꯨꯅꯕꯨ ꯂꯦꯞꯄꯗꯤ ꯃꯁꯥꯅ ꯌꯥꯝꯅ ꯐꯖꯅ ꯆꯦꯜꯂꯛꯄ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯅꯨꯄꯤꯗꯨꯅꯕꯨꯗꯤ ꯑꯩ ꯂꯦꯞꯀꯦ ꯑꯩ ꯏꯁꯥꯅ ꯌꯥꯏ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯇꯧꯔꯁꯨ ꯑꯃꯗ ꯇꯧꯔꯁꯨ ꯑꯩ ꯂꯦꯞꯀꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯗꯤ ꯂꯧꯊꯣꯛꯎꯆꯣꯅꯗ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯒ ꯂꯨꯍꯣꯡꯕꯩ ꯋꯥ ꯂꯦꯞꯅꯁꯤꯗꯩ ꯂꯥꯛꯑꯣꯅ ꯀꯧꯔꯒ ꯃꯌꯨꯝꯗ ꯐꯥꯖꯜꯂ ꯂꯥꯛꯑꯒ ꯄꯤꯌꯣꯅ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯏ ꯃꯍꯨꯠꯄꯨꯗꯤꯅꯦ ꯍꯣꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯃꯣꯏ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯃꯌꯥꯝ ꯇꯧꯔꯒ ꯀꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯍꯛꯇꯣ ꯇꯥꯟꯕ ꯌꯥꯏꯑꯕ ꯑꯗꯩ ꯑꯃꯈꯛꯁꯨ ꯁꯤꯅ ꯗꯥꯏꯔꯦꯛ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕꯀꯣ ꯃꯣꯏꯗꯣ ꯑꯗꯨꯝ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯇꯥꯏ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯉꯁꯤ ꯍꯩꯊꯤꯟ ꯂꯩꯊꯤꯟꯕ ꯂꯥꯛꯑꯣꯅ ꯀꯧꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯀꯣꯏꯕ ꯆꯠꯇꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯒꯥꯔꯤ ꯈꯥꯝꯃꯨꯕꯩ ꯏꯆꯥꯅꯨꯄꯤꯁꯦ ꯐꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯣ ꯂꯩꯍꯟꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯃꯣꯏ ꯀꯧꯔꯒ ꯁꯤꯗ ꯋꯥ ꯉꯥꯡꯅꯒꯦ ꯇꯧꯕꯅꯦꯅ ꯑꯩꯅ ꯀꯧ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯐꯖꯅ ꯍꯥꯏꯕꯤꯈꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯒ ꯌꯥꯎꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒ ꯃꯤ ꯃꯌꯨꯝꯗ ꯀꯩꯗꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯦꯜ ꯑꯣꯏꯅ ꯑꯣꯐꯤꯁꯇ ꯇꯧꯒꯗꯕꯅꯤ ꯅꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯌꯥꯅꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯄꯨꯂꯞ ꯐꯝꯃꯤꯟꯅꯁꯦ ꯍꯥꯏꯈꯤꯕ ꯑꯗꯩ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯌꯣꯅ ꯏꯆꯥꯅꯨꯄꯤꯅꯁꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯕ ꯃꯥꯅ ꯑꯩ ꯃꯥꯡꯗ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯗꯅ ꯀꯣꯏꯅꯗꯅ ꯑꯩꯗꯤ ꯃꯥ ꯂꯧꯅꯤ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯐꯨꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯃꯥꯡꯗ ꯁꯣꯔꯣꯛꯇ ꯇꯧꯔꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯅ ꯀꯞꯇꯅ ꯇꯧꯕꯗꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝꯁꯦ ꯁꯥꯎꯅꯗꯅ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯁꯥꯎꯅꯗꯅ ꯑꯩꯈꯣꯏꯁꯦ ꯐꯥꯖꯤꯜꯂꯦ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯔꯦ ꯑꯗꯣꯀꯩꯅꯣ ꯃꯣꯏꯒꯤ ꯃꯤ 10 ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯌꯨꯝꯗ ꯀꯦꯁ ꯇꯧꯕꯤꯒꯅꯨ ꯅꯌꯨꯝꯗꯅꯦ ꯃꯤꯅꯅꯦ ꯃꯆꯥꯅꯨꯄꯤ ꯌꯣꯜꯂꯦ ꯍꯥꯏꯕꯤꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯛꯁꯤꯗꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯃꯤꯗꯨꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯎꯄꯨ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯃꯣꯏ ꯃꯔꯨ ꯑꯣꯏꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯗꯤ ꯂꯣꯏꯅ ꯑꯗ ꯂꯥꯛꯑ ꯂꯩꯔꯒ ꯀꯅꯥꯅ ꯑꯗ ꯄꯩꯁꯥꯗꯣ ꯊꯤꯗꯣꯏꯅꯣ ꯑꯗꯨꯅ ꯏꯆꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯈꯣ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯐꯖꯅ ꯇꯧꯁꯤꯅ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯖꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯩꯁꯥꯁꯦ ꯂꯧꯗ꯭ꯔꯒꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯆꯔꯥ ꯍꯦꯜꯂꯕ꯭ꯔꯥ ꯑꯗꯨꯗꯣ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯃꯤ ꯐꯥꯖꯤꯜꯂꯒꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯏꯟ ꯂꯧꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯅꯈ꯭ꯔꯕꯅꯣ ꯄꯨꯂꯤꯁ ꯄꯨꯔꯛꯑꯒ ꯃꯤꯗꯣ ꯐꯥꯗꯣꯛꯀꯅꯤ ꯍꯥꯏ ꯑꯗꯨ ꯍꯥꯏ ꯑꯅꯁꯨ ꯃꯥꯅ ꯍꯥꯏꯔꯛꯑꯝꯃꯦꯕ ꯑꯗꯨꯃꯥꯏꯅꯕꯨ ꯐꯥꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯃꯣꯏ ꯌꯥꯅꯔꯒ ꯄꯩꯁꯥꯗꯣ ꯄꯤꯔꯝꯃꯒꯕꯨ ꯆꯠꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯃꯥꯡꯒꯣꯟꯗ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯁꯤꯁꯦ ꯁꯨꯡꯇꯧ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨ ꯃꯤꯅꯁꯨ ꯌꯥꯝ ꯐꯖꯗꯕ ꯇꯥꯏꯌꯦꯕ ꯂꯦꯝꯅ ꯄꯨꯂꯤꯁꯇ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯏ ꯅꯨꯄꯥꯗꯨꯅ ꯎꯁꯤꯠꯇꯦ ꯆꯨꯝꯃꯦꯕ ꯑꯗꯣ ꯄꯨꯂꯤꯁꯇ ꯐꯖꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯇꯦꯡ ꯄꯥꯡꯉꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯅꯣꯏ ꯃꯤ ꯃꯆꯥ ꯂꯨꯍꯣꯡꯗꯧꯔꯕꯁꯤꯕꯨ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯃꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯗꯣ ꯅꯪ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯗꯤ ꯃꯥ ꯂꯧꯅꯤ ꯅꯪ ꯁꯨꯡꯂꯧ ꯂꯧꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏꯅ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯅ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯨꯝꯗ ꯃꯤꯗꯣ ꯍꯩꯊꯤꯟ ꯂꯩꯊꯤꯟꯕ ꯂꯥꯛꯑꯣꯅ ꯀꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯃꯤꯗꯨꯅ ꯍꯌꯦꯡꯉꯥꯏꯐꯥꯎꯁꯨ ꯃꯣꯏ ꯃꯌꯥꯝꯗꯣ ꯍꯩꯊꯤꯟ ꯂꯩꯊꯤꯟꯕꯅ ꯆꯠꯂ ꯐꯥꯖꯤꯜꯂꯦꯅ ꯏꯃꯨꯡꯗꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯍꯥꯏꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯐꯥꯖꯤꯟꯗ꯭ꯔꯒꯗꯤ ꯈꯨꯗꯛꯇ ꯄꯩꯁꯥꯗꯣ ꯐꯥꯔ ꯄꯣꯔꯛꯑꯣ ꯍꯥꯏꯗ꯭ꯔꯒꯗꯤ ꯐꯪꯉꯔꯣꯏ ꯀꯦꯁꯇꯣ ꯃꯇꯨꯡ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕ ꯀꯩꯝꯇ ꯑꯗꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒꯁꯨ ꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯝ ꯄꯨꯂꯤꯁ ꯄꯨꯔ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤꯅꯦꯕ ꯁꯤꯝꯇꯪꯗꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯕꯁꯤꯡꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯁꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦꯕꯀꯣ ꯁꯤ ꯌꯥꯝ ꯐꯖꯗꯕ ꯑꯣꯏꯌꯦꯕ ꯁꯤꯈꯩꯁꯦ
adagi amma khaknane kainoje lupa crore mu puthaiye maje lot kena la e ba home da ko maje smai to bune akhoi TV fridge washing machine oigera sana oigera blanket oigera iron goddess oigera sofa oigera khangde loin bak se maun dai loba yaba mina piu habje nong magi hapta gi thigala maun dai loba ado mana mu ma di sempot laita bani na mingon dai pura ka tawba mingon dai mana puri jina tara ka pi ta puba adai lupa lak tara loba sida lak ama hana ka haura ne ye adai mu tara ka bi ji interest hun ba adai lak manga pure dana lesing yang kai hana lau dai ba adu gi interest mu puba adai mu nong magi lupa lak tara loba sida ne koi gi sendoi je nong magi lupa lesing manga ma thigat pa adu di tham da lupa lam ga lising yang kai ne ba lak tara ji interest adu ma de adu gum ba je aina lauri ba posiga dukan dana kaya sing ba aina thadari sidana kaya khongo toi ba mingon dai aina puri sidana kaya ka doi ba je sukhang he khan hotana ne pang lau da lau salaga khoi gi sendoi ju ka horo hana lupa lak tara pureng khalaji ne e handak lak tara am ga thadaro haidi lak mapan pirani lak mapan du lak tara tu gi interest su ka horo mo harani som dana smain thadagrani adai amko ju lam nga pisalo harga smai chum ma phamam dai lak kontra ma phamam dai lak hompu ma phamam dai lak traw nga sendoi je sang nai ra bani na adum pira ba mana sang nai ba sendoi du di ne atong ba dai na te ba puri ba mi ma sa du dai ne andak tha da mo hapsalo hai ba sendoi do la horo mo hai ba mai ma sa gi paisa du na sendoi do pibiram bane ba admai tor kan da di mana paru ba di paisa di suk ya ma ba adu hun gi ba da khongolak pa du na sendoi chum hun do khraga adum paisa je laitraba laitraba adumai tawdana sum puthara po ola sendoi do sang na raktrabani na mina ju paisa thadau ya raktre moi gi selep thawgale adadi magi thada gi ba khara doi khongala ga sum sendoi oina hunna graba selep singbang amaudraba selep mam je loi puthara ba aduda ma je lot palak pane ba si yengune pung ki hai ba smaina koi gi khwai da gi hujik ta pang ba je sengang thadoi ba mi ji na khwai pang ba tare aduga si je puri ba mi na ne si je pura ga si chawthos mai singe na khan ba mi di izat leiba tangai phadaba gi puru ba adum ba khara gi wane ba si na tab ji pu gi ba nu mi tu gi ma gi paisa oi gra bane ba e mi gi paisa je singdoi mi ko aina tong ji na kaya mi gi hun ga kan da ga pa ba na te ba pusala jwa gi type ta ne singaroi da ba dauna mi gi paisa do puri do ai gi oi ra ba ni nu mi tu gi hai bai type ta taw ba ma am lei ba ko si am section mi na ba yam section mi na ba ma thau tai ba ko ado dai Oze, asigi wari je, asidi wari je break mamang na kaungam darba nungsi ba je lijage, aduga break matung na aiju aina live ta thengna pa tongan bali daba mayam yauri ba marak ta khagak li da mayam na ju isegi wari yaubi ro matek isegi punsi da thengna rak pa wa nungai yam nungai haidana mayam na hai donga sidi aiju pen na aina lining ba som matam je su phang hek phang da ba mayam ji wari li bo na ba da aduna ngasidi phajana break matung da aduna mu lijage ado han bagi wari kaungam draba nungsi ba je lijage ko koi gi kaino je inaw nu pa do yam nungsi ye mana la ga liram ba wari ne ko koi gi noi tak ka tor ga ne mai je sanai ko to ko je saw na ga si ba likka se am saw na ga du ga ma gi driver ga tor ga koi gi fortuner da ga la e ko ado ma je kaino ise makon ga se am saw ado nu pa na ga khara noi tak to ba ga je koi gi hek yeng ba da yam adum kaino mayang kang ba nu pa ga kitang noi tak to ba nu pa ga je gas leiba hek yeng ba ngang thok chak tor ba ta ba nungai ba mawong ma to je kitang noi tak to ba ga jina sum heli dana ko alama alum ba da makon ga je bro lawe ma je isi ai nga sidi wari je li ro ge la bani se ana tor ma je li da re ba ko da ma je ma pi ga je tai kap pe isi ai ji yeng ba da yam nungai ba mi man dra isi mi roi man bani isi ai je mayam jo hai ni snoi di nungai je ni na ko ji na ka kun bane na laikai kun mayam maru mapang mayam jina yam nungai thambi adu ise ai gi thamoi manung da sai ba ai gi kaungam draba nuksi ba ji di ise mahut sin ba jungam de muthat pa jungam de icha ani saure isa adu hujik pau kaw pa jungam de ise mi mayam gi wari lirak pa da thamoi je pungam da na ai gi jum da li ro ge lai me na mana li re ba ko yam phajai mai wari du ko ma mai na li re akoigi smai tau bajane ma je akoigi class 11 karak pajida jigi nupi je moi school da thengna ba adagi mabang je nuksina gi bajane ise ma je ai gi first lab ne ai ju ma gi first lab ne ise
ibanigi nungsinabdo kamaina kaudoi no haiba koigi nupa sigina family na smai tauba moigi mai kai du dane hek haibada dum khangdoi ni ko yam nungai na business na mai paga yam nungai leiba moigi mapa hoijina business tau mayam je punba moidi karbar wala mayam je duga lag yang khai dam ta loge ngasi nang na dre aigi ade adu na sat pithok pichin ga taraga moigi yam na adumaina leiba aduga thabak tauba mi je panam sauba officer oigera amo oigera moina kaimbo khande babdi tolop somdari thabak tauba lising marfu sare lak sare lising yang khai sare adi saure lei nei midana ai thabak saure na moidi adu de koi gi nomagi koi gi sendo yaude ana adumba imung oiba moi khenari baje adumba imung oi moi gi na mai karbar tor gam nuai na building leidana imphal daga je moi gi plot nung leidana bhara sandana adumai leigre moi gi kainom da ko mai kai duna khangdana mana tawri business da mai paktana yamna thina lingna leiba security thamdana moi ju gate nung ga je ngak tana mi ga je changninge chang ya da ba ya blora sang ba adumai leigre nupi ji gi namu kamai taw ga habda moi gi na la yam haiba mama ampa ani je officer oiba phanam karor vai gera adumai koigi kaino tawbase moina mi oin tha da moina thabak tawba officer oiba kari officer no kari department no haibase mo hangna ba aduga moi gi colleague officer masen moina muktina ba loina ba adugi mai masa jing je semba officer oihan ba adai mayum pambada asmana masana leido karambo officer no kari department ta tawi adai mai mamau lo leido kari oi gaina thabak taw daga di ikai na ba oiba moi gi lifestyle jina inakti loi khunna ba aduga koigi akoi lai su yaudana karbar business taw bajana pung taw taw pa chaw pai gi ba lai su di yaudda boina ubudo si ani gi family ni nungsinari ba ni je aduda koigi nupim sa ji moi parents na yam section na thammi moi ju ka da thin dana school kai myam si home tutor kau dana mai thambai mung ni yam lon na haina ma school da moi ni se nungsina jare ko adu 12 lora kan da pungau he ngau na dana moi ni se lo na phone taw na dana da school je 12 lora kan da koigi school kadrabanina udadi leiba ngamdabanina nupam sajina asom dai juma di driver ga yaudadi mathanda thadok ponte ba mapa hoina pakhatana ko adumai torga driver duga tharaga smoi thongnau mya daga nga khamba nga ka uraga dum penja ba koi unabadi phang da ba adai nungdang daga salaga nupijina du saninge habje moi thonggan dai serang da mai yang khatlaga nupijina kainoma khoigi thawi gumbam thadaraga kiraga ga lokatana miu gini ga yeng dana adum adumai thillaga nongmo yeng jaraga amaina sum nungsin jarakpa moije aduda kamai tawge habda khoigi kano se nupijina mu college se mapan tamgre adai nupaji di moidi business kyam sin bai mungoi banina mapan tamandre aduda ga se mana mi ko khudingi sena dana nang college alaba halabra adu tawraba breakfast sarabana adumaina taibang ji ma lakharbane ba moini gi ko aduga si je nupiji gi mama hoijina mu moigi officer imung amgi macha moi mungje tinaba moi masen yam lu na tinai moi je asuk matik plan ni juki nupam sa ji mana moi je dum ehengai pina ji khosi na dum hairaga nupam sa ji ga nupim sa ji ga di wari je kitang di sanaraga ko yam di sanadaba aduga mana haiba juki nupa ji ta ko moi je macha je nupi dai nupa dai nupi je mathandane ba aduna hayeng nang aso officer morga ija nupi jo officer ga noi launa ga dami ko ima gi mang da nang je officer mo oiraga dadi lepu ko na mama jina ga haiba adam esmami ai oigani gaina nupa jina jo haraga smoi ima na ju smai hai ado officer oidaba yadabani na like se kanna paraga madi UPSC exam thani khone na dom dhonaraga phone de kitang tawnaraga do moi thogla kan da di family dum sa sing de samin naraga asu mabani khakki oiba nuksina badi kaisu yaude ba aduga nupi jina di khan badi adum mana nuksina jabadu da dum cien bada mama ina kaisu hairoi na ma ju am serious oisan da ba adu kan da di kam smai chum nuksina ga la khraga nupi ju kaino master loire ba magi thabak wanom dana khotana tawre adu kan da asai gi nupa da ju UPSC exam je tharaga ma ju kaino tawre ma ju yaure ma pan da tai ko thabak ti magi aduga kamai to kan da moi harau dana sak singa hau chamin na dana magi thabak khalak pagi ko aduga adumai to kan da moi je pinara ji kholaji na haina ba hogal eba adai serious thakla oi sale ko dum aduga di nupi ji ju tawbam khangdre ba nungai tre ba ko adai asma sidi ai smai chum lai bana di yara roena ma ju kaino nupa da haire ba ai di sum moi ima na bodi dum haye do ai di sum phagi mali adu hoji ti am tuna serious oi sale adu ibane je CLG na
ꯑꯗꯩ ꯃꯃꯥꯁꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯀꯣꯏꯅꯩꯁꯦ ꯈꯪꯉꯦꯕ ꯈꯪꯉꯛꯄꯗꯩ ꯅꯪ ꯑꯣꯏꯔꯣꯏ ꯇꯧꯅꯨ ꯑꯩꯈꯣꯏꯒ ꯉꯋꯥꯏꯗꯩ ꯇꯤꯟꯅꯔꯛꯄ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯕ ꯐꯦꯃꯤꯂꯤꯁꯤꯗ ꯂꯩꯒꯗꯕꯅꯤ ꯑꯅ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯨ ꯆꯥꯡ ꯇꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯏꯃꯥ ꯍꯥꯏꯕꯗ ꯃꯣꯏ ꯕꯤꯖꯤꯅꯦꯁꯇꯣ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯃꯥ ꯃꯁꯥ ꯀꯔꯤ ꯁꯥꯔꯚꯤꯁ ꯇꯧꯒꯦ ꯃꯄꯥ ꯀꯩꯗꯧꯒꯦ ꯃꯃꯥ ꯀꯩꯗꯧꯒꯦ ꯄꯥꯝꯗꯦ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏꯒ ꯆꯥꯟꯅꯕ ꯂꯩꯅꯒꯗꯧꯅꯤ ꯍꯌꯦꯡ ꯀꯅꯥꯏ ꯃꯆꯥꯅꯣ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯀꯩꯗꯧꯏ ꯅꯨꯄꯥ ꯃꯆꯥ ꯀꯩꯗꯧꯏꯅ ꯑꯩꯈꯣꯏ ꯀꯣꯂꯤꯛꯁꯤꯡꯅ ꯍꯪꯉꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯒꯅꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤꯅꯦ ꯃꯃꯤꯅ ꯑꯩ ꯎꯕꯗ ꯈꯣꯏꯔꯝꯃꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯄꯨꯃꯤꯟꯅꯔꯕꯅꯤ ꯅꯪ ꯅꯊꯟꯗꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯥꯅꯗꯤ ꯍꯌꯦꯡ ꯅꯤꯉꯣꯜ ꯃꯋꯥꯠꯅꯤꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯗꯨꯗꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯩꯈꯣꯏꯒ ꯃꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥꯁꯨ ꯑꯩꯈꯣꯏꯒ ꯐꯖꯅ ꯂꯣꯏꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯗꯨꯅ ꯃꯃꯥꯁꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯅꯪ ꯇꯧꯅꯣꯅ ꯑꯗ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯍꯣꯏ ꯇꯣꯛꯑꯒꯦ ꯃꯃꯥ ꯍꯥꯏꯔꯒ ꯑꯗꯨꯝꯗꯤ ꯇꯣꯛꯄ ꯉꯝꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗ ꯃꯣꯏꯁꯦ ꯀꯟꯅ ꯁꯣꯝꯗ ꯂꯨꯍꯣꯡꯕꯩ ꯈꯣꯠꯄꯩ ꯍꯥꯏꯅꯔꯛꯄ ꯃꯇꯥꯡꯁꯤꯗ ꯅꯨꯄꯤꯁꯦ ꯆꯦꯜꯂꯦꯕꯀꯣ ꯆꯦꯟꯕꯁꯤꯗ ꯍꯦꯛꯇ ꯃꯃꯥꯁꯦ ꯋꯥꯟꯊꯕꯅꯦꯕ ꯃꯆꯥꯅꯨꯄꯤꯁꯦ ꯆꯦꯟꯕꯗ ꯃꯥꯗꯤ ꯁꯣꯝꯗ ꯆꯣꯞꯇꯣꯏꯗꯣ ꯍꯦꯛꯇ ꯋꯥꯟꯊꯗꯅ ꯗꯥꯛꯇꯔꯗ ꯄꯨꯈꯠꯅꯗꯅ ꯂꯥꯏꯀꯟꯅꯔꯦ ꯑꯗꯨꯒꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯁꯣꯝꯗ ꯃꯊꯥ ꯁꯥꯏ ꯃꯥꯏ ꯅꯨꯡꯁꯤꯅꯕ ꯆꯦꯜꯂꯦ ꯀꯥꯏꯅ ꯃꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯁꯦ ꯀꯔꯤ ꯋꯥꯠꯂꯤ ꯑꯩꯁꯨ ꯃꯥꯁꯇꯔꯁꯨ ꯂꯣꯏꯔꯦ ꯑꯗꯩ ꯅꯣꯏ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯁꯨ ꯀꯔꯤ ꯊꯕꯛꯅꯣ ꯋꯥꯅꯣꯝꯁꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯃꯃꯤꯅ ꯑꯩꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯤꯁꯤꯕꯣꯅꯅꯦ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯃꯃꯥꯗꯨꯅꯒ ꯍꯥꯏ ꯁꯣꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯦꯔꯤꯠꯅ ꯈꯟꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯧꯗꯣꯏ ꯊꯕꯛꯇꯨꯅ ꯂꯩꯔꯒ ꯇꯧꯗꯣꯏꯅꯤ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕ ꯗꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯀꯥꯏꯅꯀꯣ ꯃꯃꯥꯁꯤꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯁꯣꯝꯗ ꯃꯃꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯁꯦ ꯃꯊꯥꯅ ꯉꯥꯎꯔꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯁꯥꯒꯩꯒꯤꯀꯣ ꯃꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯃꯤꯗꯣ ꯋꯥꯟꯊꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯅ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯌꯨꯛꯁꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯦ ꯑꯗꯨꯒ ꯊꯤꯜꯂꯛꯑꯣ ꯈꯣꯠꯂꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯀꯩꯝꯇ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯐꯖꯅ ꯊꯤꯜꯂꯦ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤꯅ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯆꯥ ꯑꯊꯛꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯄꯨꯗꯅ ꯃꯌꯥꯝꯅ ꯄꯨꯅꯗꯕ ꯃꯑꯣꯡꯗ ꯄꯨꯗꯅꯀꯣ ꯐꯖꯅ ꯊꯤꯜꯂꯦ ꯑꯗꯨꯒꯗꯤ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯤꯜꯂꯛꯄꯁꯤꯡꯁꯦ ꯃꯣꯏꯒꯤꯗꯤ ꯃꯤꯁꯦ ꯑꯃꯕꯨ ꯍꯦꯛ ꯂꯩꯔꯝꯗꯕ ꯅꯨꯄꯤ ꯊꯤꯜꯂꯛꯏꯁꯦ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗꯕ ꯃꯣꯏꯁꯦ ꯉꯛꯑꯕ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯩ ꯃꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯐꯧ ꯌꯦꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦꯕ ꯂꯣꯏ ꯊꯝꯃꯝꯕ ꯅꯠꯇꯅ ꯑꯗꯩ ꯃꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯗꯣꯛꯇꯔꯗꯩ ꯄꯨꯊꯔꯛꯄꯗ ꯉꯥꯏꯔꯤ ꯎꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯒ ꯅꯨꯄꯤ ꯃꯃꯥꯒ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩꯗꯅꯀꯣ ꯑꯗꯨꯁꯨ ꯆꯪꯍꯟꯗ꯭ꯔꯦꯕ ꯑꯗꯨꯝ ꯎꯅꯍꯟꯗꯅ ꯉꯥꯏꯍꯥꯛꯇꯪꯈꯛ ꯃꯣꯏꯁꯦ ꯃꯤꯅꯤꯠ 4-5ꯈꯛ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯗꯦ ꯀꯅꯥꯝꯇꯅ ꯃꯃꯥꯁꯦ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯍꯜꯂꯦꯕ ꯑꯗꯨꯒ ꯃꯣꯏꯁꯨ ꯌꯥꯝꯅ ꯃꯥꯏꯀꯩꯗꯨꯗ ꯂꯤꯡꯅ ꯂꯩꯕꯅꯤ나 ꯆꯠꯃꯤꯟꯅꯔꯤꯕ ꯃꯣꯏꯁꯦ ꯃꯤ ꯌꯥꯝ ꯂꯥꯛꯄꯤꯒꯅꯣꯅ ꯃꯤ ꯌꯥꯝ ꯆꯠꯇꯦꯕ ꯃꯣꯏ 5-10ꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯤꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯄꯅꯀꯣ ꯃꯣꯏꯁꯨ ꯅꯨꯄꯤꯁꯦ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯂꯨꯍꯣꯡꯗꯣꯔꯦ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤ ꯂꯣꯏ ꯈꯪꯕꯅꯤꯅ ꯃꯣꯏꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯦ ꯊꯃꯣꯏ ꯁꯣꯛꯇꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯃꯥꯁꯤꯅ ꯍꯦꯛꯇ ꯅꯥꯏꯌꯦꯅ ꯋꯥꯟꯊꯩꯌꯦꯅ ꯗꯥꯛꯇꯔꯗ ꯆꯠꯂꯨꯔ ꯄꯨꯊꯔꯛꯏꯕ ꯃꯃꯥꯁꯤꯅꯅꯦ ꯃꯥꯅ ꯁꯦꯠꯂꯛ ꯆꯥꯔꯛꯄ ꯐꯤꯈꯩꯗꯣ ꯖꯦꯔ ꯁꯦꯒꯥꯏꯕꯅꯦꯌꯦ ꯔꯥꯅꯤ ꯐꯤ ꯀꯩꯀꯥ ꯃꯌꯥꯝꯁꯦꯀꯣ ꯂꯣꯏ ꯁꯦꯒꯥꯏꯔꯒ ꯍꯦꯛꯇ ꯂꯪꯊꯣꯛꯄꯅꯦꯌꯦ ꯅꯪ ꯑꯩꯅ ꯇꯧꯒꯅꯣꯅ ꯍꯥꯏꯗ꯭ꯔꯥ ꯁꯨꯝꯕ ꯊꯕꯛꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛꯁꯨ ꯅꯪ ꯋꯥ ꯂꯣꯏꯁꯟꯅꯅꯤ ꯃꯥꯅ ꯂꯧꯅꯤ ꯍꯥꯏ ꯑꯗꯨꯅ ꯅꯪ ꯂꯩꯒꯗꯕꯅꯤ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯅꯪ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯈꯛꯇꯅꯤ ꯑꯅ ꯍꯥꯏꯔꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯇꯅ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯣꯏꯒ ꯄꯤꯅꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯃꯃꯥꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯂꯥꯛꯇꯅ ꯍꯣꯠꯅꯔꯦꯕ ꯑꯗꯨꯝ ꯊꯨꯅ ꯂꯨꯍꯣꯡꯉꯁꯤ ꯈꯣꯠꯂꯁꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯐꯣꯟ ꯅꯨꯡꯒꯁꯦ ꯂꯣꯏ ꯂꯧꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯑꯝꯇ ꯄꯥꯏꯍꯟꯗ꯭ꯔꯦ ꯑꯗꯩ ꯏꯃꯨꯡꯁꯦ ꯃꯅꯨꯡꯗꯩꯁꯨ ꯁꯣ ꯂꯣꯟꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯅꯨꯡꯁꯤꯗꯒꯤ ꯁꯣ ꯂꯣꯟꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗꯨꯗ ꯁꯣ ꯂꯣꯟꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯥꯅ ꯇꯨꯝꯃꯤꯉꯩꯗ ꯂꯣꯟꯅ ꯆꯦꯟꯈꯤꯗꯣꯏꯅꯤꯗꯅ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯏꯆꯥ ꯄꯤꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯁꯤꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯀꯤ ꯆꯦꯁꯦ ꯊꯤꯜꯂꯨꯔꯦꯕ ꯁꯥꯏꯟ ꯇꯧꯔꯣꯅ ꯑꯗꯩ ꯅꯨꯄꯤꯗꯨꯁꯤꯗꯩꯁꯨ ꯇꯧꯍꯜꯂꯦꯕ ꯇꯧꯍꯜꯂꯒ ꯁꯥꯏꯟ ꯇꯧꯔꯣꯅ ꯎꯀꯤꯜ ꯀꯩ ꯈꯔ ꯇꯧꯔꯒ ꯃꯣꯏ ꯃꯤ ꯈꯔ ꯆꯠꯍꯜꯂꯨꯔꯦꯕꯀꯣ
ꯑꯗꯨꯗ ꯑꯁꯣꯝꯒꯤꯁꯨ ꯃꯤꯅ ꯑꯁꯨꯛ ꯄꯥꯝꯗ꯭ꯔꯗꯤ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯂꯧꯕꯤꯗꯧ ꯅꯠꯇꯦ ꯅꯣꯏ ꯅꯆꯥꯗꯣꯅ ꯃꯣꯏꯁꯨ ꯃꯆꯥ ꯅꯨꯄꯥꯗꯣ ꯃꯄꯥꯁꯤꯅ ꯁꯣꯏ ꯇꯧ ꯑꯅ ꯃꯆꯥ ꯃꯄꯥꯁꯦ ꯐꯅ ꯀꯨꯏꯅ ꯁꯣꯏꯁꯦ ꯇꯧ ꯉꯝꯗꯅ ꯃꯈꯨꯠꯁꯤ ꯃꯥꯁꯦ ꯅꯤꯛꯑꯒ ꯀꯞꯄꯒ ꯆꯦꯁꯤꯗ ꯅꯨꯄꯥꯃꯛ ꯑꯣꯏꯔꯁꯨ ꯆꯦꯁꯤꯗ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯥꯔꯒ ꯃꯥꯁꯦ ꯇꯧ ꯁꯣꯏꯗꯣ ꯇꯧ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯕꯩ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣꯅ ꯃꯄꯥꯁꯤꯅꯅꯦ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯗꯩꯗꯤ ꯁꯣꯏꯁꯦ ꯄꯤꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯃ ꯆꯤꯊꯔꯝꯃꯦ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕꯒꯤ ꯃꯣꯏꯁꯦ ꯂꯥꯛꯑꯦꯕ ꯃꯄꯥꯅ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯑꯗꯩꯅꯦꯕ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕꯒꯤ ꯂꯥꯛꯄꯁꯤꯗꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇꯤ ꯍꯥꯡꯉꯝꯕ ꯃꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯃꯣꯏ ꯐꯣꯟ ꯅꯨꯡ ꯑꯝꯇ ꯆꯠꯇ꯭ꯔꯃꯤꯅ ꯃꯤ ꯃꯆꯥꯗꯨꯗꯤ ꯆꯦꯜꯂꯨꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯣꯏꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯗꯣꯛꯎꯁꯤ ꯑꯅ ꯃꯣꯏꯁꯦ ꯂꯥꯛꯄꯅꯦꯕ ꯂꯨꯍꯣꯡꯕ ꯂꯦꯞꯅ ꯊꯣꯛꯎꯁꯦꯅ ꯑꯗꯨꯒꯤ ꯋꯥ ꯍꯧꯗꯣꯛꯎꯁꯦꯅ ꯑꯗꯨꯒ ꯒꯦꯠꯁꯤꯗꯤ ꯍꯥꯡꯉꯝꯕ ꯑꯗꯨꯒ ꯃꯤꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯀꯧꯕꯁꯤꯗꯅꯦ ꯁꯨꯡꯈꯨꯝ ꯈꯨꯝꯗꯕ ꯃꯣꯏꯁꯦ ꯕꯤꯜꯗꯤꯡꯅꯤ ꯌꯨꯝꯊꯣꯡ ꯄꯣꯠꯅꯦꯕ ꯁꯨꯡꯈꯨꯝ ꯈꯨꯝꯗꯕ ꯂꯦꯞꯈꯩ ꯂꯦꯞꯄꯒꯅꯦ ꯐꯤꯗꯥꯐꯧ ꯊꯥꯗꯅ ꯃꯄꯥ ꯍꯣꯏꯁꯦ ꯍꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯀꯅꯥꯝ ꯇꯧꯅꯔꯝꯃꯣꯏ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯔꯛꯄ ꯊꯤꯟꯕꯗꯁꯨ ꯄꯤꯔꯛꯄ ꯑꯗꯨꯅ ꯁꯤꯒꯤ ꯏꯃꯨꯡꯁꯦ ꯄꯨꯟꯁꯤꯒꯤ ꯑꯩꯅ ꯑꯣꯟꯁꯤꯟꯒꯗꯕ ꯅꯠꯇꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯦꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯁꯦ ꯀꯜꯂꯝꯃꯒ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯁꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯃꯤꯅꯥꯏꯕ ꯑꯣꯏꯅꯤꯡꯗꯦ ꯀꯔꯤ ꯑꯅ ꯇꯧꯗꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯅꯨꯄꯤꯁꯤꯒ ꯎꯅꯔꯝꯃꯕ ꯅꯨꯄꯤꯁꯦ ꯂꯧꯅꯕ ꯍꯣꯠꯅꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯣꯏ ꯑꯩꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯝꯇ ꯅꯉꯣꯟꯗ ꯄꯤꯔꯣꯏꯅ ꯃꯄꯥꯁꯦ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯏꯀꯥꯏꯕ ꯄꯤꯔꯒ ꯂꯦꯞꯍꯜꯂꯒ ꯊꯥꯔꯛꯄ ꯐꯝꯐꯝꯐꯧ ꯊꯥꯗꯕ ꯃꯤ ꯑꯃꯐꯧ ꯊꯣꯛꯂꯛꯇꯕ ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯣꯏ ꯀꯔꯤ ꯑꯣꯐꯤꯁꯥꯔ ꯀꯔꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯔꯤ ꯂꯥꯏꯁꯨꯅꯣꯅ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯃꯄꯥꯁꯤꯅꯀꯣ ꯑꯩꯈꯣꯏ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤꯗ ꯆꯥꯡ ꯇꯥꯏ ꯃꯣꯏꯒꯤ ꯃꯌꯨꯝꯗꯣ ꯃꯁꯥ ꯌꯥꯎꯅ ꯂꯩ ꯉꯝꯅꯤ ꯀꯥꯏꯅꯀꯣ ꯇꯧꯔꯒ ꯍꯦꯛꯇ ꯁꯥꯎꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯆꯦꯁꯦ ꯑꯃꯨꯛ ꯄꯤꯔꯛꯄꯅꯦꯕ ꯃꯣꯏꯅ ꯇꯧꯊꯣꯛꯀꯣ ꯁꯣꯏ ꯑꯅ ꯃꯄꯥꯁꯤꯅ ꯇꯧꯍꯜꯂꯦꯕ ꯃꯆꯥꯁꯦ ꯁꯣꯏꯀꯣ ꯑꯗꯩꯗꯤ ꯑꯁꯣꯝꯗ ꯅꯨꯄꯤꯁꯤꯅ ꯅꯨꯃꯤꯠꯁꯦ ꯃꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯁꯣꯝꯗ ꯉꯥꯎꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯏꯅꯔꯗ꯭ꯔꯦ ꯏꯕꯥꯅꯤꯁꯦꯅ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗꯩ ꯃꯥꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦꯕꯀꯣ ꯅꯨꯄꯤꯁꯦ ꯆꯦꯜꯂꯨꯅꯕ ꯍꯣꯠꯅꯒꯗꯕꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯃꯥꯅ ꯀꯌꯥꯔꯛ ꯇꯧꯏ ꯃꯃꯥꯟꯅꯕꯤꯈꯩꯗ ꯑꯝꯇ ꯆꯠꯄꯤꯌꯨ ꯍꯥꯏ ꯑꯁ ꯃꯣꯏ ꯏꯃꯨꯡ ꯆꯪꯕ ꯇꯜꯂꯤ ꯃꯣꯏ ꯏꯃꯨꯡ ꯆꯪꯕ ꯇꯜꯂꯤ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯅꯨꯄꯤꯁꯦ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯉꯀꯥꯟꯗꯅꯦ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯑꯦꯕꯀꯣ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯃꯥꯁꯦ ꯀꯩꯝ ꯇꯧꯗꯕ ꯑꯩꯈꯣꯏ ꯏꯃꯥ ꯌꯥꯔꯦ ꯂꯨꯍꯣꯡꯉꯁꯤ ꯈꯣꯠꯂꯣꯡꯉꯁꯤ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕꯩ ꯄꯣꯠ ꯆꯩꯒꯁꯦ ꯂꯩꯕ ꯍꯧꯔꯦꯕ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯃꯃꯥꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯍꯜꯂꯒ ꯃꯥꯁꯦ ꯑꯗꯨꯏꯗꯤ ꯃꯆꯥꯁꯦ ꯌꯥꯔꯕꯅꯤ ꯁꯣꯏꯁꯨ ꯂꯣꯏ ꯇꯧꯅꯈ꯭ꯔꯕꯅꯤ나 ꯆꯦꯛꯁꯜꯂꯦꯗꯅꯀꯣ ꯀꯩꯅꯣ ꯊꯥꯗꯣꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯥꯗꯤ ꯑꯗꯨ ꯉꯥꯏꯕꯅꯦꯕ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯒ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤꯅ ꯃꯕꯥꯅꯤ ꯉꯥꯎ ꯉꯥꯎꯅ ꯂꯣꯏꯅꯔꯛꯈꯤꯕ ꯃꯌꯥꯝ ꯃꯥꯁꯨ ꯀꯥꯎꯄꯣꯟꯇꯦꯕ ꯑꯗꯨꯒꯤ ꯑꯗ ꯃꯥꯅꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯉꯁꯥꯏꯒꯤ ꯁꯣꯏ ꯇꯧꯅꯈ꯭ꯔꯁꯨ ꯁꯣꯏ ꯂꯤꯁꯤꯡꯂꯛ ꯇꯧꯅꯈ꯭ꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯁꯤ ꯑꯗꯨꯗꯤ ꯁꯦꯒꯥꯏꯈ꯭ꯔ ꯂꯣꯏꯔꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦꯀꯣ ꯑꯗꯨꯒꯤ ꯁꯣꯏ ꯇꯧꯔ ꯄꯤꯔꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯎꯅ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤꯅ ꯅꯨꯄꯥꯁꯤꯅ ꯃꯥ ꯃꯁꯥꯅ ꯌꯥꯕꯒꯤꯅꯤ ꯁꯣꯏ ꯇꯧꯔꯛꯏꯁꯦ ꯃꯁꯥꯅ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯇꯧꯔꯛꯑꯕꯅꯤꯅ ꯅꯨꯄꯥꯁꯤꯅ ꯈꯜꯂꯝꯃꯅꯤꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯍꯦꯟꯅ ꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯎꯠꯂꯨꯔꯒꯦ ꯃꯥꯅꯗꯤ ꯂꯥꯛꯑꯒ ꯑꯩ ꯂꯧꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥꯅꯁꯨ ꯅꯨꯡꯗꯥꯡꯒꯁꯦ ꯂꯣꯟꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯅꯨꯄꯥꯁꯦ ꯂꯥꯛꯄ꯭ꯔꯀꯥꯟꯗ ꯃꯥꯁꯨ ꯌꯥꯝ ꯌꯦꯡꯖꯩꯌꯦꯕ ꯑꯗꯣ ꯑꯁꯣꯝꯗꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯕꯅꯤꯅ ꯂꯥꯛꯇ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯈꯣꯡꯅꯅꯤꯀꯣ ꯃꯥꯅ ꯆꯦꯜꯂꯛꯏꯁꯦ ꯃꯣꯏꯁꯦ ꯃꯈꯣꯡꯅ ꯆꯠꯄꯗꯗꯤ ꯄꯨꯡ 1.5 ꯑꯣꯏꯅꯦꯕ ꯃꯥꯁꯦ ꯃꯈꯣꯡꯅꯅꯤ ꯅꯨꯄꯤꯁꯦ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡꯅ ꯃꯄꯨꯟꯁꯤꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯛ ꯂꯥꯞꯄꯗꯣ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯌꯥꯏꯅ ꯂꯥꯛ ꯉꯝꯃꯤꯅꯦꯕꯀꯣ ꯃꯥꯏ ꯅꯨꯡꯁꯤꯕꯗꯨꯕꯨ ꯌꯧꯔꯗꯦꯅ ꯄꯨꯟꯁꯤꯒꯤ ꯁꯤꯗ꯭ꯔꯤꯐꯥꯎꯒꯤ ꯍꯧꯅ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗꯩ ꯈꯣꯡ ꯊꯥꯡꯗꯣꯔꯛꯑꯕꯅꯤꯅ ꯃꯥꯁꯦ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯅꯨꯄꯥꯁꯤ ꯒꯦꯠꯁꯦ ꯊꯤꯜꯂꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯕꯤꯜꯗꯤꯡ ꯃꯊꯛꯇꯩ ꯂꯣꯏ ꯎꯔꯤꯅꯦꯕꯀꯣ ꯃꯥꯅ ꯒꯦꯠꯁꯦ ꯊꯤꯜꯂꯦꯕ ꯊꯣꯡ ꯍꯥꯡꯉꯣꯅ ꯅꯨꯄꯥꯁꯤ ꯃꯃꯤꯡꯁꯦ ꯀꯧꯔꯒꯀꯣ ꯑꯗ ꯀꯩꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯗꯤ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯍꯥꯏꯔ ꯆꯪꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯆꯪꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯉꯥꯛꯇꯅꯤꯅ ꯅꯨꯡꯗꯥꯡꯗ ꯃꯄꯥꯟꯗ ꯏꯉꯥꯡ ꯉꯥꯟꯅ ꯎꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯂꯣꯏ ꯎꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯆꯦꯟꯊꯔꯛꯄ ꯃꯣꯏꯅ ꯐꯥꯖꯟꯕ ꯈꯣꯠꯆꯟꯕ ꯂꯥꯎꯅꯕ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯂꯣꯏꯅ ꯒꯦꯠ ꯃꯄꯥꯟꯗꯩ ꯇꯥꯔꯦꯕ ꯎꯔꯦꯕꯀꯣ ꯑꯗꯨꯒ ꯒꯦꯠꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯉꯛꯇ꯭ꯔꯦꯕ ꯁꯨꯡꯍꯥꯡ ꯍꯥꯡꯉꯛꯇ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯁꯨꯡꯍꯥꯡ ꯍꯥꯡꯉꯛꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯑꯗꯨꯝ ꯍꯜꯂꯦꯕ ꯃꯄꯥꯗꯨꯅ ꯑꯁꯣꯝꯗ ꯍꯥꯏꯔꯦꯕ ꯃꯆꯥꯁꯤꯅ
ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯉꯥꯛꯑꯒ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯃꯨꯛꯑꯒ ꯂꯧꯒꯗꯕꯅꯤ ꯅꯨꯄꯤꯁꯦ ꯑꯩ ꯊꯣꯛꯆꯒꯦ ꯑꯩ ꯃꯥ ꯂꯧꯁꯟꯖꯒꯦꯅ ꯃꯥꯅ ꯍꯦꯛꯇ ꯐꯥꯅꯗꯅ ꯃꯣꯏ ꯁꯦꯀꯨꯔꯤꯇꯤꯗꯩ ꯀꯩꯗꯩ ꯃꯣꯏ ꯃꯤꯅꯥꯏ ꯃꯤꯁꯟꯗꯩ ꯂꯩꯔꯤꯕ ꯃꯄꯥꯗꯩ ꯃꯃꯥꯗꯩ ꯃꯈꯨꯔꯥ ꯃꯇꯣꯟꯗꯩ ꯐꯥꯅꯗꯅ ꯃꯥꯁꯦ ꯃꯌꯥꯝ ꯆꯪꯗꯅꯀꯣ ꯉꯁꯤ ꯃꯥꯅ ꯂꯥꯛꯏꯁꯤꯅ ꯑꯔꯣꯏꯕꯅꯤ ꯄꯨꯟꯁꯤꯁꯤꯃꯒꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯅꯤ ꯑꯩ ꯊꯥꯗꯣꯛꯄꯤꯌꯨ ꯃꯥꯗꯤ ꯂꯥꯟꯗꯦ ꯃꯃꯥ ꯃꯄꯥꯅꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯟꯗꯦ ꯃꯥꯅ ꯅꯠꯇꯦꯅ ꯆꯣꯡꯗꯅ ꯐꯪꯗꯅ ꯇꯧꯋꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯥꯖꯤꯜꯂ ꯁꯣ ꯂꯣꯟꯖꯜꯂ ꯊꯝꯈ꯭ꯔꯦ ꯃꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯤ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯒꯦꯠꯇ ꯑꯩꯈꯣꯏ ꯐꯤ ꯑꯃꯅ ꯍꯥꯏꯐꯦꯠ ꯀꯨꯞꯄꯒ ꯌꯦꯡꯈꯠꯂꯛꯄ ꯑꯗꯒꯤ ꯃꯥꯅꯁꯨ ꯃꯊꯛꯇ ꯌꯦꯡꯗꯕꯗ ꯎꯔꯦꯕ ꯃꯥꯅꯁꯨ ꯑꯗꯨ ꯑꯗꯨꯝ ꯃꯃꯤꯠꯇ ꯎ ꯂꯩꯌꯦꯕ ꯃꯥ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤ ꯒꯦꯠꯁꯤꯗ ꯂꯦꯞꯄꯔꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯃꯥꯅꯗꯤ ꯂꯦꯞꯄ ꯉꯝꯃꯕ ꯑꯩꯒꯤ ꯒꯦꯠꯁꯤꯗ ꯑꯗꯨꯒ ꯑꯩ ꯅꯨꯄꯥ ꯑꯩꯅꯗꯤ ꯉꯝꯍꯧꯗ꯭ꯔꯕꯅ ꯁꯤꯗ ꯃꯥꯁെ ꯂꯣꯏꯈꯔꯦ ꯆꯥꯛꯄꯗ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯅ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯅꯗꯅ ꯃꯣꯏꯁꯦ ꯇꯧꯔꯀꯥꯟꯗ ꯃꯥꯁꯨ ꯃꯌꯨꯝꯗ ꯃꯃꯥ ꯍꯣꯏꯅ ꯁꯣꯝꯗ ꯊꯤꯕ ꯆꯠꯈꯤꯕ ꯃꯥꯅ ꯃꯈꯣꯡꯅ ꯍꯜꯂ ꯆꯪꯁꯤꯜꯂ ꯇꯨꯝꯃ ꯂꯩꯔꯦꯕ ꯎꯄꯥꯏ ꯂꯩꯇꯃꯤꯅꯀꯣ ꯂꯦꯞꯄꯤꯔꯛꯇ꯭ꯔꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯝ ꯌꯥꯗꯅ ꯃꯥꯁꯦ ꯍꯣꯡꯈ꯭ꯔꯦꯀꯣ ꯑꯗꯩ ꯁꯣꯝꯗꯁꯨ ꯅꯨꯄꯥꯗꯣ ꯄꯨꯔꯥ ꯉꯥꯎꯆꯠꯅꯗꯅ ꯍꯦꯛꯇ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯅ ꯁꯤꯜꯂꯒ ꯃꯣꯏꯁꯨ ꯃꯉꯣꯟꯗꯩ ꯇꯥꯗꯕ ꯅꯨꯄꯤ ꯑꯃ ꯂꯧꯅꯤꯅ ꯃꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯛ ꯀꯌꯥꯝ ꯆꯥꯎꯅ ꯇꯧꯕꯤ ꯑꯃ ꯂꯧꯗꯅ ꯌꯥꯝ ꯊꯨꯅ ꯃꯣꯏ ꯍꯥꯏꯁꯤꯡꯉ ꯂꯨꯍꯣꯡꯗꯅ ꯕꯨꯗꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯆꯥ ꯑꯅꯤ ꯌꯥꯎꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯅꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒ ꯃꯥꯅ ꯀꯞꯆꯕ ꯑꯗꯩ ꯅꯨꯄꯤꯗꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯅꯨꯃꯤꯠꯇ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨꯅ ꯍꯥꯟꯈ꯭ꯔꯦꯕ ꯑꯗꯨꯒꯁꯦ ꯃꯥꯅ ꯉꯁꯤ ꯃꯥ ꯂꯨꯍꯣꯡꯉꯝꯃꯅꯤ ꯀꯣꯟꯅ ꯆꯠꯇꯦ ꯆꯠꯅꯤꯡ ꯁꯣꯝꯗꯗꯤ ꯃꯥ ꯍꯣꯏꯅ ꯁꯦꯟꯅꯔ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯄꯥꯡꯒꯟ ꯊꯣꯛꯇ꯭ꯔꯦ ꯃꯥꯁꯨꯀꯣ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗꯕꯨ ꯂꯦꯞꯇꯅ ꯁꯤ ꯇꯥꯅ ꯂꯥꯛꯄ ꯉꯝꯃꯝꯃꯒꯅ ꯑꯗꯅꯦꯕ ꯃꯥꯅ ꯆꯥꯛꯏꯁꯦ ꯃꯥꯅ ꯑꯗꯨ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯈꯔꯁꯨ ꯐꯕ ꯃꯣꯏꯅ ꯄꯤꯖꯔꯛꯇꯕꯅꯦꯅ ꯑꯗ ꯅꯨꯄꯤꯗꯨꯅ ꯂꯥꯛꯑꯝꯕꯗꯣ ꯃꯥ ꯑꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯪꯍꯧꯔꯕꯅꯤꯅ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯥꯁꯨ ꯄꯥꯡꯒꯟ ꯊꯣꯛꯈꯤꯗꯕ ꯑꯗ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯅ ꯍꯣꯡꯖꯔꯛꯑꯝꯃꯤ ꯃꯥꯏ ꯅꯨꯄꯥꯅꯦꯅ ꯁꯦꯕꯥ ꯇꯧꯔꯛꯇꯅ ꯑꯗꯒꯤ ꯃꯥꯏ ꯃꯅꯥꯛ ꯅꯛꯂꯛꯇꯅ ꯇꯧꯕꯁꯤꯗ ꯃꯥꯅꯗꯤ ꯄꯪꯀꯞꯇ ꯀꯞꯄ ꯑꯗꯨꯗ ꯄꯪꯀꯞꯇ ꯀꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯃꯤꯅ ꯀꯣꯏꯖꯔꯦꯕ ꯃꯥꯅ ꯃꯁꯥꯗ ꯊꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯛꯑꯒ ꯂꯦꯟꯃꯤꯟꯅꯒꯗꯕ ꯑꯍꯤꯡꯗꯣ ꯀꯞꯄꯒ ꯂꯦꯟꯃꯤꯟꯅꯈꯤꯕ ꯃꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯉꯕꯅꯤꯅ ꯃꯕꯥꯅꯤꯗꯤ ꯅꯨꯡꯁꯤꯅꯅ ꯇꯨꯝꯃꯤꯟꯅꯗꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯃꯥꯅ ꯀꯞꯄꯒ ꯑꯣꯏꯅ ꯂꯦꯟꯃꯤꯟꯅꯈꯤꯕꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯁꯨꯛꯊꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯑꯗ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯗꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯇꯧꯈꯠꯂꯛꯑꯗꯤ ꯄꯨꯔꯥ ꯀꯥꯏꯅꯕꯔꯣꯝꯗ ꯑꯣꯟꯗꯣꯏꯅꯦꯕ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤꯒꯁꯦ ꯂꯤꯍꯟꯗꯅ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯤꯒꯤ ꯃꯔꯝꯁꯦ ꯑꯗꯨꯝ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯂꯣꯏꯅ ꯇꯥꯊꯣꯛꯄꯤꯕ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯩ ꯋꯥꯔꯤꯒꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯂꯤꯔꯛꯑꯣ ꯈꯣꯠꯂꯣꯒ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗꯅ ꯋꯥꯔꯤꯒꯁꯦ ꯂꯤꯖꯗꯅ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯋꯥꯔꯤ ꯂꯤꯕꯅꯦ ꯍꯥꯏꯔꯗꯤ ꯃꯥ ꯆꯣꯛꯊꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯩ ꯂꯤꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯀꯣꯏꯔꯨꯁꯦ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤꯒꯁꯦ ꯂꯣꯏ ꯂꯤꯍꯜꯂꯒ ꯅꯕꯥꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂꯛꯄ꯭ꯔꯥ ꯑꯗꯨꯒ ꯇꯧꯔꯒ ꯅꯨꯄꯤꯗꯨꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯔꯛꯅꯕ ꯉꯁꯥꯏ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦꯕ ꯃꯥꯅ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯊꯣꯛꯄꯁꯤꯗ ꯅꯨꯄꯥꯁꯤꯅꯁꯨ ꯇꯞꯅ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯛꯑꯦꯕꯀꯣ ꯑꯁꯨ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯈꯪꯕꯤꯕꯗꯨꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯇꯧꯏ ꯑꯗꯨꯏꯁꯨ ꯃꯥꯅ ꯍꯥꯏꯁꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯗꯣ ꯀꯥꯎꯕꯗꯣ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯥꯏꯅꯕꯁꯦ ꯅꯨꯡꯁꯤꯅ ꯀꯥꯏꯅꯈꯤꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯁꯦ ꯀꯩꯁꯨ ꯀꯥꯎꯔꯝꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩ ꯏꯔꯟ ꯊꯨꯝꯅ ꯐꯅꯌꯥꯝ ꯋꯥꯠꯇ꯭ꯔꯁꯨ ꯏꯆꯥ ꯆꯥꯎꯔꯕ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯑꯕ ꯃꯇꯝ ꯑꯗꯩ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯆꯤꯟꯗꯅ ꯏꯁꯥ ꯈꯣꯠꯄꯩ ꯅꯪꯅꯗꯗꯅ ꯐꯅꯌꯥꯝ ꯇꯧꯔꯁꯨꯅꯦ ꯉꯥꯛꯇꯪ ꯇꯨꯝꯊꯒꯦꯅ ꯑꯗꯨꯝ ꯇꯨꯝꯊꯔꯛꯄꯗꯗꯤ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯃꯥꯗꯨꯕꯨ ꯑꯩ ꯅꯤꯡꯁꯤꯡꯉꯝꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯦ ꯀꯥꯎꯕ ꯉꯝꯗꯕ ꯑꯗꯨꯅ ꯃꯥꯅ ꯁꯤ ꯋꯥꯔꯤꯁꯤꯗꯗꯤ ꯃꯌꯥꯝꯗ ꯂꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯄ ꯐꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯑꯗꯩ ꯃꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯄꯗ ꯑꯩꯁꯨ ꯄꯪꯀꯞꯇ ꯀꯞꯄꯦꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑꯒ ꯋꯥꯔꯤꯁꯦ ꯂꯤꯕꯤꯌꯣꯅ ꯍꯥꯏꯔꯝꯃꯤꯅꯦꯕꯀꯣ ꯅꯨꯡꯁꯤ ꯃꯥꯒꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯨꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯆꯥꯛꯍꯧꯕ ꯁꯨꯃꯥꯏꯅ ꯀꯥꯏꯅꯈꯤꯕ ꯀꯥꯎꯉꯝꯗꯕ ꯅꯨꯡꯁꯤꯕ ꯂꯩꯕꯤꯔꯒꯗꯤ ꯀꯃꯦꯟꯇ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦꯀꯣ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯐꯖꯅ ꯆꯠꯊꯖꯔꯛꯑꯒꯦ
याम नुंगाइजे हाइबदि अखोगी ओजाना ngasi thambiribasi thawai yauna akhoi lakpiriba haidi thona phaba haiba tare magi nusijaba magi mana lachariba nusibado sigi matangda ai kadai phawba tawbanga mi haibaduni haina thamjage haibadi akhoi mabu salu tawdabangam de haibadi mana magi nusibagi damakta mana kathokpiba amadi nusibadugi damakta mana yamna akhoi lacharaga thamjabase akhoi su aduki matik respect tawjai aduga nusiba haibasi akhoi yamna magun leba yamna magun chawbani haibasi ma thambiraga mana khoi crime diaries ki support lawraga magi wari lina ba haina akhoida takpirak pasisu akhoi su laibu phabani haibadi sugumba kaya ama yawri banina nusiba haibasi aduki mate magun chawba aduki matik akhoi nusiba haibasi dadi ma muk phajaba ma muk akhoi magun leibasi leitabani adubu manipurda da sunatana akhoi society atei singda su nusiba gi marumda अखोगी फतब मैम तौबा नुसीबा सारगा अखोगी क्राइम क्या तौबा मा लेतब नत्ते अदुबो नुसीबा साबसिना नुसीबगी एक्टिंग अदगी नुसीबगी जेस्चर्स मैम से उतलगा सिगी मरुमदा एडवांटेज लौबा मैम से अखोइना खंगमिनरगा अवॉइड तौसी अदुगा अखोगी असेंगबा नुसीबा हाइबसिमदि अखोगी असेंगबा नुसीबा फंखिबा सिंगदुदि यामना मराइबा फबनि हानि थमजनिंगी अदुगा अखोई चन्नबिगी मतुंगिना अखोगी थुंगनाबा अखोगी लुहोंगबा ngमहौदबा कयामसु लेतबदि नत्ते अदुबो नुसीबगी मगुनदुदि खंगहौरिबा सिंगदुदि लाइबक फबा मीनी हाइना अखोई थमजनिंगी लोइना अखोई ngasiगी वारी से लिबिरबनिना अखोई चाकपदि चाकपिरनु महि फंगबा अखोई पुंसी अमनी हाइना अखोइना लौजरगा नुंगा याइफना पानबियु हाइबसे थमजगे अदुगा अखोइगे नुंसीबदुना अखोइगे मरुमदा अखोइगे क्राइम लाकपदि अदुकी मति अखोइना यामना फतबा अखोइ कैनोमो ओइगनी अदुना नुंसीबा हाइबसी नुंसीना योगा थमसी हाइबसे थमजरगा मयामदगी अखोइगे ngasiगी इपो मीडियाना पुथोकचरिबा क्राइम डायरी कुंथ्रा सुबह एपिसोड से ब्रेक मती लौजगे लमदमसदा सेंटोक लंबी लेजदब कयाबु सेंटोक लंबी लेननबगी पांदम मखादा उरिपुक पोलेम लेकाइद लेबा चौकट खोंथांग ट्रेनिंग इंस्टीट्यूट ना मखल मखा कयागी खुदसा हैबगी ट्रेनिंग कया पिजरी चौकट खोंथांग ट्रेनिंग इंस्टीट्यूट ना पिजरीबा ट्रेनिंग सिंग अदुदी नुपी सिंग न सिन्नरीबा अके अमोगी पोलम सिंग साबा रेजिन आर्ट की ओइबा तोंगा तोंगा पोलम सिंग हाइबदी लोहोंबगी कुंदो परेंग अदु मांगंदना मतम पुम्बगी ओइना प्रिजर्व तौदुन थंबा वाल क्लॉक इमुंगी ओइबा लेटिंगी पोलम सिंग सेंबा साबा असिन चिंगबनी असिदा सुनतना चौकट खोंथांग ट्रेनिंग इंस्टीट्यूट ना होम केयर की प्रोडक्ट सिंग सापोन ग्लास क्लीनर हैंड वॉश टॉयलेट क्लीनर डिश वॉश फ्लोर क्लीनर फिनाइल असिन चिंगबा कया गे लोइना तोंगा चॉकलेट की ओइबा पोथोक सिंग साबगी ट्रेनिंग सु पिजर हाइबा पोलम सिंग असि मपालमदगी पुसलक पसिंग चांगदमनबदा तारोइदब ngaktani kana kumana hairiba sing asigi ट्रेनिंग कोर्स असिबु पांबिबा लेरगदी अकुप मरो थुंबी नबगी दमक अखोइना हामदुना लेदिबा चौकट खोंथांग ट्रेनिंग इंस्टीट्यूट उरिपुक पोलेम लेकाइदा लेबा अस्ति लाकपिदुना ताना बिबा यागनी अखोइगी मोबाइल नंबर 6009523100 अमदी 9366286121 अस्द कॉल तोबिन खंबिबा यागनी इरमदमगी ओइबा पोथोक पुथोकतुना मिपाल तांगदनब होनरसी अखोइ इरमदमगी पोथोक सिन्नरसी नुपीसी नंगना फारगा मतम कुइना लोला थमिसे नते नते मासे बिना फारगा पुरपा अदुगने अइना मासे कलगा पुरपा नंग असेंगदो हाइयाद्रो नचिन्दो हाइयाद्रो बसादा सर असेंगमने मानाय बुकन बिबने नुपीसी नंगना सीआईओ ना फजना तंबिरा पुथो मुंगनिया नते सर नते असेंगमने अइना हाइजे सर नचिन्दो सिनो चा मै बिदो सिगरी दापसिनो मंगलानी नते नंगबो एगी नुपाने इपुरोइबने खक हाइरोय अइना नुक्सिबदि अल्बर्टने मा हलकपने अइना ngaइरिस मा हलकपगा युमसिदगी चखिनी मरकसिदा करिगुमा नंगना अइबुना चलमगी मिटिंग हेक येंद्रबा अइदा अइ थंदा सिजगनी खैना नाउसे बरिंदे याम खाबने माना तौगेना खनगिबा थबकसे तौदुना हेक तोक्तब इबगी मनाक्ता लेरोइद्रा नत्रगा हिंदुना लेरमखिद्रा
ꯅꯪꯅ ꯗꯥ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯈꯟꯗꯕꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯨꯕꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯐꯨꯕꯤꯕ ꯃꯤꯌꯥꯝꯅꯁꯨ ꯂꯥꯟꯅ ꯎꯕꯤꯕ ꯆꯠꯂꯣ ꯏꯕꯦꯝꯃ ꯀꯦꯁꯜꯂꯣ ꯑꯜꯗꯥꯁꯤ ꯉꯁꯤꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯁꯤ ꯆꯩꯁꯜꯂꯣ ꯌꯥꯔꯦ ꯐꯖꯔꯦ ꯃꯌꯥꯝ ꯍꯥꯏꯕ ꯇꯣꯄꯤꯛꯇꯨꯗꯅꯤ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛ ꯍꯦꯔꯣꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯅꯤ ꯃꯇꯩꯃꯅꯦ ꯃꯌꯥꯝꯕꯅꯦ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯄꯨꯟꯅ ꯃꯜꯇꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯦꯔꯣꯗꯨꯅꯤ ꯃꯇꯩꯃ ꯃꯌꯥꯝꯕ ꯃꯅꯥꯎ ꯅꯨꯄꯥ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯆꯦꯟꯈ꯭ꯔꯦꯅꯦ ꯌꯦꯡꯉꯨꯅꯦ mayambu break ki matungda amuka hana taramna okchari mayambu akhoigi ipo mediana series naina puthokchari ba every Saturday night ta akoina pangthokchari ba crime diaries pu support obira punna po hana thagachari mayamgi support tuna mayamgi pangal duna mayamgi thongna duna ngasi ipo mediana series naina puthokchari ba crime diaries kunthra sube episode yorokpa haibasi ekhoi aduki matik chauthokchai amadi mayambu hana thagachari ngasigi kunthra sube episode sida ekhoi mamangda ozana thambiki ba ekhoi nushibagi magundo si phongdokhibasi matang su mayamsi comment thambirau aduga ekhoi nushiba haibasi thungnabaduna nushiba ngakta sunatte thungnadaba nushiba kayama sulai nushibagi changyengsi aduki matik yami haina su hainaribani adubu ngasigi ekhoi crime diary sidagi nushiba haibasi ekhoi sandoaga nushiba haibasina mayamgi magun henminasi aduga nusibana karamba maungda misi afabo heli semba sagatpa oi adigi ekhoi nusibasina karamba maungda success oi hi haibasida ekhoi positive mayamda uthop aga mayamna ekhoi crime diaries ki platform sida mayam comments mayam thambira u loinana nusibasi ki matangda ekhoi kadai phawba khanba yai kadai phawba ekhoi tawba yai kadai phawba tawba ngami haibasi ki mayam gi isa ki personal experience mayam masu ekhoi da comments wana thambira u loinana crime diaries sida su ekhoi ngasi di kunthra sube episode sida ozana aduki matik matang chana mayam da ekhoi yamna serious oiba ekhoi mayam si ekhoi yamna serious one yengba mayam de ngasi di khitang su thugai re aduga aduki matik ekhoi tanjasi yamna thangjasi yamna special ohelle haina thamjage aduga makha chatha chalakpasi ekhoi ozana mamangda hodokpada haibi gre haibadi ekhoi nushibagi magun sima wari sima tangkak sima leraga makha tabasidi ozagi su ekhoi liningba kaya ama isagi personal life personal ekhoi journey da thokhiba thodok wathok maya ama thengnarakhiba awa nungai amadi afaba kaya ama ozana lokhatlaga ngasigi mayamda ekhoi crime diaries ki kunthra sube episode sida thambigani haina phongdokhibadu ozadagi lobinaba khudong chabadu loksi kaino ne yam nungsi hojikanje hoi ai je pung ga yam nungsi yam nokthoe hai tare ko hoi hoi ahinga je tumdana dum mitai pi je sukang kang dana adum len gi bazu mayama yawe nungsi mandana ko hoi hoi adum ado mayam gi comment je paraga ai je phanam waro ju phanam tension leira ju sijina ingon da wa je pothale si asuki mati comment je gi matik mai je kalli ko hoi ado aina di loina paning ba pa ba singa maktaba tabak to yamak panina ko ada aina ju ngasidi koi crime diaries ki viewer jingje aina aigi hek sininaung ne na khanjai aigi ing manung ne na aduna aina loinmak share tawninge punsi gi awa nungai myam ji ko sidaida aina sigi platform sida share tawdana aina kanada muk tawruni ko man yama chuma ado yam nungsi mai kai dagi adum haibirakpa mayam ko koi si taraga syam nungai humma pura satle manipur je ngawai ju nangi sepong na ngaudana tham dai tham ngai ba hojik na muk si jina ngaw ba ibe ma nang je na amana mu haibire amana mu haibire do ai je kai bazar ga thok pa je hoi akoi sumaina chalura dine moina oina aina ligi bwari je ibe ma robita na tro ngai kho na kai then phambi ma polakhi me am je ko phara wari li lei ba ngonda adagi di aina ne aduna ne kai ki da bidai jinung dang airam gumba akoi gi marks upsalaga
ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯣꯛꯁꯦ ꯐꯤ ꯀꯨꯞꯁꯜꯂ ꯑꯩꯅꯤ ꯈꯪꯍꯟꯗꯅ ꯑꯣꯏꯅꯅꯦ ꯑꯩꯁꯦ ꯄꯣꯠ ꯆꯩ ꯑꯩ ꯆꯠꯂꯕꯅꯦꯕ ꯁꯛ ꯂꯣꯠꯂꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯑꯁꯨꯛ ꯃꯥꯏ ꯄꯥꯛꯄ ꯇꯧꯖꯔꯛꯄ ꯊꯕꯛꯀꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯁꯨꯝꯕ ꯃꯇꯝ ꯐꯪꯉꯛꯄ ꯊꯕꯛ ꯑꯁꯨꯛ ꯁꯥꯡꯅ ꯇꯧꯔꯛꯄꯒꯤ ꯃꯍꯩꯅꯦꯅ ꯈꯟꯖꯩꯕ ꯑꯁꯤ ꯑꯁꯦꯡꯕ ꯃꯍꯩꯅꯦꯅ ꯃꯥꯅꯤ ꯆꯨꯝꯕꯅꯤ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯉꯣꯏ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯄꯤꯅꯔꯛꯏꯕ ꯀꯃꯦꯟ ꯃꯌꯥꯝ ꯄꯩꯁꯥ ꯄꯤꯔ ꯅꯦꯛꯑꯒ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯏꯌꯨ ꯍꯥꯏꯕꯗ ꯃꯤ 10 ꯅꯦꯛ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯊꯃꯣꯏꯗꯒꯤ ꯑꯣꯔꯣ ꯄꯤꯊꯣꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯤ ꯁꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯀꯨꯏꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯣ ꯑꯣꯏꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯌꯥꯝ ꯂꯤꯅꯤꯡꯕ ꯋꯥꯔꯤꯁꯦ ꯑꯩꯒꯤꯁꯨ ꯁꯨꯝ ꯂꯤꯅꯤꯡꯉꯒꯅꯦ ꯂꯤꯕꯁꯦ ꯍꯦꯛꯇ ꯅꯪꯍꯧꯗꯕ ꯑꯩ ꯍꯟꯗꯛꯇꯤ ꯃꯇꯦꯛ ꯑꯃꯇ ꯂꯤꯒꯦꯁꯦꯒ ꯍꯥꯏꯔꯒ ꯁꯨꯝ ꯂꯤꯕꯁꯦ ꯅꯪꯍꯧꯗꯕ ꯑꯗ ꯉꯔꯥꯡꯁꯦ ꯑꯍꯤꯡꯁꯦ ꯑꯩꯁꯨ ꯏꯁꯥꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩ ꯂꯤꯔꯒꯦ ꯑꯅ ꯈꯜꯂꯦꯕꯀꯣ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯈꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯅꯤꯡꯁꯤꯡꯕꯒꯁꯦ ꯁꯪꯗꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯦ ꯑꯗꯣ ꯋꯥꯔꯤ ꯂꯤꯅ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯞꯅꯤꯡꯉꯛꯄ ꯃꯇꯥꯡꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯄꯤꯁꯦ ꯈꯥꯡꯒꯠꯄꯗ ꯑꯩꯁꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯋꯥꯡꯈꯠꯂꯒꯀꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯅ ꯑꯃꯨꯛ ꯀꯞꯇꯅ ꯂꯩꯊꯣꯛꯈ꯭ꯔꯒꯗꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯐꯔꯛ ꯇꯥꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯛꯄ ꯌꯥꯏ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯑꯩ ꯄꯤꯗ ꯈꯥꯡꯒꯠꯀꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯏꯆꯥ 3 ꯄꯣꯛꯂꯛꯄꯁꯦ ꯀꯃꯥꯏ ꯄꯣꯛꯂꯛꯈꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯤꯖꯒꯦꯕ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯄꯣꯛꯄ ꯀꯥꯟꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯁꯦ ꯄꯩꯁꯥ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯇꯝꯗꯨꯗ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯌꯦꯅꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯏꯄꯨꯔꯣꯏꯕ ꯏꯕꯥꯅꯤꯅ 11 ꯀꯥꯔꯛꯄꯗꯒꯤ ꯐꯥꯏꯅꯥꯟꯁ ꯑꯃꯈꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯟ ꯊꯨꯝ ꯁꯥꯟꯅꯕ ꯃꯤꯉꯣꯟꯗꯒꯤ ꯂꯧꯊꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯁꯦ ꯑꯗꯨꯅ ꯃꯍꯥꯖꯣꯟꯗꯩꯅ ꯁꯨꯛ ꯂꯧꯊꯕ ꯊꯥꯗꯕꯅ ꯁꯨꯛ ꯊꯥꯗꯕ ꯗꯦꯂꯤ ꯀꯂꯦꯛꯁꯟꯗꯅ ꯁꯨꯛ ꯃꯍꯥꯖꯣꯟꯒꯤꯅ ꯁꯨꯛ ꯊꯤꯒꯠꯀꯗꯕ ꯑꯁꯤꯗ ꯍꯤꯁꯥꯞꯁꯦ ꯄꯥꯔꯤꯅꯦꯕ ꯍꯣꯠꯅꯔꯤꯅꯦꯕ ꯌꯥꯝ ꯋꯥꯅ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯃꯤꯔꯣꯟꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯔꯣꯜꯂꯦꯒꯥꯅ ꯃꯤꯗꯤ ꯂꯦꯡꯒꯅꯨ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯦꯒ ꯍꯥꯏꯕꯁꯦ ꯒꯨꯗꯨꯛ ꯂꯝꯕꯤ ꯐꯠꯇꯕꯁꯦ ꯅꯪꯍꯧꯔꯔꯣꯏꯅ ꯑꯃꯒꯤ ꯑꯃꯨꯛ ꯂꯧꯁꯟꯕ ꯑꯃꯗ ꯃꯔꯨ ꯍꯨꯟꯕ ꯅꯣꯡꯃꯒꯤ ꯊꯧꯔꯤꯃꯤ ꯆꯦꯜꯂꯤꯃꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯏꯁꯥꯒꯤ ꯀꯦꯌꯔ ꯍꯥꯏꯕꯁꯦ ꯁꯨꯛꯂꯧ ꯂꯧꯗ꯭ꯔꯕꯅꯦꯕ ꯑꯗꯩ ꯆꯤꯟꯁꯤꯗꯤ ꯆꯥꯛꯃꯧꯕꯩ ꯆꯥꯕꯗꯤ ꯌꯥꯗꯕ ꯆꯥꯛ ꯂꯥꯝꯕꯅꯗꯤ ꯂꯣꯏꯕ ꯊꯕꯛꯇꯤ ꯆꯦꯟꯗ ꯌꯥꯗꯕ ꯆꯥ ꯒꯤꯂꯥꯁ ꯑꯉꯥꯡꯕꯁꯤ ꯁꯨꯛ ꯁꯥꯡꯕꯩ ꯕꯜ ꯑꯃꯒ ꯊꯛꯆꯜꯂ ꯆꯥꯁꯜꯂꯒ ꯉꯁꯥꯏ ꯆꯥꯛꯇꯨꯗꯤ ꯆꯥ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯅꯤꯡꯊꯝꯊꯥꯏ ꯅꯨꯡꯁꯥ ꯌꯥꯏꯕꯩ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤꯀꯣ ꯑꯩꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗꯨꯗ ꯑꯍꯥꯟꯕ ꯏꯆꯥꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯤ ꯃꯥꯁꯤꯅ ꯁꯦꯝ ꯀꯣꯝꯂꯥꯁꯦ ꯁꯨꯝ ꯈꯣꯛꯄꯤꯔꯛꯑꯦꯕ ꯑꯗꯣ ꯃꯀꯨꯁꯦ ꯁꯨꯝ ꯈꯣꯛꯂꯛꯄ ꯁꯦꯝꯒꯤ ꯑꯗꯩ ꯑꯃꯨꯛ ꯀꯣꯝꯂꯥꯁꯦ ꯈꯣꯛꯑꯦꯗꯅ ꯃꯁꯨꯡꯁꯦ ꯑꯃꯨꯛ ꯈꯣꯛꯂꯛꯄ ꯃꯁꯨꯡꯗꯨꯒꯤ ꯃꯁꯤꯡꯗꯣ ꯌꯥꯎꯕꯗꯣ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯧꯊꯣꯛꯄ ꯑꯗ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯤꯅ ꯁꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯍꯤꯔꯥ ꯀꯧꯋꯦ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦꯀꯣ ꯍꯤꯔꯥ ꯔꯣꯕꯤꯇꯥꯁꯨ ꯁꯦꯝ ꯃꯀꯨ ꯈꯣꯛꯄꯗꯤ ꯍꯩꯔꯝꯒꯅꯤꯗ ꯍꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗ ꯑꯩꯁꯦ ꯁꯦꯝꯗꯣ ꯆꯥꯒꯗꯕ ꯏꯀꯥꯏꯔꯦꯕꯀꯣ ꯑꯗꯩ ꯑꯩꯅ ꯈꯨꯖꯤꯟꯅ ꯀꯛ ꯁꯤꯛꯑꯦꯕ ꯇꯣꯛꯑꯅꯦ ꯅꯪꯕꯨ ꯇꯣꯛꯑꯅꯦꯅ ꯑꯗꯩ ꯃꯥꯁꯤꯅꯅꯦ ꯒꯨꯂꯤꯐꯧ ꯍꯦꯛ ꯑꯩꯅ ꯆꯥꯒꯗꯕꯁꯦ ꯒꯨꯂꯤꯁꯦ ꯃꯀꯨ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒꯅꯦ ꯒꯨꯂꯤꯁꯦ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯃꯥꯡꯗ ꯆꯥꯒꯗꯕ ꯒꯨꯂꯤ ꯆꯥꯛꯆꯥ ꯃꯇꯨꯡꯗ ꯆꯥꯒꯗꯕ ꯒꯨꯂꯤꯁꯤꯐꯥꯎ ꯍꯦꯛ ꯍꯤꯗꯥꯛ ꯃꯍꯤꯁꯤꯕꯨ ꯍꯦꯛ ꯍꯩꯔ ꯍꯦꯛ ꯄꯤꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯕꯛꯇꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯄꯣꯊꯥ ꯐꯪꯗ ꯋꯥꯕꯅꯤꯅꯅꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅꯐꯧ ꯊꯧꯗꯥꯡ ꯈꯪꯕꯤꯕ ꯑꯗꯩꯗꯤ ꯑꯗꯨꯃꯗꯤ ꯑꯩ ꯂꯥꯏꯐꯇ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯊꯥꯁꯦ ꯁꯨꯖꯜꯂꯛꯑꯕ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯗꯤ ꯑꯉꯥꯡ ꯎꯅꯕꯁꯦ ꯆꯠꯇꯣꯔꯤꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯩꯗꯤ ꯑꯩꯅ ꯆꯦꯜꯂꯒ ꯑꯌꯨꯛꯁꯤꯗꯩꯀꯣ ꯃꯥꯅ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯥꯔꯗ ꯑꯣꯏꯅ ꯆꯠꯂꯦ ꯒꯥꯔꯤ ꯃꯆꯥꯗ ꯃꯥꯅ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯒꯤꯅꯅꯦ ꯑꯗꯨꯏ ꯃꯔꯨꯞꯇꯣ ꯑꯗ ꯍꯨꯜꯂꯝꯃꯨꯀꯣ ꯅꯪꯒꯤꯅ ꯑꯗꯣꯝꯗ ꯄꯤꯔꯝꯃꯨꯀꯣꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯁꯤꯟꯅꯔ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯔꯝꯃꯒ ꯉꯥꯛꯇ ꯄꯣꯛꯎꯒꯦ ꯀꯩꯝꯇ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯀꯤꯕ ꯑꯍꯥꯟꯕ ꯏꯆꯥꯅꯤ ꯄꯣꯛꯇꯣꯏꯁꯦ ꯏꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯒ ꯑꯗꯨꯒ ꯅꯥꯒꯅꯤ ꯈꯣꯠꯀꯅꯤꯒ ꯑꯝꯇ ꯀꯤꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯌꯨꯝꯗ ꯍꯜꯂꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯏꯅꯦꯝꯕꯣꯛꯁꯤꯅ ꯂꯣꯏꯔꯝꯃꯦ ꯑꯗꯩ ꯅꯣꯏꯕꯨ ꯊꯦꯡꯉꯅꯤꯅꯦ ꯏꯃꯥ ꯏꯄꯦꯝꯃ ꯗꯥꯛꯇꯔ ꯆꯠꯀꯗꯕ ꯅꯨꯃꯤꯠꯁꯤꯗꯕꯨ ꯀꯔꯤꯅꯦꯒꯦ ꯅꯣꯏꯁꯤꯗꯤꯅ ꯇꯧꯔꯒ ꯄꯣꯠ ꯆꯩ ꯀꯩ ꯗꯥꯛꯇꯔꯗ ꯄꯨꯒꯗꯕꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯊꯧꯕ ꯍꯧꯔꯦ ꯑꯗꯩꯗꯤ ꯍꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯀꯥꯎꯔꯝꯃꯦꯍꯦ ꯑꯝꯇ ꯆꯪꯉꯝꯈꯤꯁꯦ ꯑꯁꯤꯗ ꯑꯝꯇ ꯊꯧꯖꯜꯂꯣꯅ ꯑꯃꯨꯛ ꯆꯪꯉꯒꯅꯦ ꯗꯥꯛꯇꯔ ꯆꯠꯄꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯂꯝꯕꯤꯁꯤꯗ ꯑꯗꯩ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯑꯩꯒꯤ ꯂꯩꯒꯗꯕꯤ ꯏꯃꯥꯗꯨꯁꯨ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ ꯃꯕꯥꯅꯤꯒ ꯆꯠꯂꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯕ꯭ꯔꯖꯕꯤꯗꯨꯅ ꯂꯥꯏꯔꯤꯛ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜꯅ ꯑꯃ ꯏꯁꯀꯣꯟꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯄꯣꯛꯑꯦꯕ ꯑꯗꯨꯒ ꯃꯥꯁꯦ
ꯑꯩꯅꯒ ꯃꯥꯁꯦ ꯀꯩꯅꯣꯗ ꯂꯟꯗꯟꯗ ꯇꯝꯃꯛꯄꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯦꯕꯀꯣ ꯑꯗ ꯑꯩꯅꯒ ꯃꯥ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯁꯣꯏꯍꯟꯅꯤꯡꯗꯕꯅꯤꯅ ꯑꯁ ꯂꯟꯗꯟꯗ ꯇꯝꯃꯛꯑꯦꯒ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗꯒ ꯄꯣꯛꯀꯦ ꯀꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗ ꯄꯣꯛꯉꯒ ꯄꯨꯡꯉꯧ ꯉꯧꯕꯗꯨꯗꯅꯦ ꯑꯁ ꯑꯁꯤꯕꯨ ꯑꯉꯥꯡ ꯄꯣꯛꯄꯗ ꯃꯃꯤꯠ ꯎꯈꯤꯗ꯭ꯔꯥ ꯑꯃꯨꯛ ꯄꯥꯈꯠꯂꯛꯑꯕ ꯍꯣꯏ ꯑꯗꯩꯗꯤ ꯂꯝꯕꯤꯁꯤꯗꯅꯅꯦ ꯒꯥꯔꯤꯁꯦ ꯊꯧꯅꯅꯦꯀꯣ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝ ꯍꯣꯡꯗ꯭ꯔꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯤꯕ ꯒꯥꯔꯤꯁꯦ ꯊꯧꯔꯛꯄꯁꯤꯗꯅꯦ ꯐꯣꯟꯁꯤꯗ ꯀꯤꯄꯦꯗꯅꯤꯀꯣ ꯃꯇꯝꯗꯨꯗ ꯄꯥꯏꯔꯤ ꯐꯣꯟꯁꯦ ꯅꯪꯒꯤꯅꯅꯦ ꯏꯅꯦ ꯑꯗꯨ ꯄꯤꯁꯜꯂꯨꯀꯣ ꯍꯣꯔꯦꯟꯒꯤ ꯄꯩꯁꯥꯗꯣ ꯑꯗꯩ ꯄꯩꯁꯥ ꯈꯣꯝꯃꯣꯅ ꯁꯤꯟꯅꯔꯝꯃꯤꯕ ꯑꯉꯥꯡꯗꯣ ꯅꯪ ꯑꯗꯨꯏ ꯗꯨꯀꯥꯟꯗꯨꯗ ꯑꯩꯅ ꯑꯗꯨꯅꯤ ꯃꯥꯏ ꯄꯤꯔꯛꯑꯕ ꯃꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯩ ꯃꯍꯥꯖꯣꯟꯗꯅ ꯑꯗꯨꯅꯤꯀꯣ ꯅꯪ ꯊꯤꯜꯂꯨꯗꯣꯏꯗꯣ ꯑꯗꯨꯅ ꯐꯣꯟꯁꯦ ꯑꯃꯨꯛ ꯇꯧꯔꯒꯅꯦ ꯍꯦꯛ ꯑꯗꯨꯝ ꯆꯠꯄ ꯑꯉꯥꯡ ꯑꯃ ꯄꯣꯛꯇꯣꯔꯤ ꯍꯥꯏꯕꯁꯤꯒꯤ ꯀꯣꯛꯁꯦ ꯁꯨꯛꯆꯪ ꯆꯪꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯁꯦ ꯇꯣꯉꯥꯟꯅ ꯂꯧꯔꯒ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯆꯥꯗꯅ ꯑꯗꯩ ꯑꯩꯁꯤꯅꯅꯦ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯄꯣꯛꯄ ꯌꯥꯔꯤꯅꯦꯕ ꯑꯩꯁꯦ ꯑꯩ ꯅꯣꯔꯃꯦꯜ ꯄꯣꯛꯄ ꯌꯦꯛꯄ ꯊꯤꯟꯕꯗꯣ ꯑꯁ ꯑꯩ ꯑꯣꯄꯔꯦꯁꯟ ꯑꯣꯏꯅ ꯁꯠ ꯇꯧꯊꯣꯛꯄꯤꯌꯨ ꯑꯩ ꯏꯆꯥꯁꯤꯕꯨ ꯂꯧꯊꯣꯛꯍꯧꯔꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯏꯆꯥꯁꯤꯕꯨ ꯁꯣꯏ ꯉꯥꯝꯗ꯭ꯔꯕ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯅꯠꯇ꯭ꯔꯦ ꯑꯅ ꯑꯩꯈꯣꯏꯗꯤ ꯊꯤꯟꯕ ꯌꯦꯛꯄꯒ ꯇꯧꯔꯒ ꯀꯤꯕꯗꯣ ꯑꯗꯣ ꯑꯩꯅ ꯁꯤꯁꯦ ꯌꯥꯝ ꯀꯤꯈ꯭ꯔꯤꯁꯤꯁꯨꯅꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯅꯥꯎꯅꯨꯄꯤ ꯄꯣꯛꯄꯁꯦ ꯏꯅꯥꯎꯄꯤꯁꯦ ꯑꯩ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯃ ꯑꯩ ꯈꯪꯍꯧꯋꯦꯕ ꯑꯗꯨꯒꯤ ꯂꯥꯎꯕ ꯈꯣꯡꯕ ꯌꯥꯝ ꯇꯥꯈꯤꯕꯗꯣ ꯌꯦꯛꯄꯒꯤ ꯊꯤꯟꯕꯒꯤ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯝ ꯀꯤꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯅꯦ ꯃꯥꯏꯕꯤꯅ ꯂꯣꯏ ꯄꯣꯛꯑꯦ ꯑꯩꯒꯤ ꯏꯅꯝꯃ ꯖꯤꯕꯧꯅꯦ ꯃꯆꯥꯅꯨꯄꯥ ꯃꯇꯨꯝ 3-4 ꯄꯣꯛꯏꯁꯦ ꯁꯤ ꯃꯥꯏꯕꯤꯅ ꯂꯣꯏ ꯄꯣꯛꯑꯦꯕ ꯑꯩꯒꯤ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯕꯗꯨꯅꯒ ꯏꯅꯝꯃꯅ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯗ ꯑꯁ ꯆꯣꯡꯈꯤꯕꯗꯨꯗꯤ ꯍꯔꯥꯎꯗꯅꯀꯣ ꯏꯅꯝꯃꯅꯗꯤ ꯁꯣꯝꯗ ꯆꯥꯛꯁꯪꯁꯤꯗ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯌꯣꯝꯁꯤꯟꯅꯩꯕ ꯃꯥꯅꯗꯤ ꯊꯣꯡ ꯃꯔꯨꯝꯗꯨꯗꯒꯤꯅꯦ ꯍꯦꯛꯇ ꯉꯥꯏꯗꯅ ꯑꯗꯩꯗꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯄꯣꯛꯑꯕꯅ ꯇꯧꯗꯗꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯗ ꯄꯨꯊꯣꯔꯛꯑꯣꯅ ꯑꯉꯥꯡꯒꯁꯦ ꯀꯩꯀꯩ ꯀꯣꯏꯇꯩꯒ ꯇꯩꯕꯗꯣ ꯍꯦꯛꯇ ꯃꯥꯅ ꯍꯔꯥꯎꯈꯤꯕꯒꯗꯣ ꯑꯗ ꯑꯩꯈꯣꯏ ꯅꯝꯃꯁꯤꯅꯗꯤ ꯂꯥꯎꯈꯤꯕ ꯈꯣꯡꯈꯤꯕ ꯑꯗꯩ ꯏꯅꯝꯃ ꯄꯔꯦꯡ ꯁꯥꯒꯩꯗꯨꯒꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯥꯏꯕꯤꯅ ꯄꯣꯛꯊꯔꯛꯄꯗ ꯃꯗꯨꯒꯤ ꯂꯥꯎꯕ ꯈꯣꯡꯕ ꯇꯥꯈ꯭ꯔꯕꯅꯤꯅ ꯀꯤꯔꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯏꯆꯦ ꯖꯤꯡꯖꯤꯒꯤ ꯃꯆꯥ ꯄꯣꯛꯄꯁꯨ ꯁꯦꯕꯥ ꯇꯧꯕ ꯆꯠꯂꯦꯕ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯃꯣꯏꯅ ꯂꯥꯎꯕ ꯈꯣꯡꯕꯁꯤ ꯑꯃꯨꯛ ꯇꯥꯕꯗ ꯑꯁ ꯀꯤꯖꯩ ꯌꯨꯝꯒ ꯄꯥꯜꯂꯣꯏ ꯑꯉꯥꯡꯒ ꯄꯣꯛꯑꯦꯅꯒ ꯈꯟꯈꯤꯕ ꯑꯗꯨꯒꯤ ꯀꯤꯈꯤꯕꯗꯨꯅꯅꯦ ꯅꯣꯔꯃꯦꯜ ꯄꯣꯛꯄꯁꯦ ꯌꯥꯝ ꯀꯤꯈꯤꯕ ꯌꯦꯛꯀꯗꯧꯕ ꯊꯤꯟꯒꯗꯧꯕꯗꯣ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯌꯣ ꯑꯗꯩ ꯗꯥꯛꯇꯔꯗꯨꯅ ꯑꯁ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣꯅꯦ ꯀꯩꯝꯇꯁꯨ ꯇꯧꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯌꯣ ꯍꯥꯏꯁꯤꯕꯣꯅ ꯃꯁꯥꯅ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯈꯤꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯗꯨꯁꯨꯅꯦ ꯑꯩ ꯏꯅꯥꯛꯁꯤꯗ ꯁꯨꯛꯍꯦꯟ ꯍꯦꯟꯗꯦ ꯍꯦꯛ ꯍꯤꯗꯥꯛ ꯑꯃ ꯂꯩꯕꯐꯥꯎ ꯊꯣꯛꯇꯦ ꯃꯥꯅ ꯑꯉꯥꯡ ꯊꯥꯔ ꯂꯩꯍꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯟꯒ ꯍꯦꯛ ꯊꯪꯅꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯄꯁꯤꯡꯁꯤꯅ ꯂꯣꯏ ꯈꯪꯉꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯈꯤꯕꯒꯤ ꯍꯤꯗꯥꯛ ꯁꯤꯗꯅꯕ ꯄꯪꯊꯅꯕ ꯊꯥꯕꯁꯦ ꯁꯤꯒꯤ ꯔꯤꯌꯦꯛꯁꯟꯁꯦ ꯂꯣꯏꯈꯤꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯄꯨꯔꯥ ꯂꯦꯟꯊꯠꯂꯒ ꯐꯣꯠꯈꯤꯕꯅꯤ나 ꯍꯥꯏꯁ ꯑꯗꯨꯒꯤ ꯆꯩꯅꯥꯗꯨꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯄꯨꯛ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯀꯩꯅꯣꯝꯃꯒꯅꯦ ꯆꯛ ꯑꯣꯠꯂꯒ ꯊꯤꯟꯕꯗꯧꯅꯅꯦ ꯑꯁ ꯅꯥꯒ꯭ꯔꯖꯥꯠꯅꯤ ꯁꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯅꯥꯒ꯭ꯔꯖꯥꯠꯅꯤ ꯅꯨꯄꯥꯅ ꯈꯪꯉꯔꯣꯏꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯁꯦ ꯈꯥꯡꯉꯦ ꯑꯗꯩꯗꯤ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯗꯨ ꯇꯧꯒꯅꯣꯅ ꯈꯥꯡꯉꯦ ꯑꯍꯤꯡꯁꯤꯗꯗꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯦꯀꯣ ꯐꯛꯂꯥꯡꯒꯤ ꯀꯇꯥꯁꯤꯅꯅꯦ ꯒꯥꯔꯤꯁꯤꯅ ꯇꯛ ꯆꯠꯄꯁꯦ ꯁꯤꯁꯦ ꯇꯥꯔ ꯂꯩꯗꯣꯏꯅꯦꯕ ꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯩ ꯏꯁꯀꯣꯟꯒꯤ ꯍꯔꯦ ꯔꯥꯝ ꯍꯔꯦ ꯀ꯭ꯔꯤꯁꯅꯥꯅ ꯁꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯩꯅꯣ ꯑꯗꯥꯏꯗꯩ ꯍꯧꯋꯦꯕ ꯃꯣꯏ ꯁꯛꯄꯁꯦ ꯌꯥꯝ ꯉꯟꯅ ꯁꯛꯑꯦꯕꯀꯣ ꯁꯟꯙ꯭ꯌꯥ ꯆꯪꯉꯛꯄꯗ ꯑꯗꯥꯏꯗ ꯑꯃ ꯁꯛꯏ ꯑꯗꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯁꯦ ꯄꯨꯡ 3-3:30 ꯑꯗꯥꯏꯗꯩ ꯁꯛꯑꯦ ꯃꯣꯏꯁꯦꯀꯣ ꯅꯣꯡꯉꯥꯟꯕꯒꯤ ꯑꯥꯔꯇꯤꯒꯤꯁꯦ ꯑꯗꯨꯁꯦ ꯇꯥꯔꯒ ꯂꯦꯟꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯀꯩꯅꯣꯐꯧ ꯅꯥꯒꯅꯤ ꯄꯨꯛꯁꯦ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯐꯧ ꯅꯥꯕ ꯌꯥꯎꯏ ꯑꯗꯨꯐꯧꯁꯦ ꯈꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯣꯏꯅ ꯍꯤꯗꯥꯛ ꯀꯩꯀꯩ ꯀꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝꯗꯨꯅ ꯑꯣꯏꯁꯜꯂꯕꯅꯤꯅ ꯑꯃꯨꯛ ꯐꯔꯦꯕꯀꯣ ꯑꯁ ꯌꯥꯝ ꯋꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯩꯃꯨꯛ ꯑꯗꯨ ꯄꯨꯛꯁꯦ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯗꯩꯗꯤꯅꯦ ꯅꯍꯥꯟ CS ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯉꯔꯥꯡꯐꯧ ꯅꯥꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯐꯧ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯑꯗꯥꯏꯐꯧ ꯅꯥꯔꯦꯗꯅ ꯅꯨꯡꯗꯥꯡꯗꯩꯗꯤ ꯐꯈ꯭ꯔꯦꯕꯀꯣ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯩ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯄꯤꯁꯜꯂꯛꯑꯕ꯭ꯔꯥ ꯅꯪ ꯑꯗꯨ ꯃꯔꯨꯞ ꯍꯨꯜꯂꯨꯔꯕ ꯅꯪ ꯁꯦꯟꯗꯣꯏ ꯍꯨꯟꯈ꯭ꯔꯕꯅꯏꯅꯝꯃ ꯅꯪꯒꯤ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯑꯕ꯭ꯔꯥ ꯑꯗꯩ ꯑꯁ ꯍꯦꯛꯇ ꯃꯤꯁꯦ ꯑꯃꯃꯨꯛ ꯑꯩꯁꯦ ꯏꯆꯥ ꯄꯣꯛꯑꯒ ꯗꯥꯛꯇꯔ ꯂꯩꯔꯤꯃꯦꯒꯁꯦ ꯀꯥꯎꯋꯦꯀꯣ ꯑꯗꯩꯗꯤ ꯏꯅꯦꯝꯕꯣꯛꯅ ꯅꯪꯕꯨ ꯅꯧꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯋꯥꯔꯤ ꯌꯥꯝ ꯁꯥꯒꯅꯨꯅꯦ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗꯩꯅꯣꯅꯦ ꯁꯤ ꯃꯔꯨꯞꯁꯦ ꯍꯨꯜꯂꯝꯃꯅꯨ ꯃꯤꯒꯤꯁꯦ ꯑꯗꯩ ꯃꯍꯥꯖꯣꯟꯒꯤ ꯄꯩꯁꯥ ꯊꯤꯒꯠꯂꯝꯃꯅꯨ ꯌꯥꯒꯗ꯭ꯔꯥꯅ ꯑꯗꯩ ꯑꯉꯥꯡꯗꯨꯗ ꯅꯪ ꯀꯅꯥ ꯊꯤꯒꯠꯂꯛꯏ ꯂꯤꯁꯇꯣ ꯍꯥꯏꯔꯛꯎꯅ ꯑꯗꯨꯒꯤ ꯊꯤꯔꯛꯑꯦ ꯑꯗꯨꯅ ꯊꯤꯗꯦꯅ ꯑꯗꯩ ꯐꯣꯟ ꯇꯧꯅꯤ ꯏꯆꯦ ꯅꯪ ꯄꯩꯁꯥ ꯄꯤꯔꯛꯇꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯃꯍꯥꯖꯣꯟꯅ ꯀꯩꯅꯣ ꯉꯥꯡꯉꯣꯏꯗ꯭ꯔꯥ ꯃꯤꯅ ꯃꯇꯨꯡ ꯄꯩꯁꯥ ꯊꯥꯗꯅꯤꯡꯈꯤꯗ꯭ꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯅꯤ ꯑꯗꯨ ꯍꯤꯁꯥꯕꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯕ ꯏꯁꯦ ꯅꯧꯅ ꯑꯗꯩ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯊꯔꯦꯀꯣ ꯑꯗꯨꯒꯗꯤ ꯑꯉꯥꯡꯁꯦ ꯏꯄꯥꯟ ꯇꯧꯔꯦ ꯑꯉꯥꯡ ꯏꯄꯥꯟꯁꯦ ꯁꯣꯝꯗꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ
ꯃꯥꯏꯕꯗꯨꯅ ꯁꯣꯠꯂꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯤꯁꯥꯞ ꯃꯌꯥꯝꯁꯤꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯂꯩꯔꯒ ꯂꯩ ꯑꯗꯩ ꯐꯣꯟꯁꯦ ꯑꯃꯨꯛ ꯇꯧꯏ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯊꯝꯈꯣꯅ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯍꯦꯛ ꯄꯣꯛꯐꯝ ꯈꯪꯗꯦꯕ ꯑꯗꯩ ꯍꯦꯛ ꯌꯨꯝꯁꯦꯡꯕ ꯅꯣꯡꯉꯥꯟꯕꯒꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯀꯥꯔꯁꯦ ꯊꯧꯔꯒ ꯏꯆꯥꯁꯦ ꯄꯝꯃꯒꯅꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯒꯥꯔꯤꯁꯦ ꯆꯠꯂꯒꯅꯦ ꯃꯤꯁꯦ ꯀꯧꯊꯣꯛꯍꯜꯂꯒ ꯑꯩꯅꯗꯤ ꯀꯨꯝꯃꯒ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯑꯗꯨ ꯄꯤꯁꯜꯂꯣ ꯅꯪꯒꯤꯅ ꯑꯗꯨꯅ ꯊꯕꯛꯁꯦ ꯂꯦꯞꯄ ꯌꯥꯗꯕꯒꯤꯀꯣ ꯅꯨꯃꯤꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯄꯨꯊꯍꯧꯕ ꯑꯗꯒꯤ ꯅꯨꯃꯤꯠ 10-11ꯅꯤ 23ꯗ ꯌꯨꯝꯖꯦꯡꯉꯦꯗꯅ 19ꯗꯩ ꯆꯠꯂꯦ 23ꯅꯤ ꯐꯥꯎꯒꯤ ꯄꯨꯊꯈꯤꯕ ꯑꯩꯒꯤ ꯊꯕꯛꯁꯦ ꯐꯨꯒꯠꯄꯗ ꯋꯥꯏꯑꯦꯕ ꯑꯗꯨꯃꯥꯏꯅ ꯏ ꯅꯧꯕ ꯈꯣꯠꯄ ꯔꯦꯁ ꯇꯧꯕ ꯁꯨꯛꯐꯪ ꯐꯪꯉꯛꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕ ꯏꯆꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯄꯣꯛꯂꯛꯈꯤꯕꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄꯁꯦ sina mu kamai tau gab da ni so icha nupi pokpasi organization ahan icha nupi po amatung khoigi sahi ahum le yum je honga kan da tau gi bane ba ade ani so icha nupi sida de ai je organization je mai hore organization gi thabak se ai je ko mai ho gai tau re hekta agi hotel drive restaurant drive ade function mayam awareness program mayam ade office da na case mayam da gi phone tong narakpa yum da mi una ba lakpa as ai gi thabak se heavy work ne ba ko adui matam jida maje miron ba matam da ju thabak se lepa ya da na dum chale ko adai di mo khoi gi sakmau ra di aina mayam da haijaning ba je sak sa ya da ju ya de na pathara ga ne tara dum leiraga as yengbi de seba tawi taw de ainu pa na kai janingi hangde ne mi ko na hangbi de kaim khalu no ba nang na sagi na sana kya lo ba ta ta de ba mi na hang ba hang da ba ko ade ai gi nem jina na ba da aina ju hayeng kaya mu yam hangam ni nem jina ju mau na hangbi de dum torok toi na tra adoi dine sikanda kher sa ba ya ba ni ade gi pa kai ba phola gumba ade megi gumba sangang gumba sapot gumba thumba bujia bundia gumba hotel ya sapot kum leidna si je inak si thammaga ne koi isana saba yaba je chaning ba je khallaga pungcha sa san ba hoi ado midi admaina changmo ra sa ya de na ekta patha dan lai ai di changmo ra ga oina ne admaina saba je sana gi bai puk se kai do ra ba ko admaina pukcha da san ga dam ne ba isana mina ga hangbi de ai nu pan lai te inem na lai da ka ta de ai chaning ba je ai lai jare ekta cha thokpi brek ahinga je sai bi sai gi hek chab je lepa da dine sinda khoi changmo ring ai matam je sille ba sinje sille duga tinjam chung lai doi ne ba cha chaling kai pha doi ni cha da kan da na tinjam chung sin doi ne ba si jam haina de ba ko dai puk si da na mi mai angang ma yaw rai mi thawai ban ba ma du gi ma tum ma ne puk si da nai khai la lei dong na puk se mi ron ba ho gi ba dai pok ti bong ne ba puk si da dum ma tum ma na khoi da dum isa da wa doi je ko adu adi kai no taw re ko yangang je adum tha surak na ai je adum case nung ka kai je lepa ya da mina khoi gi phamba box mai kuina phamba ngam de ba ko adu je adum upai lai ta mina ayuk china mi unab je lak pa ji phamba mu wai sa re ko phamba je ngam da na ai je lepa bane adai mu pung drama thoi nang na bana office si da mu thog wail bichar ma jung to ba jina adum pung 8-9 nung thang ge je ta ba adu jung pham doi ni ko thabak ti thabak phambai thabak ngak ta adu na ne sa je ta ngang je ong khalak ta na ne ai je ta wa da na adai di case si da ai je wail bichar ta ngai je phamba ngamak ta na lep khat la ga oina admai tawe ba aduga khoi angang pok ka da ba numit se sai gi case mayam ji aina loina tok thom dra di ya da bani na ne loina tok thoe ba rei ba gai je aina doctor da matam khara di smai lei doi mina na aduga nong ma gi arak pa thabak se tok thokhi na wai sange ba ko pandha da ba panjan gi ba je si aingon da wai ba ko adai di kamai tau ge da ngai gi aingon da yam nungsi je aina ko mayam ji da phone je taw re da na mai problem ma lei ba gi aina ithan na pai ba sing ngam dre ba akoi gi member am na pai han ba je ise goi na sana jage hai wari do saw ya de ba una ba la e da na ai si ware na mi ga i khoi member ga jina una ba thon ba je ise ga adum sana jage ek ta hai ba ai na ta di ya da ba hoi thaja ba ma lei ba wail bi sa je sa thare da na ai nga si di yaw roi ge madam noi ma'am taw ro na khoi ge advisor ma'am ga to phajana sil la ba do adu ya thawan ga lang thabang ga case tu na adu ni adai singjam mai ga la ka thangmai bang ga case tu na sel la long na da bai ni adu gi na adu ne na wari je case si aina loina hai ga doi ne ba ise yaw da di taw bi ga no ise yaw kan taw je khoi ngai je ge ta hai ba case si da ju ko adu na waroi chin pro pa am ta ngam da ba hai phet wari tar ga yai thok boi taw ba adai di kai no taw re ai jina
angang pokpa numisijune numisi admit tawdoiba doctor da ko adudana aise rims da poe bani subai chan pisidi koi doctor madam madhuri hairangoi thongdagi madam je gaini gi ko madam ji position holder ne ba metric paikha gi ada aina majing awai ai gi position holder mayam gi manipur da kana kana na position lawgi adu hujikna kai thabak tawre na ai adu ju nongma adu gi like tu gi maram da ju lijage ba ngawai metric paikha gi position holder jing je amatta lem na mangde saw song thabak tawra leiramme yam lem na ko adu mayam ji gi kaino je moina laik pa gi ba moi gi punsi si je yam nungai ba ngang gai da ju yam hona ning bo oi ga da ba adu gi aina laik ama phonge ba ko manipur gi han ba laik ni position holder ngak tagi phong ko je kanam tan phong bi de ko adu da khangna gi bani madam do adaida ai nang smaina kaino tawdi ai gi da la ko ai mateng pang bi ha ba da ai di du mai mayum dum sale se ka je ai gi asin ba je khang bi dana madam du na ngai han bi kholan bi hospital da kam ta tawde ma ngon da loina paisa ka pam lawde du ga hida guli ga je loi pi re hida guli im tai lai ki te amai tawe du ga horen di nang robita admit taw ba la o ko na pung ni ahum saida na haina ba jina ne som dana aina case ayu ke pung 10 je pham ma lai re ba ko upai lai tamina asom dana ai gi puroi ba jang phone tawrei loidriba na inem bo no phone tawrei moi di ima ju ga moi ni ju doctor da satoi mina sem sa dana moi di pu go da po chai gai da hakatana loire maru ba ngang pok satoi ba ai di yok tra loi da ba se no me se ke se ko se na mama akan da loire adai ai je pakhatle ko ai gi puroi ba je saurakane na adai di targa lain dau lamen khoram ma khola patana muka mo iru ja tho ko to ga lai tin khoram ma ga mu chatle hospital jo da pung tare tare ba koi ne me toi do sawe ba nang na sa gi madam do na ko care kem lo de nang me ang khatagi nang khal lai re nang asuk lu ba matam ji da bu kai gi no nang rest to go do matam ne jikti nang na kok ta wa bam ta han ba ya de adu ga nang na sai ki tang khal lu nang na tar ga da bo ngang e ba dai da mai tar ga du sumu angang ji unare no nga la ga du ga mo hospital ji da ne angang poi hab ji khang dam ni som di unna ba mi lak ba mayam dai tong na rei ba phone mayam ko adai di madam du mai na ngang unna le adu di kai matang gi no dum hai biro hai bije adu di madam na kai no tawra kan da dum ai wai sa jage te thamba adai yum da dum mi ju na ba lak ko ju madam du mai hospital da lai gre ha ju adu di ai madam du hala kan do ina khoi mu lak jage te hai bi adai di ai je hospital ji da ne koi gi kai no je aina hospital da leigi habse ju hospital da la eba ade aina hospital da ngang bo lei ba sida asa pot ka si am thilna re ko mayam je yam thilna re asa pot ka kai de hang ba lai kholi ade di ka no tawre angang ji koi puk se du ju nai ba mai na numini ni han be mai na sa mana na ko adu mi je koi humni su ba numit ta gi dum una ba je chung lep ta na la e hospital da oina aru bani ana athu bagi ne na da som du ju aina mai jina smai taw mai ke sina smai taw je haidra ga di thabak to amta paikhat pa du ngam da ba ko aduna sai aina puksen na ri bok de ai mi una ba wai chap du ngam dre ba adai di pukseng na ba pha ba humni su ba dai di I nauri ba potha ga da ba ga je upai laite adu mi do thajan biro nungai te mi na lam na ayu na ba ne la ga na wari je adum tahal laga aina be ta tom me da na wari je adum tahal sar ga tahal taraga koi member ga da mai just mai tau bi gro na sinai ba ina ada yum da ai je pudhare da na mi na hana ngai le ramme ada ai je mathak ek yau baga phamung da tum baga phamung aina phamung da tum me ai gi manak sida oina mi ga je ka halla ga wari je mathang tang sare ba adu mai na ai gi potha ba khot pa ngang ma poi habi ka em phangak te ba ada ye muksu ipan no mi se adu ju sem sama nei haugi baduga adu som dana oja mai baduna kanna soli ko som na kes ki wari je li ai phamung manak sida ipan no mi se wek mi ju na lak ba adu mi na lam na la ga ne koi gi bhara lai ta dana yang wana lak pa mi yawe ba bhara je han gi ba yaw da na ingon dai pi ba bo yawe ba adai phanek yo la nganu yo la ga lai me hai ba ko adu do aina mana han gi dau do ngai ta bai unabi ba tangai phadana aina cha thokri ngai da la adi la e ko adu na ta ba ai ne ak lai ba da di ai laite hai gro adu tawro hai ba ai sungai hai de ba ade aina yaing gai di phol hana phauna bi ra ga la o na ne ayam na noina ani ra han ba do nungai te na ai phon phauna ga mi ayam ba je la hal le ba ade di adu zo mai na dum ipan mi ka je li dana khotana mai tawre adu ga upai laite yum jeng ba ngai ba ngam de aru ba ke se yawrak tana ne ngai ba ngam da na ai yaw da su ya da ba angang yum jeng dingai numit tarani su ba je sidagi ai kes pham gre ba nung ti gi
nongmai case manga to angang je poraga ne gari sida moina pammaga thamme aduga ne angang ji isan piyai maji mabu amu nga case so lepaga mu pithakpa mi loi thohan ga office thong lonjalaga amu mabu amu pithak case amu chathaba tawra kanda ne admaina adum upai sungai leitana ne isagi kaino matam pothaba anai ai su phang dana dum mathang isa ga je poklakhi ba bisak pikna dum sela ga nga ga je admai dum yola kharabane ba isa jing je phadana angang chendana yumda leidana jingamdre ba adai mu ahum suba isa pokpa je isa no pa sigi jidana ne yang kuina angang pokpa je suksang sangdre ko ai gi je yang kanai ba angang amaga je am kanai ba matam je ado isa no pi han no je BA second sem tamabani isa no pi yai mana class 7 ni isa no pa to maduna sahi mari sang tangai ri kayam kanagre adai di kaino ji as ai je isa no pa amtang de pokninge asai gi si jai na no pi no pa khenar wai wa na te ahan ba maram na mioi boina po bani na isa no pa gi nusiba no pi gi nusiba si phangning ba chap animak loi bak po ga di watre na ko adugi ama po hok da bagi ning ba kai ba nungai ta ba adugi maram adai ani subana khoi gi kaino je yum pan ba ji hayang isa no pi ga du pan thokini moi gi nupa mayum du da khoina ju sala leiba tan ni moina ju mai nupa do yaung in ji yadab ju yawrakani ana yak halamal loira kanda adudi isa nupa ama lengdana le hawgudaba mana adugum bagi ju pami adai mu khoi gi kaino ma tawre ahing dai bang da nong lai nung se akan ba marakta hidaguli jima leidaba yadre adu tawdaba yadre haiba matam da ai isa da bok thoki ba ai gi puroi ba ji mamana bagi kaino ama chathokraga ma ju thengna halakwa ai ji ya ja am chektana ne nong lai nung se am kan ba ado isa no pi du na hidak leiba sat pangam de ba ko ai ne chan pa pok tingai da ado nu pam jaw di sat khine ba adai nu pi ni na theng kan da de khoina ju thadok ning de na ko ado nong suram ni na ngang du ma pangan ju yaw de ba nu pa de du chakhine ba adum ba kaya khenaba sungya yadaba eta mayam la eba do si hairaga wakhan yam pikpa dei mayam gi noina women activist ne lega nupa nu pikhai haiba si je adu gi khaijaba nate ko thabak thoram ni thabak thoram upai leitaba yadaba matang nupi ne sinba yadaba matang adumba ai isana ju case thengna bada nupi ngak ta pokpa imung gi thamoi sokpa thodong mayam thengna ba adumba dei aina ju chanu pam stem tati poke na khala matam de suksang ek sangdra ba hai ma ai ju sahi ni pu surak tore ai karam kan pokani cha jena no magi nongan badai di lai ba kholi ba phone tawrei ba mayam si mayam jina ne ko upai sung lai taba adai di usin na jina corona na challe e ba corona lai na je hai sidi office sung wis loi thong lo le yum nung loi thong lo na re ko adu da di hai sigi matang je isa am phok da yadre ana ai je lai tin je kan na khuramaga hospital je challa kholaga tarakanda admaina lai je khuram badane sigada ba khak ngai re hai kanda ai je chan pa je phangi ba khoi gi aina ju laitin gi ju am thajai duga aina ju chan pa mamit ta udri ba jing da aina haijani ba je aina tawgi ba do khoi gi hallam khakna aingon da haibiram me ba ko adugi lai khuram bai maong je khuram bi ba khoi gi koina tha le phalage haiba matam ji da khoi gi khundu ko le ba isor lai harau ba gi amadi loi lai na dra lai sang adu chala khudai puraga ni ru ba adu khudai ji da ipai bang odu da se je chan pa pina bire na khallaga chanu pa mak ne na pusan jarage ko na mai na yo ma pusan ba khudai je ai gi phamung gi yet lom da tum han ba adai ibungo imai bungo tum ma ji ko na tumam dai haibi ba phai submin na ba adai hawgal le dana ibungo ima hawgal la ge na ngak tum ho ko na adai hawgal la ji ko na icha ne khalla loi na gi ba adai mo khoi gi khamen ga alu ani ga kat pa je alu ani ji gi mayai da khamen ji kat pa ji ma ayuk ki nungdang gi lain do ipa da kat pa koro ipa da kat pa adu ji nga la ga sa doi ni khamen do khai ba de alu khai ba de adu admaina nga la sa ba dai di kaino ji da khoi gi kaino ama khakna mai ba khakna jantra je adu jantra je ek ubada ne koi khwang da si doi ne ba ko icha no pa je masi miron ringai da taw da ne hek lon gi ba ga ju ya hek lon gi ba kui ringai nong ni do lo le di khang ba adu bok di yai kui da ga di ya de ba adu da jantra je syam sawe ai pun si da mu udri adu ai di isahana khuram jari ba lai je stagi hen na ne mi atopina ga khuram bi ba khoi gi phana bane ga har ga ai adu ka pam ja de ba isahana khuram jai jina khwai dai cheng e lai jai ba adu pun si da ai jantra am si de ba ko adu ga di kaino tawre adu gi jantra je pirak pada dum khwang da smain taklaw theng gi ba u gi ba mi kup ta ne janu pa ma la khre na dum wakhan da lum gi phau gi ba amai si gi jantra je adu ga
adagi mu koigi lai khurambadane koigi korou ipa khurambada smaina lai sonje koigi abok tuna haibiram mebako koigi ibudau jina ihalam bani ko koigi ibudau jina hana sema imidana ko ibudau je khuram ibudau ibungo adagi di korou ipa adai mangang luwang khuman guru ipa ibungo ahum adai ibudau thangjing marjing wangbren kaubru ipa bungo mari siga je thagon na gadam neba sida ijan ni gadam neba isa je isa na nupa je PPU yumlep char mulan biganu aduga isa nupa je po kanda mayang ge sebai sorgi thogal tahan jage adu mit mai phajana panghan biu aina po e hara ju mit mai phajana pang dadi ai mu soiradi ko adai mu isa du buju taibang lak toi ba isa du ju punsi chengjen sangan biu haidana mai ni jaraga hek angang pok pachat pat numit phongni doine ba sigi lai son je ko almaina ni ra kanda poki aduga ichanu paji corona ni na mama di phajana potha gare saning ba sadana thakdana dei ai puroi bajina ju lengdana iban je leminar bani na ma ju am harau jei amai to ga adu khatani ko aina santi oina icha po hori je corona legi bagi adai mu angang je khoi loinmak se soibra khotpra ngang phibam kamai lei gaina tha hom mari da ultrasound se loi longnei ko ada doctor jena nungsi mandana ai di suang hangjade ko pakhatana ne niktana isaje ai chong hangjade mana as no ani e handakti pause tabada sikha hai nupi ni nupani hai deba ko ai kaim hangjade adugadi adum adubogda ultrasound da nupani ha ga hayang nupi or poju yawi soidana ga hai bane na ai chukta thajade ai soje khuiram ba lepte da koi nupa jda di dum nupani hai rab jane ba adai di yum kai je khoi je koi gi plaster ka kai ambok tog dana lei ba ko loi chan ba du boy sang da ba adai di ma je harau jadana ne mana ko adai di kaino yum je loi chalaji na corona ju lei ba ai ju chathok tingai na aduga aina miro la kan da pothau hai di gi atra je ai adu gi angang pok da khangi ba kaino tawe koi gi ai je thabak se isa gi ri lot pa je haite ba yaw ta yaw san ba aduna akoi gi yum sa ba ji da yum sa ba je isi han ai gi isi ama lei adu gi macha nu pa na mana pressure ka kai ji loi tawe ba ada moina tawjaga da baje lengoi nik pakhot baje ai jina ne khoi gi ayuk sidana sai sing je moi gi je nungai ta dana aina khoi da loi chamin na re moi hum mari thabak su ba ga je duga ayuk se sai sing loi bi re ga lengoi je mun aina loi nik thok toi ni ko plus taw ba di khoi gi nung ga yaw ya da bani na adu je mo adai mo adu jina moina ayuk nik pa lengoi jina moi chakcha to nung din thabak su bai mu se jina gi ba adai nung din je mo aina loi mu nik thok toi ni sina ayuk amu se jina ba adai lengoi je khoi gi sorong pan je thare dana ko tharam ba je honjan ba je ai nu pa ga igana bar da ha po honjan le ba adai mi puna maksana lai kai gi ne nangbu tau nu na nangbu hai ado ai di iril lot pa thabak se tumin na halai ba je haita bani na ne ado kai dore lo yaw sali adai chek khara san bagi pukhalle ai yaw sali adai yum je khoi gi khwai mathak se hana loi san bagi khoi gi makha gi kam da mu khoi ka saksang je mu oi mathak ki do loraga amada mu hongali amada mu hongdai tawra thabak se sung lep ta ba adai mangon je haijalam je du tok salam je na khoi gi phata haudi mayam hon darak pa yum loi san bagi sung pot thadre ko ai je potha ni hai ba kaw gre ba sai gi nang aroi ai gi doctor sa pa matam je yok sale ba tha surak pa je ko adu kanda hayeng doctor da chat kadami ha bi jinga si je sumang je haye ba aduna aroi bani ko ada sumang da leiramba pairamba pot chai myam loi hondo khonjin dei ai sa je loi hek yaw ba hayeng sa kadami hai ba du bo adu doctor da chat pa kanda di sa je pung tek ga sale ko loi thindo aga adu gi angang pok pa jida di sa na pa je pok kan jida kaino tawre ai di adu gi numit pho ek ayuk ki khoi adu numit ta di ayuk ta di chakcha dana sa le ko option taw doi mina nungdang gi chawoi alu khamen je so da ka la nga la cha la sa le ba ko adai di kaino tawre ai je adom lai je sol la ga ne mit se uisal la ga dom son gra bani ki so je atai ko am ta sang dre adai di kai dawre corona ni na madu da di kes nung kai loi lep mi dana pholam torok tre mi im lak tre pung lep ai gi thabak se pung lep khre ba koi nu sin nung sa pithribi ga je malem ga je loi lep khiba ga mana gre adai di po e angang je anga na taw je ta gi ba ko mi hun thong ga je su de adai na snu pi jina nu pa ni ne he na hai ko nu pa pe thaja de yeng ge sini aina mana thang jale ba ko thaja di na nang gi do na mai thang jale tu nu pa na tra na
ꯑꯗꯨ ꯀꯥꯟꯗ ꯈꯛ ꯑꯩꯁꯦ ꯅꯣꯛꯑꯦꯕ ꯅꯣꯛꯑꯦꯕ ꯑꯗꯨ ꯀꯥꯟꯗ ꯈꯛ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯤ ꯑꯗꯨꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯃꯗꯤꯀꯣ ꯑꯗꯩ ꯑꯩꯁꯦ ꯏꯁꯥꯁꯦ ꯊꯕꯛꯇꯣ ꯊꯥ ꯁꯨꯔꯛꯄꯗ ꯃꯤꯔꯣꯝꯗ ꯊꯕꯛꯁꯦ ꯊꯤꯠꯀꯩ ꯁꯨꯔꯨꯕꯒꯤꯅꯦ ꯑꯁ ꯏꯁꯥꯁꯦ ꯂꯣꯏ ꯁꯤꯗꯈꯤꯗꯅ ꯈꯣꯡ ꯈꯨꯠꯀꯁꯦ ꯂꯣꯏ ꯁꯤꯗꯈꯤꯗꯅ ꯆꯤꯛ ꯁꯥꯗꯅ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯑꯩꯅ ꯈꯟꯈꯤꯕꯀꯣ ꯌꯥꯝ ꯁꯣꯟꯊꯈꯤ ꯏꯁꯥꯁꯦ ꯑꯩꯅ ꯈꯟꯈꯤ ꯃꯤꯔꯣꯜꯂꯀꯥꯟꯗ ꯊꯕꯛ ꯀꯟꯕ ꯁꯨꯅꯨ ꯄꯣꯊꯥꯎ ꯍꯥꯏꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦꯅꯀꯣ ꯑꯗ ꯉꯍꯥꯟꯈꯩꯅ ꯑꯃꯨꯛ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯊꯕꯛ ꯐꯝꯃꯒ ꯀꯦꯁ ꯇꯧꯕ ꯊꯕꯛꯇꯤ ꯇꯧꯕ ꯑꯗꯨꯒ ꯄꯥꯡꯒꯜ ꯑꯣꯏꯅ ꯐꯨꯗꯣꯛꯑ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯗꯅ ꯌꯨꯝ ꯂꯣꯏꯁꯟꯕꯒꯤ ꯐꯨꯗꯣꯛꯑ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄꯣꯛꯈꯤ ꯏꯆꯥꯁꯤꯡꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯆꯥꯗꯨꯃꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯃꯗꯤ ꯐꯖꯅ ꯅꯥꯎꯀꯣꯟꯕ ꯆꯍꯤꯃꯨꯛ ꯐꯖꯅ ꯀꯣꯔꯣꯅꯥꯒꯤ ꯑꯗꯨꯝ ꯐꯖꯅ ꯅꯥꯎꯀꯣꯟꯕ ꯐꯪꯉꯛꯑꯦ ꯃꯥꯁꯤꯃꯗꯤꯀꯣ ꯑꯇꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯏꯔꯦꯟꯅ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯀꯣꯟꯕ ꯐꯪꯉꯛꯇꯦꯕ ꯃꯇꯝ ꯆꯥꯅ ꯏꯔꯨꯖꯕ ꯈꯣꯠꯄꯒꯁꯦ ꯐꯪꯉꯛꯇꯦꯕꯀꯣ ꯑꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯩ ꯏꯄꯨꯔꯣꯏꯕꯁꯨ ꯀꯨꯆꯨꯁꯦ ꯃꯨꯏꯌꯦꯕ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯃꯨꯏ ꯑꯗꯨꯒ ꯌꯥꯏꯃꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯒꯗꯕ ꯄꯥꯎꯗꯔ ꯑꯃ ꯑꯉꯥꯡ ꯉꯧꯏ ꯍꯥꯏꯌꯦꯀꯣ ꯀꯨꯆꯨ ꯑꯗꯨꯗꯣ ꯆꯥꯍꯧꯋꯦꯕ ꯑꯗꯨꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯁꯨ ꯉꯧꯋꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯗꯅ ꯌꯥꯝ ꯂꯣꯏꯅ ꯆꯥꯍꯧꯗ꯭ꯔꯦꯕ ꯏꯆꯥꯅꯨꯄꯥꯒꯤꯁꯤꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯁꯨꯅ ꯆꯥꯔꯦꯕ ꯍꯩꯅꯗꯕ ꯑꯩꯁꯦ ꯑꯗꯨꯒꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯉꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯛꯑ ꯃꯇꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯦ ꯍꯟꯖꯤꯟꯈꯤꯗꯅꯕ ꯑꯩꯈꯣꯏ ꯑꯃꯨꯕ ꯃꯤꯅ ꯄꯣꯛꯄꯁꯦ ꯄꯣꯛꯄꯗ ꯉꯥꯏꯍꯥꯛ ꯉꯧꯔꯒꯁꯨ ꯑꯃꯨꯛ ꯃꯨꯁꯜꯂꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯥꯁꯦ ꯁꯪꯒꯣꯝ ꯑꯍꯤꯡꯕ ꯄꯥꯈꯠꯇꯅꯅꯦ ꯌꯥꯝ ꯉꯧꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯁꯀꯤꯒ ꯃꯤꯒ ꯎꯅꯕ ꯂꯥꯛꯄ ꯈꯣꯠꯄꯁꯦ ꯅꯨꯄꯤ ꯉꯧꯔ ꯃꯈꯨꯠ ꯃꯁꯥ ꯃꯉꯛ ꯃꯅꯥꯒ ꯌꯥꯝ ꯐꯖꯕ ꯃꯤꯁꯦ ꯃꯣꯏꯅꯒ ꯋꯥꯔꯤ ꯂꯤꯕꯁꯦ ꯃꯈꯨꯠ ꯃꯁꯥ ꯃꯉꯛꯀꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯗꯩꯗꯤ ꯑꯗꯩ ꯃꯣꯏꯅꯒ ꯏꯔꯣꯟꯕꯁꯦ ꯑꯩꯈꯣই ꯍꯣꯝꯗ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯦ ꯀꯨꯆꯨ ꯉꯧꯔꯒ ꯃꯤꯅ ꯏꯔꯣꯟꯕꯗꯣ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯟꯕꯗꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯅ ꯃꯥꯁꯦ ꯁꯪꯒꯣꯝ ꯑꯍꯤꯡꯕꯁꯦ ꯁꯤꯁꯤ ꯑꯩꯈꯣই ꯃꯁꯥꯁꯦ ꯂꯣꯁꯟ ꯍꯥꯟꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯃꯁꯥꯖ ꯑꯣꯏꯜꯗꯣ ꯑꯗꯨ ꯍꯥꯟꯅ ꯐꯖꯅ ꯇꯩꯕꯤꯔꯅꯦꯕ ꯑꯉꯥꯡꯁꯦ ꯅꯣꯏꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯉꯥꯡꯁꯦ ꯋꯥꯡꯍꯟꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒꯤ ꯇꯥꯡꯈꯩꯁꯦ ꯅꯣꯏꯕꯤꯕ ꯁꯥꯡꯍꯟꯕ ꯁꯤ ꯌꯥꯝ ꯑꯗꯨꯗꯣ ꯆꯨꯝꯃꯦ ꯑꯩ ꯏꯆꯥꯈꯩ ꯂꯣꯏ ꯋꯥꯡ ꯆꯥꯎꯋꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯁꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯋꯥꯡ ꯆꯥꯎꯕꯁꯦ ꯄꯥꯝꯃꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯕꯦꯕꯤ ꯃꯁꯥꯖ ꯑꯣꯏꯜꯁꯦ ꯐꯖꯅ ꯍꯥꯟꯅ ꯇꯩꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯄꯒꯤ ꯁ꯭ꯇꯤꯟ ꯒꯤꯂꯥꯁ ꯁ꯭ꯋꯥꯏꯃꯨꯛ ꯇꯦꯟꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯃ ꯁꯪꯒꯣꯝ ꯑꯍꯤꯡꯕꯁꯦ ꯈꯨꯠꯁꯤꯗ ꯍꯩꯔꯒꯅꯦ ꯑꯉꯥꯡꯁꯦ ꯂꯣꯏꯅ ꯑꯉꯥꯡꯁꯦ ꯃꯐꯤ ꯑꯝꯇ ꯌꯥꯎꯔꯣꯏꯗꯣꯏꯅꯤꯀꯣ ꯅꯨꯡꯁꯥꯁꯦ ꯍꯥꯏꯐꯦꯠ ꯌꯥꯍꯟꯗꯣꯏꯅꯤ ꯅꯨꯡꯁꯥꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯥꯁꯦ ꯃꯨꯁꯟꯗꯕ ꯅꯨꯡꯁꯥꯗꯣ ꯏꯁꯥꯗ ꯑꯗꯨꯗꯩꯁꯤꯗ ꯇꯧꯔꯒ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯇꯩꯔ ꯅꯥꯜꯂ ꯀꯪꯉ ꯇꯩꯔ ꯅꯥꯜꯂ ꯑꯗꯨꯝ ꯇꯧꯕ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯁꯦꯠ ꯅꯥꯜꯂꯒ ꯏꯁꯀꯤꯟꯁꯦ ꯁꯦꯠ ꯅꯥꯜꯂꯦꯕ ꯑꯗꯨꯗꯣ ꯍꯣꯏ ꯁꯪꯒꯣꯝꯁꯤꯅ ꯑꯗꯣ ꯑꯉꯥꯡ ꯊꯥ 7-9 ꯐꯥꯎꯗꯤ ꯇꯧ ꯉꯝꯃꯤ ꯑꯗꯩꯗꯤ ꯁꯟ ꯍꯥꯏꯐꯦꯠ ꯁꯥꯕ ꯍꯩꯕ ꯑꯗꯩꯗꯤ ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯎꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯣꯠꯅꯔꯛꯈꯤꯕꯀꯣ ꯑꯗꯣ ꯁꯤꯅ ꯑꯃꯨꯛ ꯏꯆꯥꯈꯩꯁꯦ ꯄꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯏꯄꯨꯔꯣꯏꯕꯁꯤꯅꯅꯦ ꯏꯆꯥꯈꯩꯁꯦ ꯄꯣꯛꯄ ꯃꯇꯝꯁꯦ ꯌꯥꯝ ꯀꯦꯌꯔ ꯂꯧꯕꯤ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤ ꯑꯍꯤꯡ ꯑꯩꯅ ꯇꯨꯝꯍꯜꯂꯒ ꯃꯥꯅ ꯑꯉꯥꯡ ꯁꯦꯟꯅꯩ ꯀꯞꯄꯛꯄ ꯈꯣꯠꯄ ꯃꯊꯤ ꯃꯌꯨꯡ ꯃꯥ ꯂꯣꯏ ꯇꯧꯕꯤꯔꯛꯏ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯅꯨꯡꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯃꯥ ꯇꯨꯝꯃꯤ ꯁꯤꯁꯦ ꯑꯩꯅ ꯅꯨꯄꯥꯁꯤꯡꯗ ꯌꯥꯝ ꯂꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯏ ꯍꯥꯏꯕ ꯍꯟꯅꯐꯧ ꯌꯦꯡꯗꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯉꯥꯡ ꯀꯞꯄꯦ ꯍꯥꯏꯕꯧ ꯌꯦꯡꯕꯤꯗꯕ ꯑꯗꯨꯝꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯋꯥꯔꯤꯗꯀꯣ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯐꯧ ꯃꯥ ꯆꯠꯊꯣꯛꯇꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯁꯦ ꯕꯦꯠꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯦ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯐꯖꯅ ꯊꯧꯗꯥꯡꯁꯦ ꯂꯧꯕꯤꯔꯛꯑꯦꯕ ꯑꯗꯨꯝꯕ ꯃꯇꯝꯗꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯃꯇꯝꯁꯦ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯂꯥꯟ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯗꯤ ꯂꯥꯟꯒꯗꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤ ꯃꯧ ꯅꯍꯥꯅꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯊꯥꯗꯣꯛꯑꯒ ꯆꯠꯂꯨꯕ ꯅꯣꯡꯃꯩ ꯀꯥꯞꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯑꯔꯥꯝꯕꯥꯏ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯂꯨꯞ ꯀꯌꯥꯅ ꯊꯧꯗꯥꯡ ꯐꯖꯅ ꯂꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗꯤ ꯆꯠꯂꯦ ꯑꯗꯨꯒ ꯂꯥꯟꯃꯛ ꯃꯥꯌꯣꯛꯅꯗꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯅ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯁꯤꯃ ꯑꯩꯁꯦ ꯈꯔ ꯄꯣꯊꯥꯏꯌꯦꯕꯀꯣ ꯂꯥꯟ ꯃꯇꯝꯅꯤꯅ ꯑꯗꯨꯀꯥꯟꯗꯗꯤ ꯂꯣꯏꯅꯃꯛ ꯀ꯭ꯔꯥꯏꯝ ꯅꯨꯡꯁꯦ ꯂꯣꯏ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯟꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀ꯭ꯔꯥꯏꯝ ꯅꯨꯡ ꯂꯦꯞꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀோ ꯁꯨꯃꯥꯏꯅ ꯃꯤꯁꯤꯡꯁꯦ ꯂꯥꯟꯁꯦ ꯂꯣꯏꯔꯛꯑꯀꯥꯟꯗꯁꯨ ꯀ꯭ꯔꯥꯏꯝꯁꯦ ꯂꯣꯏ ꯂꯦꯞꯈ꯭ꯔꯗꯤ ꯐꯗꯧꯅꯤꯀꯣ ꯀꯥꯏ ꯈꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯒ ꯁꯨꯝ ꯂꯩꯕꯁꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯨꯡꯍꯩ ꯍꯩꯅꯗꯦꯕ ꯊꯕꯛꯁꯦ ꯌꯥꯝ ꯖꯔꯤꯡꯈꯩ ꯍꯩꯅꯩꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯃ ꯀꯥꯜꯂꯝꯃꯦ ꯉꯋꯥꯏ ꯆꯦꯐꯣꯡ ꯐꯣꯡꯉꯤꯉꯩ ꯃꯇꯝꯁꯦ ꯆꯦꯐꯣꯡ ꯐꯣꯡꯉꯤꯉꯩ ꯃꯇꯝꯁꯦ ꯑꯩ ꯏꯊꯟꯗꯅ ꯏꯔꯤꯅꯤꯀꯣ ꯆꯍꯤ
ꯑꯩꯈꯣꯏ ꯆꯦꯐꯣꯡꯁꯦ ꯆꯍꯤ 19ꯅꯤ ꯐꯣꯡꯉꯝꯃꯤꯁꯦ ꯂꯥꯟꯗꯒꯤ ꯂꯦꯞꯈꯤꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯑꯗꯨꯝ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯒꯦꯅ ꯏꯊꯟꯗꯅ ꯏꯔꯛꯄꯅꯦ ꯆꯍꯤ 39ꯒꯤ ꯆꯦꯐꯣꯡꯁꯦ ꯀꯦꯁꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯏꯁꯜꯂꯒ ꯂꯣꯏ ꯊꯝꯕ ꯑꯍꯤꯡ ꯃꯤ ꯂꯣꯏ ꯇꯨꯝꯅꯔꯀꯥꯟꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯇꯨꯝꯃꯦꯗꯅ ꯑꯗꯣ ꯑꯩꯅ ꯆꯦꯐꯣꯡꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯏꯌꯦꯕꯀꯣ ꯃꯥꯅ ꯐꯣꯟ ꯅꯨꯡ ꯌꯦꯡꯉ ꯂꯩ ꯑꯗꯩ ꯑꯌꯨꯛ ꯃꯝꯃꯤꯉꯩ ꯑꯩꯒꯤ ꯀꯩꯅꯣ ꯇꯦꯟꯁꯟ ꯀꯣꯛꯇ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯉꯩꯗꯣ ꯏꯔꯨꯁꯦ ꯖꯣꯝ ꯆꯥꯏꯊꯔꯒꯅꯦ ꯙꯨꯛꯁꯦ ꯁꯠ ꯀꯠꯊꯣꯛꯑꯒ ꯄꯨꯡ 3:30 ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯒꯠꯂꯒ ꯍꯧꯕꯁꯤꯅꯅꯦ ꯄꯨꯡ 6 ꯍꯦꯛ ꯇꯥꯈꯤꯕꯗꯩꯗꯤ ꯃꯤ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕ ꯎꯅꯕ ꯈꯣꯠꯄꯁꯦ ꯇꯦꯟꯁꯟ ꯂꯩꯔꯗꯣꯏꯅꯤ ꯏꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯤꯗꯨꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯍꯥꯏꯈꯤꯕ ꯑꯣꯡꯂꯤ ꯋꯥꯔꯗ ꯑꯃꯐꯥꯎ ꯀꯥꯟꯗꯅ ꯏꯔꯛꯀꯗꯣꯏꯅꯦꯕ ꯂꯣꯏꯅ ꯋꯥꯔꯤꯗꯣ ꯀꯦꯁꯇꯨꯗ ꯍꯥꯏꯅꯈꯤꯕ ꯂꯤꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯀꯞꯄꯒ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯞꯄꯤ ꯁꯥꯎꯔꯒ ꯅꯨꯄꯤꯗꯨꯅ ꯉꯥꯡꯈꯤꯕ ꯃꯇꯥꯡꯁꯦ ꯏꯕꯗ ꯑꯗꯨꯝ ꯁꯥꯎꯋꯦꯕ ꯏꯁꯥꯁꯦ ꯇꯦꯟꯁꯟꯅ ꯖꯔ 이도이네ꯕ ꯑꯗꯨꯃꯥꯏꯅ ꯏꯔꯛꯑꯒ ꯂꯥꯛꯑꯦ ꯆꯦꯐꯣꯡꯁꯦꯀꯣ ꯑꯗꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯁꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤꯅꯦ ꯐꯃꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯦ ꯑꯩꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯦ ꯁꯤꯗ ꯋꯥꯔꯤꯁꯦ ꯁꯥꯟꯅꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯁꯥꯒꯗꯧꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯇꯣꯉꯥꯟ ꯅꯨꯄꯤꯅ ꯇꯣꯉꯥꯟ ꯇꯨꯝꯃꯒ ꯋꯥꯔꯤ ꯁꯨꯡꯁꯥ ꯁꯥꯟꯅꯗꯕ ꯌꯥꯎꯋꯦꯕ ꯅꯨꯄꯤꯁꯤꯅ ꯆꯪꯉꯨꯔꯁꯨ ꯆꯠꯂꯣ ꯅꯪ ꯇꯨꯝꯃꯁꯨ ꯍꯥꯏꯕ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯆꯪꯉꯛꯇꯕ ꯁꯤ ꯌꯨꯝꯕꯥꯟ ꯌꯥꯝ ꯁꯣꯛꯑꯦꯕ ꯑꯩꯈꯣꯏꯗꯤꯅꯦ ꯐꯃꯨꯡꯁꯦ 2 ꯊꯥꯗꯦ ꯑꯃꯈꯛ ꯁꯤꯗꯅꯦ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯥꯅ ꯐꯣꯟ ꯌꯦꯡꯅꯤ ꯑꯩꯅ ꯏꯔꯁꯨ ꯐꯃꯨꯡꯗ ꯏꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯀꯩ ꯁꯨꯗꯣꯛꯀꯗꯕ ꯂꯩꯔꯁꯨꯅꯦ ꯑꯗꯨꯝ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯁꯨꯕ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯑꯗꯩ ꯏꯆꯥ ꯌꯥꯎꯔꯕꯁꯦ ꯁꯤꯐꯧꯗ ꯏꯆꯥꯁꯤꯅ ꯃꯌꯥꯏ ꯊꯪꯍꯜꯂ ꯑꯗꯨꯃꯥꯏꯅ ꯍꯩꯅꯈꯤꯗꯗꯅꯀோ ꯏꯊꯟꯗ ꯇꯨꯝꯕꯁꯦ ꯍꯩꯅꯗꯗꯅ ꯃꯥꯁꯨ ꯃꯊꯟꯗ ꯇꯨꯝꯕꯁꯦ ꯍꯩꯅꯗꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯇꯥꯟꯅꯔꯒ ꯑꯊꯦꯡꯕ ꯃꯇꯝ ꯃꯤꯅ ꯇꯨꯝꯅ ꯍꯤꯟꯅꯈ꯭ꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯁꯥꯏꯌꯦꯕ ꯑꯗꯩ ꯏꯕꯥꯅꯤꯅ ꯎꯅꯕ ꯂꯩꯃꯤꯟꯅꯕ ꯐꯪꯕꯁꯦ ꯅꯨꯡꯗꯥꯡ ꯑꯗꯨꯃꯥꯏꯅ ꯇꯨꯝꯕꯁꯦ ꯍꯦꯟꯅ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯕ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯗ ꯂꯩꯔꯁꯨ ꯃꯤ ꯎꯅꯕꯅꯦꯅ ꯂꯩꯈ꯭ꯔꯅꯤ ꯆꯠꯂꯁꯨ ꯆꯠꯈ꯭ꯔꯅꯤ ꯍꯜꯂꯛꯑꯦ ꯃꯤ ꯎꯅꯕ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯍꯥꯏꯌꯦꯕ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯈꯛꯇꯪ ꯄꯨꯡ 10 ꯃꯈꯥꯏ 11 ꯁꯤꯁꯨ ꯅꯪꯅ ꯃꯤ ꯎꯅ ꯂꯣꯏꯔ ꯀꯥꯈꯠꯂꯛꯏꯁꯦ ꯁꯤꯗꯩꯁꯤꯗ ꯀꯥꯈꯠꯂꯛꯄꯁꯤꯗ ꯍꯌꯦꯡ ꯅꯪ ꯄꯨꯡ 3:30 ꯑꯃꯨꯛ ꯍꯧꯒꯠꯈ꯭ꯔꯅꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯈꯛꯇꯅꯤ ꯏꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯤꯁꯦꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯐꯪꯗꯕꯩ ꯃꯇꯝꯗꯨꯗ ꯃꯥꯅꯒ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯒꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯁ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯪꯁꯦ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕ ꯀꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯝ ꯌꯥꯝ ꯐꯪꯕꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯍꯔꯥꯎꯖꯩꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯁꯦ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯈꯔ ꯊꯣꯡ ꯆꯥꯔꯦ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠ ꯊꯕꯛꯁꯦ ꯄꯨꯡꯂꯦꯞ ꯂꯩꯕꯁꯤꯗ ꯑꯩꯗꯤ ꯍꯩꯅꯗ꯭ꯔꯦꯕ ꯗꯨꯛ ꯊꯥꯡꯃꯩ ꯈꯔ ꯊꯥ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯇꯨꯝ ꯈꯔ ꯁꯤꯠ ꯇꯧꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯦ ꯍꯩꯅꯗꯕꯗꯅꯦ ꯍꯥꯏꯁ ꯑꯩꯅ ꯁꯨꯝ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯁ꯭ꯀꯨꯜ ꯌꯥꯝ ꯂꯤꯡꯈꯠꯅꯤꯡꯕꯅꯦꯕ ꯑꯩꯅ ꯈꯔ ꯆꯍꯤ ꯌꯥꯝꯃꯀꯥꯟꯗ ꯑꯉꯥꯡꯈꯩꯁꯦ ꯂꯝꯖꯤꯡ ꯂꯝꯇꯥꯛꯑꯒ ꯑꯩꯅ ꯊꯦꯡꯅꯔꯛꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦ ꯑꯉꯥꯡꯈꯩꯁꯤꯗ ꯀꯩꯅꯣ ꯒꯥꯏꯗ ꯇꯧꯔꯒ ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯝ ꯁꯦꯝꯒꯠꯅꯤꯡꯉꯦꯕꯀꯣ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯄꯩꯁꯥ ꯃꯗꯨ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯕ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯔ ꯂꯩꯖꯕꯅꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯉꯝꯃꯔꯣꯏꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯧ ꯂꯩꯕꯗꯨꯗ ꯕꯣꯔꯗꯤꯡ ꯑꯃ ꯁꯦꯝꯒꯠꯂꯕ ꯂꯩꯖꯔꯤꯕ ꯄꯩꯁా ꯅꯨꯡꯁꯥ ꯈꯔꯁꯤꯅ ꯃꯔꯨ ꯊꯥꯡ ꯈꯔ ꯀꯛꯑꯒ ꯕꯣꯔꯗꯤꯡ ꯑꯃ ꯁꯦꯝꯒꯠꯂꯒ ꯑꯉꯥꯡ ꯈꯔ ꯑꯩ ꯁꯦꯝꯒꯠꯄ ꯍꯧꯔꯒꯦ ꯑꯩꯗꯤ ꯁ꯭ꯀꯨꯜꯗꯤ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦꯅ ꯆꯦꯟꯊꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯕꯣꯔꯗꯤꯡꯁꯦ ꯁꯥꯕ ꯍꯧꯈꯤꯕꯀꯣ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯕꯣꯔꯗꯤꯡ ꯁꯥꯕ ꯍꯧꯈꯤꯕ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯂꯥꯝꯕ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ JCBꯁꯤꯅ ꯍꯥꯟꯅ ꯂꯧꯕꯨꯛꯇꯅꯤ ꯁꯥꯏꯁꯦ ꯂꯣꯏꯅ ꯇꯧꯔꯦꯗꯅ ꯄꯨꯈ꯭ꯔꯤ 2 ꯑꯗꯨꯒꯤ ꯊꯣꯡꯒꯠꯂꯛꯄ ꯂꯩꯕꯥꯛꯁꯤꯅ ꯋꯥꯡꯍꯜꯂꯒ ꯑꯗꯨꯗ ꯌꯨꯝꯐꯝ ꯊꯣꯜꯂ ꯁꯥꯕꯅꯦꯕ ꯍꯦꯛ ꯀꯩꯅꯣꯁꯦ JCB ꯍꯦꯛ ꯅꯦꯛꯑꯒ ꯇꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯩꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6 ꯐꯥꯎ ꯄꯨꯡ 19ꯁꯦ JCBꯁꯤꯅ ꯂꯩꯕꯥꯛꯁꯦ ꯀꯣꯠꯈꯠꯂꯦꯕ ꯑꯩꯅ ꯁꯣꯝꯁꯤꯅ ꯁ꯭ꯋꯥꯏꯐꯥꯎ ꯆꯪꯁꯤꯟꯕꯤꯌꯨ ꯁꯣꯝꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏ ꯁꯥꯇꯤꯟ ꯑꯄꯥꯛꯄꯗꯣ ꯑꯗꯨꯃ ꯀꯨꯞꯄꯒ ꯂꯧꯕꯨꯛꯁꯤꯗ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯊꯥꯔꯒ ꯑꯩꯁꯤꯅ ꯁꯦꯟꯅꯩꯌꯦꯕ ꯃꯣꯏꯅ ꯀꯣꯠꯄꯁꯦꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕꯈꯩꯗꯣ ꯍꯥꯏꯔꯒ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯏꯕ ꯈꯣꯠꯄ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯀꯣꯠꯄꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯇꯥꯗ ꯈꯔ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯦ ꯁꯝꯕꯟ ꯈꯥꯏꯌꯦꯕ ꯑꯗꯨ ꯈꯥꯕꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯌꯦꯠꯅꯤꯡꯗꯕ ꯃꯤ ꯑꯃ ꯑꯣꯏꯌꯦꯕ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯣꯡꯕꯗ ꯌꯨꯝ ꯍꯣꯡꯉꯛꯏꯗꯣ ꯌꯥꯝ ꯀꯨꯏꯔꯦꯗꯅ ꯑꯗ ꯌꯥꯏꯔꯤꯄꯣꯛꯁꯤꯗꯗꯤ ꯍꯦꯛ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯏꯆꯟꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨ ꯃꯧ ꯏꯆꯦ 2 ꯂꯩ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯂꯩ ꯏꯅꯛ ꯅꯛꯅꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤ ꯑꯃꯃꯝꯒꯤ ꯃꯥꯏ ꯏꯃꯨꯡꯒꯤ ꯊꯧꯗꯥꯡ ꯂꯣꯏ ꯂꯧꯅꯕꯅꯤꯅ ꯑꯩ ꯑꯃꯅ ꯊꯕꯛ ꯁꯨꯕ JCB ꯀꯣꯠꯂꯤꯕ ꯑꯗꯩ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯇꯥꯗ ꯋꯥ ꯌꯥꯜꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯕꯟ ꯈꯥꯗꯣꯏꯕ ꯃꯣꯏ ꯃꯌꯥꯝꯗꯨꯒꯤ ꯆꯥꯛ ꯍꯥꯞꯄꯨ ꯈꯣꯠꯂꯨ ꯅꯨꯄꯥ ꯃꯣꯏ 10 ꯃꯨꯛꯀꯤ ꯍꯥꯞꯄꯨ ꯍꯥꯏꯕꯗꯣ
ꯍꯥꯏꯕꯗꯣ ꯃꯤꯉꯣꯟꯗ ꯑꯆꯧꯕ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯊꯣꯡꯉꯦꯕ ꯔꯥꯏꯁ ꯀꯨꯀꯔ ꯑꯆꯧꯕꯗꯨꯃ ꯊꯣꯛ ꯊꯣꯡꯒꯠꯄꯤꯈ꯭ꯔꯅꯤ ꯑꯃ ꯊꯣꯛ ꯂꯥꯎꯅ ꯏꯔꯣꯟ ꯀꯥꯝꯕꯤꯈ꯭ꯔꯅꯤꯀꯣ ꯑꯗꯩꯗꯤ ꯉꯟꯅ ꯆꯠꯇꯣꯏꯃꯤꯅ ꯅꯨꯡꯗꯥꯡꯁꯤꯗ ꯉꯥꯁꯦ ꯂꯣꯏꯅ ꯇꯤꯜꯍꯧ ꯆꯅꯝꯗ ꯊꯥꯎꯁꯦ ꯉꯧꯊꯣꯛꯑ ꯊꯝꯕꯤꯔꯝꯃꯅꯤ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯜꯂꯒ ꯎꯌꯥꯟꯗꯣꯀꯣ ꯑꯌꯨꯛꯇ ꯊꯣꯛ ꯊꯥꯡꯒꯠꯂꯒ 이루조 엄짜이다가 톡 탕갈라가 두도 마히 그게 합sel라가 토모로 양 합sel을 로에래 아마이 들어가 이용한 따지다 부러 삿레바다 아다이디 모이게 에따다 세세 너희 자농 딴농제 타온 하가 다이디 거기 타박세 페샤케 알롱니 코니 시 상암지마 카바다나 상암지마 페 그노 삼발 카락바다 usuk kai노도 makhong jungbagi tawdoimidana ko tawdoimi wado kaktoimi gunya tawdoimi wa kaktoimi aduga mu phumjandoini adagidi mu wache to smai khairaga sambando mu kiraktoimidana ada moina paisa ja suklongni dei numit ni sangni hai noigi lawdo paisa to pige adu ai matam yam sili nongmoda loichi ai loi sinba yawrakena tada noi mari amna hujik ayuk sidana कोई लबुक से मायना लई मिदना लबुक से परियंग कोई फाइदोम से मायना मरी ठोकना निदना सोम ना कांजना तादा नंगना गुनिया तौबिरो सोम जना नंगना सोम जना मोय मरी लोय खाइदोखरे बाइना अदै मो अदु अयुक से लोय बिरोना अदै नुंदिन जिदना मो तादा नंगना वाजे मकक मकक ककपिरो अदै तादा नोय निना योंसला अना अदै तादा नंगना वाचे से कइनो कइनोजे मोय अनिना ककहनबा वाजे मकक मकक युंगदोइदो अदो अनिमना हापा युंगजलनबा आइजिनाने मोयना ककलकपा वाजे सिजा आइना कोई खोंग युंगबम फिट तरा तरा कानानागा युंगदोइदो अफमबम द सिंगा सिंगा लोय थंबीबा अदा मोयजिनाने ngaएबको अदा अखोइना मोयगी वाखंदना अखोइ याम पोंगागा थोयरगा लैदोइ मानबा अदो आइदी आइ नुपान तौदब थबकसे आइ लोइन तौगे हायबा आइगी अपामबसे माना योलम तौगेना मखुना पाइबसे आइ तौगे हेक्ता अदमाइ मुनबा मीनेबको आइ नुपान वागदबसे आइ नुवाजगेना अदुगा माजनादि दुम मागी कनोमा तौरा जुम लैबादा कइनोने नुपी जिबो जुम बहुत पधाते नुपाजिना समाइ दुम लै मोइजे न मोइ मसेनजे थबक सुबसे हाइनैयेको अदैदि आइना लोइ होनबिरे अदै मु कइनो तौरसि अना वाजे युंबो लोरबनिना अखोइगी संबन खाबगी पुल्लपदो अदु पुल्लजे तौबसिदा तादा नबानिना वासेसे tok tok खाइदोरो आइना सिंबिरगे अदुगा तादा नबानिना अमना समाइ पारगा अमना मुसोमदा पारगा बाइनितरा पुनदोइनिदना आइना छम्बला कोइबा लौ संगमसिमगे आइना लोइ सिंबिबा वासे मफमबमदा वासाजे सिंगा थम्बिरेबको अदमाइ तोदा नुमितुदा दम याम गन्ना लोइ छल्लेबा अदगे दमाइना संबन खाबसि दम लोइ छल्लेको आइ यावरगा फजना नोमदुदा दम नोमदुदा थबकसे सिंदोअगदिने याम थुना लोइबा अदुगा सिंदोक्तगा दिले माले तौबदने मता मांगिसे अदैदि मोइ चाकजे आइना तादा सेसे चाक चारो खोलो नुंदेनजे फजना चाक सिंग थिबिदना मोइगी अदुम फजना तौबी अदुगा nga चाक थोंबिदना दै क्वा हई लैबिदना मोइ तौरगा याम फजना अदुम होनबीबा अदा सुम मोइगी वाखंदा माना हल्लना हाइरमे इबेमा एस मी नुपी अतैदि कारगा तोंगदि थौबदि थंबु थंगोको माइ नुपानागा थौरगाने तोंबदो साइता अदु खपो इस पोंगदना आइदि का तोंगमेन ताwi इस इबेमा नंगदि का जिमा जोर थौजल लाय चाक सु थोंगा पोरै अदे अखोइगी थिबिदना खोटबिदना अदे ताता या थममना नंगे ना साजि बेमा पोंगो थोइबजे सु याव हेक यावदे इस नुंसा सा गावज लाव याइजिदा वा मयामजिना तन्नना संगममगी वाबु होली अदे वा सा मयामजे मु होली इस मे नंग नारिनजे मोइदे आइजे ओइने येंगाबा थबक आइना थबक तौजेना ना सादी नयांग कंगदे नोइ तक ताय दुगा तौरिबा थबकति तोंना ना खोंग यांगरेना ने अमाइना तौवे हाबा दैमु बोर्डिंग जे साबसिदा कोइ लैबाक अकुट अतोंग मानबा मनुंगी सेमबा साबा अदै बोर्डिंग गी कइनो मनुंगी खाबा पार्टीशन अदै उखोंग का कै तैबा सुंगलेब लेबतना लोय यावे नोंग हेक ngam दैने थबक म्याम जु लोय यावसला आइदि युम साबदा जु माइ दम यावी दै बोर्डिंग सारे माइ दम यावी पथारा खोलगा लैथोकपा जे खोइ सादा हैतेबा अमाइन तौमिने दै युम जाबगै जे पिजा पिथक चाइसिंग लोइना होनमिना याम चमना दमाइन तौवेबा दैमु खोइगी मी मतै मनाउ खक खोइना नेएबा लैबाक कइनो म्याम दो होनजला मनुंगदा कुट अतोंग सेमबगी अदा आइना ला आइ होनजि बेमा नंगना इबानिना बार दो होनमिनै नु बिजना ngaएबा खोइगी यामनागा लेमगा पोंदनगा लैदोइ बोइ निंगबा अदुगा टोक टोक तोरगा हेक्ता होनजनबा नुसा साग यावरपदो अदै बोर्डिंग जे सेमबा लोरगा बोर्डिंग जे हौरे मनुंगा जे वाइ तैबा खोटपा लोइना तौरे अदै अंगांजिंग जे लांगनारे अदै हौरे अदुगा लाइरिक सुताए साइ सिंग होनारे तौदना अदै हेक बोर्डिंग जे हिंगोन जे कोइबदने कोइबजे पुंग हांग हांगगा लबुक सिदा पुंको को लैरंबजे
ꯍꯦꯛꯇ ꯀꯅꯥꯒꯤ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯁꯦꯕꯣꯠ ꯃꯌꯥꯝꯁꯤ ꯊꯥꯗꯅ ꯁꯦꯕꯣꯠꯁꯤ ꯕꯣꯔꯗꯤꯡꯁꯤꯗ ꯍꯦꯛꯄ ꯁꯦꯕꯣꯠꯁꯦ ꯆꯥꯡꯉꯝꯗꯦ ꯍꯣꯟꯗꯣꯛꯄꯗ ꯑꯋꯥꯕꯅꯤꯁꯦ ꯍꯣꯟꯗꯣꯛꯅꯕꯗ ꯁꯨꯡ ꯆꯥꯎꯕ ꯇꯣꯔꯕꯣꯠꯁꯦꯀꯣ ꯑꯗꯩ ꯕꯣꯔꯗꯤꯡꯗꯨꯃ ꯆꯥꯕꯗꯤ ꯊꯝꯕꯨ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤ ꯁꯝꯕꯟ ꯈꯥꯈꯤꯕꯗꯣ ꯑꯗꯨꯗꯅ ꯎꯔꯤ ꯍꯋꯥꯏꯁꯤ ꯃꯈꯟ ꯃꯈꯟ ꯊꯥꯈ꯭ꯔꯕꯅꯤꯀꯣ ꯍꯋꯥꯏ ꯀꯥꯂꯟꯗ꯭ꯔꯤꯗꯒꯤ ꯀꯔꯤꯗꯒꯤ ꯉꯥꯛꯆꯧ ꯃꯥꯟꯕꯤ ꯎꯔꯤ ꯍꯋꯥꯏ ꯃꯈꯟꯁꯦ ꯄꯥꯟꯕꯗꯅꯦ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡ ꯊꯤꯜꯂꯛꯄ ꯃꯃꯥ ꯃꯄꯥ ꯍꯦꯛꯑꯒ ꯄꯨꯍꯜꯂꯕꯅꯤ ꯈꯥꯎꯖꯥꯎ ꯑꯗꯩ ꯕꯣꯔꯗꯤꯡꯗ ꯇꯨꯏꯁꯟ ꯂꯥꯛꯄ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯩ ꯃꯦꯗꯥꯝ ꯑꯩ ꯀꯩꯅꯣ ꯇꯣꯔꯕꯣꯠꯁꯤ ꯑꯝꯇ ꯆꯥꯖꯔꯨꯒꯦ ꯄꯨꯒꯣ ꯍꯦꯛꯈꯣꯅ ꯃꯥꯏꯔꯦꯟꯗꯩ ꯀꯩꯗꯩ ꯁꯨꯃꯥꯏꯅꯅ ꯍꯦꯛꯑ ꯊꯝꯕꯤꯔꯕ ꯑꯗꯣ ꯌꯣꯟꯕ ꯈꯣꯠꯄꯒ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯂꯣꯏ ꯆꯥꯅꯔꯦ ꯃꯌꯥꯝꯁꯤ ꯆꯪꯗꯅꯀோ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯌꯦꯟꯗꯦꯝꯒꯁꯤꯅ ꯈꯨꯐꯝꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯩ ꯀꯩꯗꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯍꯋꯥꯏ ꯑꯁꯥꯡꯕ ꯀꯣꯂꯤ ꯍꯋꯥꯏ ꯆꯥꯉꯝꯗꯦ ꯍꯦꯛꯇ ꯂꯧꯁꯦ ꯂꯧꯈꯥꯏꯃꯨꯛꯇ ꯍꯤꯡꯒꯣꯜ ꯀꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯆꯥꯉꯝꯗꯦꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯅꯩꯕ ꯃꯈꯟꯁꯦ ꯑꯗꯨꯃꯥꯏꯅ ꯊꯕꯛꯁꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔꯒ ꯑꯉꯥꯡꯈꯩꯁꯨꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯄꯨꯡ 9ꯗꯩꯅ 10 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯩꯅ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗꯨꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯊꯕꯛꯁꯤꯒꯤ ꯄꯨꯔꯥ ꯂꯦꯞꯄꯅꯤꯅꯀꯣ ꯑꯁ ꯄꯨꯡ 12ꯐꯥꯎ ꯁꯨꯕꯤꯅꯦꯕ ꯑꯩꯅ ꯅꯨꯡꯁꯥꯒꯁꯦ ꯑꯩꯁꯦ ꯀꯤꯗꯕꯤꯅꯦꯕ ꯁꯥꯇꯤꯟꯁꯤꯃ ꯇꯨꯞꯄꯒ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕꯒꯤꯁꯤꯗ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯕ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯑꯍꯜ ꯑꯅꯤꯁꯦ ꯁꯟ ꯂꯣꯏꯅꯤ ꯑꯗꯩ ꯃꯣꯏꯗꯩ ꯁꯟꯊꯤ ꯂꯧꯔꯒ ꯑꯩꯅ ꯍꯤꯡꯒꯣꯜꯗ ꯆꯥꯏ ꯋꯥꯏ ꯇꯩꯕꯩ ꯂꯧꯏ ꯃꯝꯃꯤꯉꯩꯁꯦ ꯍꯧꯒꯠꯂꯒ ꯑꯩ ꯁꯟꯊꯤ ꯂꯧꯕ ꯆꯠꯂꯤ ꯁꯟꯊꯤ ꯄꯤꯛꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯧ ꯌꯩꯕꯩ ꯆꯔꯨ ꯃꯌꯥꯝꯁꯦ ꯃꯩ ꯊꯥꯗ꯭ꯔꯥ ꯑꯁ ꯍꯦꯛꯇ ꯕꯣꯔꯥ 50ꯃꯨꯛ ꯄꯨꯔꯒ ꯑꯉꯥꯡꯈꯩꯁꯤꯒ ꯑꯩꯅ ꯄꯤꯛꯏ ꯑꯉꯥꯡꯈꯩꯁꯤꯅ ꯁꯥꯟꯅꯗꯅ ꯆꯦꯟ ꯆꯣꯡ ꯂꯩ ꯑꯉꯥꯡꯈꯩꯁꯤꯒ ꯑꯩꯈꯣꯏꯒꯁꯦ ꯄꯔꯦꯡ ꯂꯧꯕꯨꯛꯇꯒꯤ ꯀꯩꯅꯣꯁꯤ ꯍꯣꯜꯂ ꯂꯥꯛꯏ ꯆꯔꯨ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕ ꯆꯔꯨ ꯎꯠꯇꯣ ꯑꯗꯨ ꯍꯣꯜꯂ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯗꯨ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯗ ꯆꯥꯏꯕꯗ ꯍꯤꯡꯒꯣꯜ ꯄꯣꯠ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯁꯦ ꯍꯣꯜꯂ ꯂꯥꯛꯏ ꯑꯗꯩꯗꯤ ꯅꯣꯡ ꯆꯨꯔꯦꯗꯅꯀꯣ ꯑꯉꯥꯡꯇ ꯊꯔꯣꯏ ꯈꯨꯜꯂꯨꯁꯤꯅ ꯈꯨꯜꯂꯤ ꯑꯗꯩꯗꯤ ꯄꯦꯔꯨꯛ ꯍꯦꯛꯄ ꯆꯠꯂꯤ ꯑꯩꯈꯣꯏ ꯑꯁ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯎꯔꯤ ꯍꯋꯥꯏꯁꯤꯅ ꯁꯣꯝꯒꯤ ꯁꯝꯕꯟꯗꯨꯗꯅꯤꯗꯅ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯊꯣꯡꯒꯠꯂꯤꯅꯤꯗꯅ ꯁꯣꯝ ꯅꯥꯀꯟ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯇꯨꯊꯕ ꯃꯥꯏꯀꯩꯁꯦ ꯁꯤꯗꯅ ꯃꯥꯏꯔꯣꯡꯕꯤꯁꯦ ꯊꯥꯏꯌꯦꯕ ꯃꯥꯏꯔꯣꯡꯕꯤꯁꯦ ꯆꯥꯉꯝꯗꯦ ꯍꯦꯛꯇ ꯃꯌꯥꯝ ꯆꯪꯗꯅꯁꯨ ꯍꯦꯛꯍꯜꯂꯤ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯑꯀꯪꯕꯗꯣ ꯑꯃꯨꯛꯁꯨ ꯂꯣꯛꯑꯒ ꯊꯝꯃꯤ ꯆꯥꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯦ ꯊꯥꯔꯁꯨ ꯊꯥꯔꯦ ꯍꯥꯏꯔ ꯇꯣꯛꯇꯕ ꯃꯈꯣꯡ ꯌꯥꯟꯕ ꯁꯟꯊꯤ ꯁꯟꯌꯨꯡ ꯃꯥꯒꯤ ꯎꯠ ꯋꯥꯏ ꯃꯇꯝ ꯆꯥꯅ ꯍꯥꯞꯄꯤꯔꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯒꯤ ꯑꯗꯩ ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥꯗꯒꯤ ꯆꯥꯉꯝꯗꯦꯀꯣ ꯄꯥꯟꯕꯁꯤꯗ ꯑꯗꯩ ꯄꯨꯡꯊꯥꯗ ꯊꯥꯔꯒ ꯍꯤꯡꯒꯣꯜꯁꯤꯗ ꯁꯨꯕꯒ ꯑꯗꯩ ꯑꯍꯜ ꯑꯅꯤꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯊꯕꯛ ꯈꯨꯀꯟꯁꯤꯕꯣ ꯀ꯭ꯋꯥ ꯑꯃꯁꯨ ꯆꯥꯗꯦ ꯇꯂꯞ ꯑꯃꯁꯨ ꯆꯥꯗꯦ ꯅꯁꯥꯁꯤꯗ ꯄꯣꯡꯕ ꯊꯣꯏꯕ ꯑꯃꯁꯨ ꯌꯥꯎꯗꯦ ꯅꯪꯒꯤ ꯑꯣꯐꯤꯁ ꯆꯠꯂꯦ ꯁꯤꯠ ꯅꯥꯟꯅ ꯀꯦꯔꯒ ꯅꯪ ꯁꯥꯔꯤ ꯁꯦꯠꯂꯒ ꯅꯪ ꯒꯥꯔꯤꯁꯦ ꯊꯧꯗꯣꯛꯑ ꯆꯠꯈꯤꯅꯤ ꯊꯕꯛ ꯁꯨꯔꯦ ꯏꯆꯝ ꯆꯝꯅ ꯐꯅꯦꯛ ꯑꯃꯒ ꯐꯨꯔꯤꯠ ꯇꯤꯁꯥꯔꯠ ꯑꯃꯒ ꯁꯨꯈꯤꯅꯤ ꯅꯪꯉꯣꯟꯁꯤꯗꯩꯁꯤꯗ ꯅꯥꯟꯕ ꯃꯇꯝꯗ ꯅꯥꯜꯂꯤ ꯑꯗꯩ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯁꯨꯏ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯁꯤ ꯁꯨꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕ ꯂꯩꯇꯦ ꯅꯪꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯈꯩ ꯆꯥꯕ ꯌꯦꯟ ꯂꯣꯏꯌꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯦꯟꯊꯤꯒ ꯁꯦꯡꯗꯣꯛꯄꯤ ꯑꯩꯅ ꯑꯗꯨꯝ ꯂꯤꯠ ꯇꯧꯔꯒ ꯑꯉꯥꯡꯈꯩꯁꯤ ꯌꯥꯎꯔꯒ ꯑꯗꯩ ꯅꯥꯄꯤ ꯁꯦꯡꯉꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯁꯦꯡꯃꯤꯟꯅꯗꯅ ꯑꯗꯩ ꯉꯥ ꯊꯥꯗꯕꯅꯤꯅ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯁꯦꯡꯉꯒ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕ ꯑꯗꯩ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯃꯥꯏꯔꯣꯡꯕꯤꯁꯤ ꯍꯦꯛꯏꯕꯅꯤ ꯑꯀꯪꯕꯁꯦ ꯀꯦꯜꯂ ꯃꯥꯡꯉꯗꯣꯏꯅꯤꯅꯀꯣ ꯑꯗꯩꯗꯤ ꯍꯋꯥꯏ ꯃꯈꯣꯡ ꯌꯥꯟꯕ ꯑꯂꯨ ꯃꯈꯣꯡ ꯌꯥꯟꯕ ꯇꯤꯜꯍꯧ ꯆꯅꯝ ꯃꯈꯣꯡ ꯌꯥꯟꯕ ꯑꯗꯩ ꯑꯩꯅ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯗ ꯇꯧꯋꯦꯕ ꯑꯉꯥꯡꯈꯩꯁꯤꯗꯀꯣ ꯑꯁ ꯑꯩ ꯁꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯔꯥꯏ ꯊꯣꯛꯂꯛꯄ ꯅꯠꯇꯦꯀꯣ ꯌꯥꯝ ꯍꯣꯠꯅꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯊꯣꯛꯑꯀꯥꯟꯗ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯤꯔꯛꯇꯣꯏꯅꯤꯅꯅꯦ ꯑꯩꯅ ꯑꯉꯥꯡꯈꯩꯁꯤꯗ ꯂꯤꯕ ꯋꯥꯔꯤꯁꯦ ꯃꯣꯏꯗ ꯂꯤꯕ ꯌꯥꯕ ꯋꯥꯔꯤ ꯈꯜꯂꯒ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯦꯛꯇꯅꯦ ꯃꯦꯛ ꯂꯥꯎꯅꯗꯕꯅꯦ ꯄꯨꯡ 12ꯐꯥꯎꯅꯦ ꯍꯤꯡꯒꯣꯜ ꯀꯩꯅꯣ ꯃꯈꯣꯡ ꯁꯣꯝꯕ ꯏꯁꯤꯡ ꯆꯥꯏꯕ ꯅꯥꯄꯤ ꯐꯣꯏꯕꯁꯤꯗꯅꯦ ꯃꯦꯛ ꯂꯥꯎꯅꯗꯦ ꯋꯥꯔꯤꯁꯦ ꯇꯥꯈꯤꯕꯗ ꯋꯥꯔꯤꯁꯤꯗ ꯑꯣꯏꯅ ꯁꯨꯝꯈ꯭ꯔꯕ ꯑꯗꯩ ꯍꯋꯥꯏ ꯃꯥꯏꯔꯣꯡꯕꯤꯁꯦ ꯍꯦꯛꯑꯒ ꯑꯩꯅ ꯃꯌꯥꯏ ꯋꯥꯏꯁꯦ ꯃꯣꯏꯅ ꯅꯥꯒꯦꯁꯤ ꯍꯟꯅꯔꯛꯑꯒꯅ ꯌꯣꯝꯁꯤꯜꯂꯒ ꯃꯁꯥ ꯑꯃꯃꯝꯁꯦ ꯌꯣꯝꯃ ꯄꯥꯟꯕ ꯃꯌꯥꯝꯁꯦ ꯍꯦꯛꯑꯒ ꯋꯥꯔꯤꯁꯦ ꯂꯤꯕꯗꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯏꯌꯦꯕ ꯋꯥꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯁ ꯃꯦꯗꯥꯝ ꯅꯨꯡꯉꯥꯏ ꯑꯁ ꯃꯣꯏꯁꯦ ꯋꯥꯔꯤꯁꯦ ꯉꯥꯏꯕꯗ ꯑꯋꯥꯕꯅꯦꯕ ꯅꯨꯡꯗꯥꯡꯁꯦ ꯁꯦꯜꯐ ꯁ꯭ꯇꯗꯤꯁꯦ ꯄꯨꯡ 8ꯇꯩ 12ꯐꯥꯎꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯋꯥꯔꯤ ꯂꯤꯕꯤꯌꯣꯅꯅꯦ ꯐꯝꯃꯒ ꯀꯩꯅꯣꯁꯤꯗ ꯂꯧꯕꯨꯛꯀꯤ ꯀꯩꯅꯣ ꯑꯩꯈꯣই ꯆꯪꯉꯛꯐꯝꯁꯦ ꯊꯥꯡꯗꯣꯛꯑꯒ ꯐꯝꯃꯒ ꯊꯥꯕꯜ ꯃꯉꯥꯟꯗ ꯋꯥꯔꯤ ꯂꯩꯗꯣꯏꯅꯤꯀꯣ ꯄꯨꯡ 12 ꯑꯗꯨꯋꯥꯏꯐꯥꯎꯁꯦ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯧꯖꯤꯛꯀꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯉꯥꯏꯕꯗ ꯋꯥꯔꯤ ꯁꯨꯃꯥꯏꯅꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯌꯥꯝ ꯋꯥꯏ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯐꯝꯃꯒꯅꯦ ꯐꯛꯁꯦ ꯊꯥꯔꯒꯅꯦ ꯆꯥꯛꯁꯦ ꯄꯨꯂꯞ ꯂꯥꯏꯔꯤꯛ ꯄꯥꯜꯂꯣꯏꯔ ꯆꯥꯃꯤꯟꯅꯔꯅꯤ ꯍꯤꯡꯒꯣꯜ ꯊꯕꯛ ꯉꯥꯛ ꯂꯣꯏꯔꯒ ꯑꯗꯨꯒꯅꯦ ꯃꯥꯏꯔꯣꯡꯕꯤ ꯅꯨꯡꯁꯥꯗꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯁꯨ ꯁꯥꯔꯛꯑꯗꯤ ꯁꯥꯕꯅꯤꯅ ꯄꯨꯡ 12 ꯕꯥꯔꯣꯅꯤꯅ ꯃꯥꯏꯔꯣꯡꯕꯤ ꯃꯔꯨꯝꯁꯤꯗ ꯐꯝꯃꯅꯦꯕ ꯑꯗꯩ ꯁꯦꯡꯖꯨꯁꯦ ꯁꯨꯔꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯂꯤꯔꯅꯤ ꯍꯣꯔꯦꯟ ꯄꯨꯡ 1-2ꯐꯥꯎꯁꯦ ꯂꯤꯗꯣꯏꯃꯤ ꯑꯗꯣ ꯑꯉꯥꯡꯈꯩꯁꯦ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯑꯩꯅ ꯁꯪꯕꯤꯔ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯏꯔꯣꯏꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯑꯩꯒꯤ ꯍꯧꯈꯤꯕ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯈꯤꯕ ꯃꯇꯝ ꯑꯩ ꯌꯥꯝ ꯀꯨꯏꯅ
ꯑꯩ ꯈꯨꯡꯒꯪꯒꯤ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯊꯥꯗꯣꯛꯎꯔꯦꯗꯅ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯅ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯁꯦ ꯍꯟꯖꯜꯂꯦ ꯑꯩꯁꯦ ꯈꯜꯂꯦꯕꯀꯣ ꯀꯨꯏꯅ ꯊꯥꯗꯣꯛꯎꯔꯒ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯃ ꯁꯨꯃꯥꯏꯅ ꯈꯣꯡꯅ ꯅꯦꯠꯂꯨꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯀꯣꯡꯕ ꯌꯨꯝꯁꯤꯗꯤ ꯂꯣꯏꯅ ꯑꯁꯇꯔ ꯇꯧꯔꯕꯅꯤꯅ ꯃꯈꯥꯗꯩ ꯀꯩꯗꯩ ꯁꯨꯃꯥꯡꯗꯩ ꯂꯩꯕꯥꯛꯁꯦ ꯈꯣꯡꯅ ꯅꯦꯠꯀꯦ ꯐꯪꯗ꯭ꯔꯦꯕ ꯑꯩ ꯑꯗꯩ ꯍꯤꯡꯒꯣꯜ ꯑꯃ ꯁꯨꯒꯦ ꯄꯣꯠ ꯑꯃ ꯁꯨꯃꯥꯏꯅ ꯊꯥꯒꯦ ꯐꯪꯗ꯭ꯔꯦ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯍꯤꯡꯒꯣꯜ ꯁꯨꯔꯛꯏꯃꯤ ꯑꯗꯒꯤꯗꯤ ꯂꯧ ꯁꯨꯔꯛꯏꯃꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯨꯔꯛꯏꯃꯤꯗꯅ ꯑꯗ ꯐꯪꯉꯛꯇ꯭ꯔꯦꯗꯅ ꯑꯩꯁꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯄꯣꯠ ꯆꯩ ꯊꯥꯕ ꯂꯣꯏ ꯇꯝꯕꯤꯔꯝꯕꯅꯤꯅ ꯂꯣꯏ ꯍꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯕꯣꯔꯗꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯔꯤ ꯂꯤꯗꯅ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯁꯨꯝꯃꯤꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯈꯩꯁꯦ ꯑꯩꯅ ꯈꯣꯝꯃ ꯂꯤꯈꯤꯕꯁꯤꯗꯅꯦ ꯍꯥꯞ ꯊꯥꯕ ꯉꯥꯏꯕꯗ ꯋꯥꯏꯑꯦꯕ ꯆꯔꯨꯞ ꯆꯦꯟꯁꯤꯜꯂ ꯋꯥꯔꯤꯁꯦ ꯂꯤꯗꯣꯏꯅꯦꯕ ꯑꯩꯅ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒꯗꯤ ꯃꯥꯏ ꯆꯠꯅꯗꯣꯏꯃꯤꯅ ꯑꯗꯩ ꯁ꯭ꯀꯨꯜꯁꯦ ꯈꯔ ꯉꯟꯅ ꯀꯥꯟꯅꯔꯒꯅꯦ ꯁ꯭ꯀꯨꯜ ꯕꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯄꯨꯡꯈꯥꯏꯃꯨꯛꯁꯦ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯌꯨꯝꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯕꯨꯡꯈꯩꯒꯤ ꯃꯆꯥ ꯈꯨꯔꯥꯏꯇꯣꯟꯒꯤ ꯃꯆꯥ ꯃꯌꯥꯝ ꯏꯅꯥꯎꯄꯤꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯥꯕꯜ ꯃꯉꯥꯟꯁꯦ ꯌꯦꯡꯉ ꯆꯥꯛ ꯇꯣꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒꯀꯣ ꯂꯤꯗꯣꯏꯅꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯦ ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯡꯅ ꯇꯥꯕꯩꯗꯨꯗ ꯊꯥꯕꯜ ꯃꯉꯥꯟꯁꯦ ꯌꯦꯡꯉ ꯂꯤꯗꯣꯏꯅꯤ ꯋꯥꯔꯤꯁꯦ ꯇꯨꯝꯕꯒ ꯆꯪꯅꯕ ꯅꯠꯇꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯀꯩꯅꯣ ꯂꯪꯆꯥꯛꯁꯦ ꯆꯥꯛꯑꯅꯤꯗꯅ ꯑꯗꯨꯒ ꯂꯤꯗꯣꯏꯅꯤ ꯑꯗꯩ ꯑꯃꯨꯛ ꯐꯤ ꯁꯥꯕꯁꯤ ꯀꯩꯅꯣꯁꯤꯗ ꯍꯤꯡꯒꯣꯜꯁꯦ ꯊꯕꯛ ꯁꯨꯃꯤꯟꯅꯔꯦꯗꯅ ꯂꯤꯗꯣꯏꯅꯦ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃꯅ ꯍꯥꯏꯌꯦꯕ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯅꯦꯅ ꯋꯥꯔꯤ ꯂꯤꯕꯗꯤ ꯇꯥꯗꯅ ꯉꯁꯥꯏꯗꯩ ꯂꯤꯗꯅ ꯉꯁꯥꯏꯗꯩ ꯌꯦꯡꯉꯨꯅꯦ ꯇꯤꯟꯐꯥ ꯀꯥꯛꯐꯩꯒ ꯀꯤꯗꯦꯅꯦ ꯃꯣꯏ ꯍꯤꯡꯒꯣꯜ ꯑꯁꯤꯗꯅ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯀꯥꯟꯗ ꯋꯥꯔꯤ ꯂꯤꯔꯛꯄ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯈꯩꯗꯣ ꯐꯣꯟ ꯇꯧꯅꯔꯦꯕ ꯑꯁ ꯏꯆꯦ ꯔꯕꯤꯇꯥ ꯅꯪꯅ ꯋꯥꯔꯤ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦꯅꯀꯣ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯟꯗꯅ ꯃꯆꯥ ꯂꯣꯏ ꯌꯥꯎꯅꯔꯕꯅꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯁ ꯏꯃꯥꯏ ꯅꯪꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯉꯋꯥꯏ ꯏꯆꯦ ꯑꯗꯩ ꯅꯦꯅꯦ ꯑꯗꯨ ꯑꯁꯤꯅꯅꯦ ꯐꯣꯟꯁꯦ ꯇꯧꯅꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯅ ꯀꯩꯅꯣꯁꯤ ꯇꯧꯔꯛꯄꯗꯅꯦ ꯊꯕꯛꯁꯤ ꯇꯧꯔꯛꯄꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯃꯨꯛ ꯔꯤꯝꯁꯇ ꯃꯥꯁꯦ ꯅꯨꯡꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯑꯅꯤꯔꯛ ꯇꯧꯋꯦꯕ ꯑꯗꯨ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯏꯗꯣꯛꯅ ꯃꯔꯥꯡ ꯀꯥꯏꯗꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯀꯩꯗ ꯁꯠꯂꯥꯎ ꯇꯧꯕꯗꯣ ꯉꯝꯗꯦꯕ ꯄꯩꯁꯥ ꯆꯪꯕꯅꯤ나 ꯔꯤꯝꯁꯇꯗꯤ ꯐ꯭ꯔꯤꯗ ꯇꯧꯔꯛꯇꯣꯏꯃꯤꯗꯅ ꯀꯩꯝ ꯆꯪꯗꯅ ꯑꯗꯨꯗ ꯇꯧꯕꯁꯦ ꯊꯥꯃꯨꯛꯁꯦ ꯃꯥꯒꯤ ꯇꯔꯟꯁꯦ ꯉꯥꯏꯔ ꯂꯩꯌꯦꯕ ꯉꯁꯤ ꯄꯨꯈꯠꯂ ꯉꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯗꯦꯗꯅ ꯉꯥꯏꯅꯩꯗꯅ ꯑꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯤꯗꯅꯦ ꯑꯗꯨꯗꯗꯤ ꯏꯕꯥꯅꯤꯁꯦ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯔꯦ ꯃꯥ ꯅꯥꯔꯕꯅꯤꯅ ꯑꯩꯅ ꯁꯦꯕꯥ ꯇꯧꯔꯦꯀꯣ ꯑꯗꯨꯁꯨ ꯑꯩꯁꯦ ꯆꯠꯇ ꯌꯥꯗꯗꯅ ꯀꯦꯁ ꯅꯨꯡ ꯆꯠꯂꯦ ꯑꯗꯣ ꯃꯤ ꯎꯅꯕꯁꯤꯅꯅꯦ ꯌꯨꯝꯗ ꯎꯅꯒꯗꯕ ꯃꯤꯁꯦ ꯗꯥꯛꯇꯔꯁꯤꯗ ꯂꯣꯏ ꯂꯥꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯅꯦ ꯂꯥꯛꯑꯒꯅꯦ ꯎꯅꯕꯁꯤꯗꯅꯦ ꯃꯌꯥꯝꯁꯤꯅ ꯉꯛꯅꯔꯦ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯕꯥꯔꯤ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯤ ꯎꯅꯕ ꯑꯩꯒꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯆꯪꯁꯤꯜꯂ ꯋꯥꯔꯤ ꯇꯥꯔꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯃꯇꯝ ꯉꯥꯏꯕ ꯋꯥꯅꯕꯅꯤꯅ ꯑꯗꯩ ꯑꯆꯥꯄꯣꯠꯁꯤꯅ ꯃꯌꯥꯝ ꯄꯨꯔꯛꯑꯅꯤ ꯃꯣꯏꯒꯩ ꯆꯥꯔꯅꯤ ꯇꯧꯗꯅ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯁꯨꯅꯦ ꯗꯥꯛꯇꯔꯗ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯅꯔꯛꯑꯦꯕ ꯑꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯁꯦꯕꯥꯔꯤ ꯃꯌꯥꯝꯁꯦ ꯅꯨꯡꯗꯥꯡꯗꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯌꯦꯕꯀꯣ ꯑꯁ ꯏꯕꯦꯝꯃ ꯅꯪꯅ ꯗꯥꯛꯇꯔꯗ ꯋꯥꯔꯤ ꯂꯤꯈꯤꯕꯗꯣ ꯉꯋꯥꯏ ꯂꯩꯃꯤꯟꯅꯕꯗꯨꯅꯦ ꯗꯥꯛꯇꯔꯗꯒ ꯐꯣꯟ ꯇꯧꯅꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯅꯉꯋꯥꯏ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯩ ꯈꯣꯡꯖꯪ ꯆꯪꯕꯒꯤ ꯖꯦꯜ ꯆꯪꯉꯨꯕꯁꯦ ꯁꯤꯁꯨ ꯖꯦꯟꯁ ꯀꯩꯗꯧꯕꯩ ꯆꯪꯉꯨꯔꯤꯅꯣ ꯏꯆꯦꯅ ꯍꯪꯉꯛꯏ ꯀꯃꯦꯟꯗ ꯃꯨꯟꯅ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯆꯔꯥ ꯍꯦꯟꯕꯁꯦ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯦ ꯍꯣꯠꯅꯕ ꯀꯧꯏꯗꯅ ꯑꯗꯨ ꯑꯥꯏꯟꯅ ꯌꯥꯗꯕꯅꯤꯅ ꯐꯥꯖꯜꯂ ꯊꯝꯃꯤꯅꯦꯕ ꯆꯔꯥ ꯍꯦꯟꯕꯗꯣ ꯇꯣꯛꯍꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯑꯒꯦ ꯍꯥꯏ ꯀꯥꯟꯗ ꯊꯥꯗꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯆꯪꯕꯩꯁꯤꯗꯁꯨ ꯖꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯅꯨꯡꯗꯥꯡꯁꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯕꯤꯅꯦꯕ ꯖꯦꯟꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯍꯦꯛꯇ ꯇꯥꯕꯤꯅꯦ ꯋꯥꯔꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯩꯅ ꯆꯠꯂꯨꯕ ꯖꯒꯥ ꯑꯩ ꯋꯥꯔꯤꯁꯦ ꯂꯤꯌꯦꯕꯀꯣ ꯑꯗꯨꯝ ꯂꯣꯏꯅ ꯃꯣꯏꯁꯦ ꯇꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11ꯒ ꯀꯥꯔꯛꯄ ꯂꯩꯁꯥꯔꯤꯉꯩꯁꯦ ꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯁꯦ ꯃꯇꯨꯡ ꯏꯟꯗꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏꯁꯦ ꯕꯣꯏ ꯃꯦꯂꯥ ꯇ꯭ꯔꯤꯄꯨꯔꯥ ꯑꯒꯔꯇꯂꯥ ꯕꯣꯏ ꯃꯦꯂꯥꯅ ꯄꯥꯡꯊꯣꯛꯑꯦꯕ ꯂꯥꯏꯔꯤꯛ ꯌꯣꯟꯕꯒꯤ ꯀꯩꯅꯣꯅꯦꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯄꯨꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯌꯣꯟꯗꯣꯏꯅꯦꯕ ꯁ꯭ꯇꯣꯜ ꯍꯥꯡꯉꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯑꯣꯏꯅ ꯊꯥꯕ ꯑꯩꯒ ꯏꯆꯦꯒ ꯑꯩꯈꯣꯏ ꯗꯥ ꯑꯖꯤꯠ ꯑꯅ ꯑꯃꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯅꯥꯏꯕꯤꯒ ꯁꯦꯠꯄ ꯀꯩꯅꯣꯒ ꯂꯩꯁꯥꯒ ꯅꯝꯕ ꯑꯗꯩ ꯐꯤꯒ ꯀꯩꯅꯣ ꯏꯟꯕꯁꯦ ꯃꯣꯏꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯑꯩ ꯏꯁꯥꯒꯤꯁꯨ ꯉꯥꯎꯖꯩ ꯑꯗꯨꯝ ꯁꯦꯠꯂꯦ ꯃꯄꯥꯟ ꯆꯠꯄꯗ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯅꯨꯡꯒ꯭ꯔꯥꯎ ꯁꯨꯡꯁꯦꯠ ꯁꯦꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯁꯦꯠꯂ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯣꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯎꯕꯗ ꯑꯗꯨꯝ ꯁ꯭ꯇꯣꯟꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯈꯪꯉꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯌꯣꯝꯁꯜꯂꯛꯑꯦꯕ ꯑꯁ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩ ꯌꯥꯝ ꯁꯤꯠꯂꯤ ꯂꯥꯏꯔꯤꯛ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯦ ꯁꯩꯔꯦꯡ ꯊꯤꯕꯁꯦ ꯑꯩꯅ ꯁꯩꯔꯦꯡ ꯊꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯉꯛꯑꯦꯕ ꯈꯨꯗꯛꯇ ꯏꯔꯒ ꯈꯨꯗꯛꯇ ꯁꯩꯔꯦꯡꯁꯦ ꯊꯤꯕ ꯑꯩꯗꯤ ꯍꯥꯟꯅ ꯏꯔ ꯄꯨꯔꯛꯇꯦꯕ ꯈꯨꯗꯛꯇꯨꯒꯤ ꯊꯣꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯏꯕ ꯑꯩꯅ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯤꯕꯗꯣ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯉꯛꯑꯕ 13 ꯑꯥꯒꯁꯀꯤ ꯁꯩꯔꯦꯡꯒ ꯊꯤꯕꯗ ꯑꯩꯅ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯒꯔꯇꯂꯥꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯑꯣꯖꯥꯒꯤ ꯇꯨꯡꯗ ꯐꯝꯃꯦ ꯑꯊꯧꯕꯗꯤ
ꯑꯣꯖꯥꯗꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ ꯒꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯣꯖꯥꯁꯨ ꯌꯦꯡꯉꯦꯕꯀꯣ ꯐꯝꯗ ꯐꯝꯃꯕꯣꯏ ꯅꯤꯡꯉꯦ ꯆꯤꯉꯥꯡꯁꯤ ꯃꯥꯏꯇꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯊꯤꯕꯗꯩ ꯑꯃꯨꯛ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯀꯧꯋꯦꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯆꯥꯛ ꯀꯧꯕꯁꯦ ꯃꯣꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯀꯝꯄꯜꯁꯔꯤ ꯑꯣꯏꯌꯦꯕ ꯃꯣꯏꯒꯤ ꯆꯥꯛ ꯀꯧꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯏꯟꯖꯥꯡꯁꯦ ꯍꯋꯥꯏ ꯅꯠꯇꯦ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯃꯄꯥꯟ ꯂꯝꯒꯤꯁꯦ ꯑꯗꯣ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯇꯣꯠꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕꯁꯤꯅ ꯃꯇꯨꯝꯁꯦ ꯑꯆꯧꯕ ꯑꯃꯈꯛ ꯑꯣꯏꯌꯦꯕ ꯇꯦꯡꯀꯣꯠ ꯃꯆꯥꯗ ꯃꯍꯤ ꯈꯤꯇꯪ ꯑꯣꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯆꯥꯏꯌꯦꯕ ꯃꯣꯏꯁꯦ ꯃꯇꯨꯝ ꯄꯤꯛ ꯄꯤꯛꯅ ꯊꯣꯡꯕꯁꯦ ꯊꯣꯡꯗꯦꯕ ꯑꯗꯨꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯃꯅꯤꯈꯛꯅ ꯍꯥꯟꯅ ꯆꯥꯛꯀꯧꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯁꯩꯔꯦꯡ ꯑꯃꯨꯛ ꯃꯊꯪꯒꯤ ꯊꯤꯕꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯀꯕꯤ ꯁꯝꯃꯦꯂꯦꯟꯁꯦ ꯂꯩꯔꯤꯅꯦꯕ ꯑꯗ ꯊꯤꯕꯗ ꯑꯣꯖꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯧꯕ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯣꯖꯥ ꯄꯨꯟꯁꯤꯒꯤ ꯀꯥꯎꯉꯝꯃꯔꯣꯏ ꯃꯍꯥꯎꯗꯣ ꯑꯦꯂꯤꯁꯥꯒꯤ ꯃꯍꯥꯎꯅ ꯍꯥꯎꯔꯤꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯊꯣꯡꯕꯝ ꯀꯨꯟꯖꯃꯣꯍꯟꯒꯤ ꯑꯦꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎꯗꯒꯤ ꯑꯃꯨꯛꯇꯪ ꯆꯥꯅꯤꯡꯈꯤꯕ ꯑꯦꯂꯤꯁꯥ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯥꯕ ꯐꯪꯖꯔꯦ ꯀꯥꯏꯅ ꯊꯤꯔꯛꯄꯁꯤꯗꯅꯦꯀꯣ ꯑꯣꯖꯥꯈꯩꯁꯦ ꯑꯗꯩꯗꯤ ꯆꯥꯛꯀꯧꯕꯁꯦ ꯍꯦꯛꯇ ꯃꯇꯪ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯩꯗꯤ ꯆꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯍꯟꯒꯗꯕ ꯃꯇꯝꯗ ꯍꯟꯖꯜꯂꯕ ꯑꯌꯨꯛꯁꯨ ꯀꯧꯏ ꯅꯨꯡꯗꯥꯡꯁꯨ ꯀꯧꯏ ꯌꯥꯝ ꯅꯨꯡꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯍꯧꯔꯤꯕ ꯙꯂꯦꯁꯣꯔ ꯑꯕꯣꯏꯅꯒꯔ ꯒꯥꯏꯅ ꯂꯩꯍꯧꯋꯦ ꯆꯠꯂꯛꯑꯦ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯌꯨꯝꯈꯩꯗꯀꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯔꯃꯍꯜ ꯒꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯃꯌꯥꯏꯗ ꯂꯩꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯑꯗꯨ ꯑꯒꯔꯇꯂꯥꯒꯤ ꯁꯤꯇꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯀꯣꯅꯨꯡꯁꯦ ꯁꯤꯒ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯅꯦ ꯐꯥꯎꯅꯩ ꯍꯥꯏ ꯃꯣꯏ ꯂꯥꯟ ꯆꯦꯟꯅꯕ ꯑꯁꯨꯔꯨꯝꯗ ꯂꯥꯟ ꯆꯦꯟꯅꯕꯅꯤ ꯍꯥꯏꯌꯦꯕ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯍꯧꯋꯦ ꯑꯒꯔꯇꯂꯥꯒꯤ ꯀꯣꯅꯨꯡꯗꯣ ꯌꯥꯝ ꯐꯖꯩ ꯀꯣꯅꯨꯡꯗꯨꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯒꯅꯦ ꯅꯨꯡꯗꯥꯡꯁꯤꯗꯅꯦ ꯀꯣꯅꯨꯡ ꯌꯦꯡ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯩꯗꯅꯀꯣ ꯃꯣꯏꯒꯤꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯃꯩꯇꯩꯗꯤ ꯅꯠꯇꯦ ꯑꯒꯔꯇꯂꯥꯁꯤꯗꯤ ꯃꯤꯒꯤ ꯂꯝꯅꯤꯗꯅꯀꯣ ꯕꯦꯡꯒꯣꯂꯤꯅ ꯑꯌꯥꯝꯕ ꯇꯥꯏ ꯑꯗꯨꯒ ꯃꯣꯏꯁꯤꯗꯅꯦ ꯃꯣꯏꯗꯤ ꯍꯦꯛꯇ ꯃꯤꯁꯨ ꯂꯣꯏ ꯌꯦꯡꯕ ꯆꯠꯂꯤꯃꯤ ꯀꯣꯅꯨꯡꯁꯦꯀꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯀꯣꯅꯨꯡꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯅꯦ ꯃꯣꯏꯁꯦ ꯀꯣꯅꯨꯡꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯪꯂꯥ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯈꯣꯡ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯗꯅꯦ ꯃꯄꯥꯟꯁꯤꯗꯅꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝꯁꯦ ꯄꯔꯦꯡ ꯐꯝꯃ ꯎꯟꯅꯕꯁꯦ ꯆꯨꯝꯅ ꯎꯅꯗꯕ ꯍꯥꯏꯁꯤꯅꯦ ꯑꯗꯨꯃꯥꯏꯅ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤꯅ ꯑꯩꯈꯣꯏꯗꯤ ꯄꯨꯡꯉꯥꯡ ꯉꯥꯡꯕꯗꯣꯀꯣ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯍꯩꯅꯗꯕꯅꯤꯅ ꯃꯣꯏꯗꯤ ꯇꯞ ꯅꯞꯅ ꯐꯝꯃꯤꯟꯅꯔꯅꯦꯕꯀꯣ ꯑꯗꯨꯒ ꯀꯣꯟꯅꯕ ꯈꯣꯠꯄ ꯃꯈꯨꯠ ꯄꯥꯏꯅꯕ ꯑꯗꯨꯝ ꯈꯪꯗꯦ ꯃꯣꯏꯗ ꯀꯦꯁ ꯃꯣꯂꯦꯖꯁꯦ ꯑꯗꯨꯝ ꯑꯣꯄꯟ ꯂꯣꯏꯅ ꯐꯣꯡꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯍꯧꯋꯦꯕ ꯃꯇꯝꯗꯨꯗ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤꯀோ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯍꯥꯏꯁꯦ ꯑꯩꯁꯦ 2001ꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯏꯅꯤꯀꯣ ꯑꯗꯣ 2001ꯗꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯎꯔꯤꯗꯣ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯆꯍꯤꯁꯦ 10 ꯍꯧꯔꯛꯑꯕꯅꯤꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯑꯗꯨꯒꯤ ꯊꯥꯛꯇꯣ ꯂꯩꯍꯧꯔꯦꯕ ꯍꯥꯏꯁꯅ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯈꯩꯁꯤꯒ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯌꯦꯡꯃꯤꯟꯅꯁꯦꯅ ꯆꯠꯂꯒꯅꯦ ꯑꯣꯖꯥ ꯍꯣꯏ ꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯠꯄꯁꯤꯗ ꯕꯁꯇꯅꯦ ꯆꯠꯂꯦ ꯑꯁꯤꯗ ꯕꯁꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯕꯁꯁꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯑꯁ ꯌꯥꯗꯗꯅ ꯄꯝꯆꯔ ꯑꯣꯏꯗꯅ ꯑꯃꯨꯛ ꯌꯥꯗꯦ ꯑꯃꯗ ꯑꯃꯨꯛ ꯌꯥꯗꯦ ꯇꯧꯗꯅ ꯌꯥꯝ ꯋꯥꯅ ꯌꯧꯋꯤ ꯑꯗꯨꯒ ꯇꯨꯄꯨꯜꯗ ꯕꯁꯁꯦ ꯌꯥꯗꯗꯅ ꯑꯩꯈꯣꯏꯁꯦ ꯇꯨꯄꯨꯜꯗ ꯑꯍꯤꯡ ꯂꯦꯛꯑꯦꯕ ꯄꯨꯟꯁꯤꯒꯤ ꯆꯤꯡꯗ ꯑꯍꯤꯡ ꯂꯦꯛꯄꯁꯦ ꯑꯩ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦꯕ ꯆꯤꯡꯅꯨꯡꯗꯀꯣ ꯒꯥꯔꯤ ꯌꯥꯔꯛꯇꯗꯅ ꯂꯣꯛꯀꯤ ꯏꯁꯤꯡꯁꯦ ꯇ꯭ꯔꯣꯡ ꯆꯦꯟꯊꯕꯁꯦ ꯑꯍꯤꯡꯗ ꯐꯖꯅ ꯇꯥꯏꯌꯦꯕ ꯁꯤ ꯑꯩ ꯑꯍꯥꯟꯕꯅꯦ ꯂꯥꯏꯔꯤꯛꯇꯗꯤ ꯆꯤꯡ ꯀꯣꯏꯕꯒꯤ ꯎꯄꯟꯌꯥꯁ ꯀꯩ ꯄꯥꯕꯗ ꯑꯗꯨ ꯌꯥꯎꯋꯦꯕ ꯑꯩ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯥꯏꯌꯦꯕ ꯇ꯭ꯔꯣꯡ ꯆꯦꯟꯊꯕꯁꯦ ꯀꯌꯥꯝ ꯐꯖꯅ ꯇꯥꯏ ꯑꯗꯩ ꯆꯤꯡꯅꯨꯡꯒꯤ ꯍꯔꯤꯅꯅꯦ ꯑꯃ ꯈꯣꯡꯕꯗꯣ ꯑꯗꯨꯃ ꯐꯖꯅ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯕꯁꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯍꯤꯡꯁꯦ ꯂꯦꯛꯇꯣꯔꯦ ꯃꯐꯝꯁꯤꯗ ꯈꯪꯉꯕꯅꯤꯅꯅꯦ ꯃꯣꯏ ꯕꯁꯀꯤ ꯗ꯭ꯔꯥꯏꯚꯔꯈꯩꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯔꯛꯇꯕꯩ ꯆꯦꯡ ꯆꯥꯛ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯂꯣꯏ ꯌꯥꯎꯋꯦꯕꯀꯣ ꯁꯥꯃꯨꯛ ꯅꯨꯡꯃꯨꯛ ꯑꯗꯨꯒ ꯑꯗꯥꯏꯗꯩ ꯁꯤꯡ ꯅꯨꯡꯁꯦ ꯊꯤꯔ ꯊꯣꯡꯒꯠꯂꯦ ꯑꯗꯩꯗꯤ ꯂꯥꯛꯄ ꯒꯥꯔꯤꯗꯒꯤ ꯑꯩꯈꯣꯏ ꯀꯣꯕꯤ ꯃꯌꯥꯝ ꯄꯨꯔꯛꯄ ꯀꯣꯕꯤ ꯂꯩꯍꯧꯔꯦ ꯀꯣꯕꯤ ꯁꯥꯛ ꯇꯧꯔꯦ ꯃꯣꯏ ꯃꯁꯥꯒꯤ ꯀꯩꯅꯣ ꯌꯥꯎꯔꯛꯑꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯕꯁ ꯑꯝꯗ ꯇꯣꯡꯉꯤꯁꯤ ꯃꯤ 50-60 ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯅꯍꯥꯁꯤꯡꯁꯤꯅ ꯊꯣꯡꯉꯦꯕ ꯑꯗꯩ ꯆꯤꯡꯗꯒꯤ ꯂꯥ ꯍꯦꯎꯔꯦ ꯑꯗꯩꯗꯤ ꯂꯐꯨ ꯌꯥꯜꯂꯨꯔꯦ ꯇꯧꯔꯒ ꯂꯐꯨ ꯑꯃꯒ ꯏꯔꯣꯜꯂ ꯊꯣꯡꯕ ꯆꯥꯕꯁꯦ ꯀꯌꯥꯝ ꯍꯥꯎꯈꯤ ꯑꯍꯟꯈꯩꯁꯤꯅ ꯊꯥꯕꯜ ꯃꯉꯥꯟꯁꯤꯗꯀꯣ ꯃꯩꯒ ꯌꯥꯎꯄꯣꯟꯇꯦꯕ ꯊꯥꯕꯜ ꯃꯉꯥꯟꯁꯤꯗ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯈꯤꯕ ꯑꯗꯨ ꯑꯍꯤꯡꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯁꯤꯗ ꯇꯨꯝꯗꯅ ꯂꯦꯛꯈꯤꯕ ꯆꯤꯡꯅꯨꯡꯗꯨꯗꯀꯣ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯄꯁꯤꯃ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯂꯦꯞꯄꯛꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯦꯗꯥꯝ ꯗꯦꯕꯂꯥ ꯗꯣꯛꯇꯔ ꯗꯦꯕꯂꯥ ꯀꯣ ꯃꯦꯗꯥꯝꯁꯦ ꯃꯨꯝꯕꯥꯏꯗ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯦꯗꯥꯝꯗꯨꯒꯤ ꯁꯥꯔꯅ ꯅꯦꯚꯤ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯦꯗꯥꯝꯗꯨꯅ ꯂꯨꯄꯥ 53,000 ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯐꯣꯝ ꯁꯥꯕꯒꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯕꯨꯁꯨ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤ ꯂꯥꯡꯃꯩꯗꯣꯡꯗꯩ ꯑꯁꯥꯝꯅ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯏꯕꯨꯡꯉꯣꯁꯤ AR ꯑꯣꯏꯔꯒ ꯃꯄꯥꯟꯗ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯇꯥꯏ ꯍꯥꯏ ꯑꯗꯣ ꯏꯅꯥꯎꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯏ ꯋꯥꯔꯤꯁꯦꯀꯣ
마제 모이 안강오이다 마빠지 유다 타가 푸보 콧바 마마다 dumба기 tawraga moise yam wana palakpa adai mama paga mo chana da bai mama na ju mapagi kaino je khangna chatpa ngamdaba mapa na ju mama je nungsibi bangamdaba sidai sida moini ki khatna ba naina ba sida moi ju loimbak nungai tana haurakhiba ma oiba aduga ma ju mayum palakan da ju akhoi kaino je moi gi makubok si ju brain choira leiramba ko aduga imung manung je moi ningon ka kai piba yam ba mai no pa jana hal oi ba ko adugi mai no pa ja thabak tawjaraga ju ngasai gi loina mak mana semba oi ba aduna mana tolop sai ai no pa gai na lupa ma mana hangba lobai mangonda hak laite adu mana ju kai khande adu mangonda tariba da sa jana tolop sa ba no pa da yum pa le ga na nungai ni ga khanbiru no sai gi tolop se mau jina oi grani lau grani mau na ngam grani hai ba gi kaino sida mangonda ko mana di adumba da sung kawe taw da mang jong na mang jong na manem bo hoi ningon jing jina kaino lok salak pa do mana henjalak ta na bana aja mon dam nungai ta ba du gi mana loina phaja thoga lem thoga sung u hek u bi da ba e moi mungi moi thokpa noi tolop to ai khang de na adu kan da di moi ju moi mathan da dum ikai re hai ba ko mana suk theng bok theng bi da ba mai lai ba thokpa alem thok pi ba ko ai yum pala mi mai no pi ni ai hak ni tolop to kaya sai ba moi da loi pu ya bra khoi ju cha horok toi ni marup yaw je adu gai na sum bai kaim tau bi da ba mana mai no pai tolop sin mathang loi lo hong thok ki ba dai ba paisa gai pu thoga hona thok ki ba dai ma je ma sa je am phata ba adu gi yam na ba namandana ma se ikai hai doctor da pukhalo hai ikai dana khang ba yawi kappaga leiba dai doctor je pukhat mandana ne thawai birak tab do namal lakpa gi dai mu hospital da ju thara tumba bed phau leita dana ko adum bagi ga ma se nungai ta ba am theng na re hai ba kidney na ba mai kai no na ba yam hai ba ko ma je hingni bok tha jadre hai ba ada mana mai nu pa na du ju ma gi ju mai machin manau jing da logi ba thodang adumaina ma ju mai nu pi ama narak pa da mai nu pi ju mai nu pa na sap chana pambom tinga layeng bi ba adu yam penja ba mana ko ai ja ani mak thodang je lobi ga do ne hai ba ne ba ma gi ju adai di mu kaino je mana ga miron ba da ne ma ju kainom chaning bok cha ba phang da ba haidok da ba ma ju adu bok chang khangjan ja ba ado akon ba da di akoi hujikti kuira kam da di akoi na dum haijagi ba duni angang na khara pi ngai khara wa ga ni adu ga angang ga saw sala ba adu kan da di angang na ga chahi yum pan pa matung chahi traunga kun ga haigra di mara ta gra ga yum do ai isagi maudu gi mu oira da bani matam ngayu na khoi na haijagi do ad mai tau da ma ju loina hujikti mai no pa gi tolo mangon da chap chana nang ching tho na jipe da tra mana marup yaw dana lupang kai thok te sap sana marup yaw bi dana dai ma je rani phi sai dai gi di pham tawi nga nung tha dai tor gan da mana ta sala khomjal honna dana marup to phanga kan da si phange marup to kamai sijina ge hai ba no na mai no pai account dum caption bi dana am lem na ko tor lok sing ga lep dana ji ti am nungai na lei ba duna matam hai ba dum la ka ni ngai ngam da ba to bi ga nu hai ba na awon ba adegi chakhat pa ba dum prok to lei adai ma ju mai no pa jina ne yamna nungsi na ma je ma na taw rak pa mayam to loina mai no pa na khangbi ba ai no pi na kam yam phuk sen jaw ge to adu ka da ma bu yam nungsi bi rak pa do adum ba ju lei ba ni admai na kana na habdi ai no pi na kari phuk sen ai gi ma gi san ni se gi phuk sen na kari hawje nupa na dum khangak pa ni pha bam thok pa ai gi phuk sen je pha bi yo sine ba ma gi message se ko adagi mu ama inang pm khangna ma ju baby ko inang pi je do ma je farm ju tawi dukan ju tawi aduga mu phi ju sai ma je ko aduga adamaina ma ju yam kanna hona bane ba adu ma je kaino tawraga mai nu pa ji dine ni sa mandana ne ma je ma pam da la leira ba adu ju muk ma pam da ju muk leiram ba adu ju dum ni sa tha ngaw ra halak pa theng na mamna halak ta bana konga adagi di moina dum chap chana loisan ra ji na yam kui re haye loisan gi ba aduga mana macha nu pi du ga ne ma ga dang leire adamaina hotna raga haidana ma ju yamna kaino home je sa ba da khoi gumba khoi yum ikai sauna leidana khoi budi farm nung tawdana imai pa na loina leptana khoi hale haraga halak pagi leibam bo hek leita badu oidadana khoi budi smai leidi do khoi ju halak pani na thamoi da di adum nungai ta ba mam di phawri ni adum ba mam do la leidoi ni na sidi taw da ya da ba mateng pang da ya da ba phamni na ma ju mateng pang bi de ba ko ade khoi awang khono da gi ipwa jayan ta yam nungsi ipwa je ma ma sa ni se ai je long mi ne ba ko du sidi taw da ya da ba ni na naw di yam ja ba na te sing katang di pang ja ge na ma je yam thamoi seng na ma ju mateng pang e naw du mai lawgam thok pa thok dang lo ga ma cha hom hona ra dukan pham da na khoi yam sam na khoi nu pi da
ꯀꯟꯅ ꯉꯥꯡꯕ ꯈꯨꯕꯥꯡ ꯁꯦꯠ ꯊꯥꯕ ꯑꯣꯠꯄ ꯅꯩꯕꯁꯦ ꯏꯆꯦ ꯑꯩ ꯁꯨꯡꯇꯧ ꯇꯧꯖꯗꯦ ꯏꯁꯣꯔꯅ ꯁꯥꯈꯤꯑꯅ ꯌꯥꯝꯅ ꯏꯪꯅ ꯏꯅꯥꯎꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯁꯨ ꯁꯤꯡꯖꯃꯩꯗꯩ ꯔꯣꯁꯅꯤꯅꯀꯣ ꯃꯆꯥ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ ꯃꯥꯁꯨ ꯔꯤꯝꯁꯇ ꯃꯥꯁꯦ ꯗꯨꯀꯥꯟ ꯐꯝꯃꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯏ ꯏꯕꯨꯡꯉꯣꯗꯨꯅ ꯀꯦꯞ ꯆꯠꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯀꯩꯗꯧꯁꯤꯒꯦꯅ ꯇꯥꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯒꯤꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯀꯔꯤꯝꯐꯧ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯆꯩꯊꯦꯡ ꯑꯃ ꯐꯪꯗꯦ ꯃꯅꯦꯝ ꯃꯀꯨꯅ ꯋꯥꯍꯩ ꯑꯅꯥꯕ ꯑꯃ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯅꯨꯄꯥꯅ ꯋꯥꯍꯩ ꯑꯅꯥꯕ ꯑꯃ ꯍꯥꯏꯕꯒꯤ ꯀꯔꯤꯝ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯇꯥꯟꯅꯔꯒ ꯈꯣꯠꯂꯒ ꯏꯕꯥꯅꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯩ ꯑꯗꯣ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎꯄꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯁꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯤ ꯏꯅꯥꯎꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯌꯥꯅ ꯑꯩꯈꯣꯏ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗꯩꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ BDF ꯑꯣꯏꯌꯦꯕꯀꯣ ꯃꯣꯏ ꯃꯆꯥ ꯑꯅꯤ ꯂꯩꯔꯦ ꯑꯗꯣ ꯏꯅꯥꯎꯄꯤꯁꯦ ꯍꯥꯟꯅ ꯄꯥꯔꯂꯔ ꯇꯧꯔꯝꯃꯦ ꯍꯥꯏ ꯃꯦꯀꯞ ꯀꯣ ꯃꯥ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯦ ꯍꯥꯏ ꯐꯤ ꯁꯥꯏ ꯍꯥꯏ ꯑꯗꯣ ꯂꯪ ꯐꯤꯁꯨ ꯃꯆꯨ ꯁꯪꯉꯦꯌꯦ ꯑꯗꯩ ꯐꯥꯝ ꯈꯔꯁꯨ ꯇꯧꯏ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤ BDFꯁꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯄꯤꯛꯄ ꯇꯣꯂꯣꯞꯅꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯍꯣꯝ ꯁꯥꯕꯗꯒ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯝꯕ ꯈꯔ ꯄꯥꯡꯉꯛꯄꯗꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯤ ꯁꯤꯁꯦ ꯁꯟꯙ꯭ꯌꯥ ꯀꯣ ꯑꯩꯈꯣই ꯏꯅꯥꯎꯅꯨꯄꯤꯁꯤꯗꯤ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯑꯣꯖꯥꯅꯤ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏꯔꯦ ꯃꯥꯁꯦ ꯎꯈ꯭ꯔꯨꯜꯒꯤ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯍꯧꯖꯤꯛꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯌꯦꯕ ꯀꯟꯇ꯭ꯔꯦꯛꯅꯦ ꯃꯥꯁꯦ ꯗꯥꯏꯔꯦꯛꯇꯤ ꯂꯧꯈꯠꯇ꯭ꯔꯤ ꯑꯗꯨꯒ ꯏꯗꯦꯟ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯑꯗꯩꯗꯤ ꯁꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯌꯥꯝꯃꯦ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯝꯁꯦ ꯑꯥꯎ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥꯅꯦꯕꯀꯣ ꯑꯗꯨꯒ JNB ꯈꯨꯝꯕꯣꯡ ꯅꯣꯕꯣꯕꯤꯗ꯭ꯌꯥꯂꯣꯏꯁꯦ ꯑꯗꯩ DM ꯀꯣꯂꯦꯖ ꯑꯗꯩ MUꯗ ꯃꯥꯁꯦ ꯃꯥꯁꯇꯔ ꯂꯣꯏꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯀꯩꯅꯣ ꯂꯣꯏꯔꯦ ꯃꯥꯁꯨ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟ ꯑꯃ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯒ ꯃꯥꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯣꯖꯥꯁꯦ ꯃꯌꯥꯝ ꯑꯣꯏꯔ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯇꯨꯏꯁꯟꯁꯨ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯒꯤ ꯃꯣꯏ ꯃꯅꯦꯝꯕꯣꯛꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯨꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯤꯡꯒꯣꯜ ꯑꯝꯇ ꯂꯧꯗꯅ ꯑꯗꯨ ꯃꯆꯥꯅꯨꯄꯥꯁꯦ ꯄꯨꯔ ꯂꯥꯛꯈ꯭ꯔꯕ ꯑꯗꯣ ꯃꯣꯏꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯃꯄꯥꯝꯗ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯍꯤꯡꯒꯣꯜꯒꯁꯦ ꯃꯣꯏ ꯃꯕꯥꯅꯤꯅ ꯍꯣꯠꯅꯔꯒ ꯂꯩꯔꯒ ꯌꯨꯝ ꯍꯣꯡꯉꯛꯑꯒꯅꯦ ꯍꯣꯠꯅꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯌꯣꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯗꯁꯨ ꯌꯦꯠꯇꯕ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯌꯦꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯏꯅꯥꯎꯄꯤꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯁꯤ ꯀꯣꯆꯤꯡ ꯅꯨꯡꯆꯤꯡ ꯂꯣꯏ ꯇꯧꯗꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯥꯅꯁꯨ ꯑꯣꯖꯥ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯒ ꯇꯣꯛꯈꯤꯕ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯌꯥꯎꯔꯛꯄꯗꯣ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯏꯅꯥꯎꯄꯤ ꯑꯃꯅ ꯁꯨꯔꯃꯤꯂꯥ ꯇ꯭ꯔꯤꯄꯨꯔꯥꯗꯩ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯥ ꯑꯣꯖꯥ ꯑꯣꯏꯕꯀꯣ ꯑꯥꯗ ꯂꯩꯕ ꯑꯣꯖꯥ ꯑꯣꯏꯔꯒ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯗꯣ ꯏꯅꯥꯎꯄꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯄꯨꯈꯥꯎꯗꯒꯤ ꯖꯤꯅꯥꯅ ꯄꯨꯈꯥꯎ ꯂꯩꯇꯥꯟꯄꯣꯛꯄꯤꯗꯒꯤ ꯏꯅꯥꯎꯄꯤꯁꯤꯁꯨ ꯃꯥꯅ ꯑꯩꯈꯣꯏ ꯐꯤ ꯁꯥꯏ ꯔꯥꯅꯤ ꯑꯗꯨꯒ ꯃꯥꯏ ꯏꯕꯨꯡꯉꯣꯁꯤꯅ ꯗꯨꯀꯥꯟ ꯐꯝꯃꯤ ꯑꯗꯨꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯣꯏꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯕ ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯅꯨꯄꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯅ ꯍꯣꯝ ꯁꯥꯕꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯉꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯍꯣꯝ ꯁꯥꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯔꯨꯕ ꯂꯩꯇꯅ ꯑꯉꯝꯕ ꯃꯁꯥꯅ ꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯄꯥꯡꯕꯤꯔꯛꯄ ꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯍꯣꯝꯁꯦ ꯑꯝꯇ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯌꯥꯝꯃꯒꯗꯤ ꯁꯥꯕ ꯉꯝꯅꯕ ꯑꯝꯇ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗꯩ ꯀꯩꯅꯣꯁꯦ ꯃꯊꯪꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯀ꯭ꯔꯥꯏꯝ ꯊꯤꯒꯠꯄ ꯆꯠꯂꯦ ꯃꯗꯨ 2012ꯇꯅꯤꯀꯣ ꯑꯩꯅ ꯆꯠꯄꯁꯦ ꯑꯗꯨ ꯗꯦꯜꯂꯤꯁꯤꯗ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯊꯣꯛꯑꯝꯃꯦ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯊꯣꯛꯑꯝꯃꯤ ꯃꯣꯏ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯩ ꯗꯦꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯀꯃꯤꯁꯟ ꯑꯩ ꯆꯪꯉꯤꯀꯣ ꯋꯥꯔꯤ ꯁꯥꯏ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯃꯇꯝꯗꯨꯗꯅꯦ ꯋꯨꯃꯦꯟ ꯍꯦꯜꯞ ꯗꯦꯛꯁꯅ ꯂꯩꯔꯝꯃꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯄꯨꯂꯤꯁꯈꯩ ꯐꯝꯃꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯗꯨꯀꯥꯟꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯁꯥꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯗ ꯋꯥꯔꯤ ꯂꯤꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯨꯄꯥ ꯄꯨꯂꯤꯁꯇ ꯂꯤꯕꯗꯤ ꯑꯗꯨꯒ ꯅꯨꯄꯤ ꯄꯨꯂꯤꯁꯇ ꯂꯤꯕꯗ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯕꯁꯤꯗ ꯁꯤꯗꯤꯅ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯅ ꯗꯥꯎꯔꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯃꯛꯇꯕꯒꯤ ꯑꯩꯈꯣꯏ ꯗꯥꯎꯔꯤꯒꯤ ꯄꯩꯁꯥ ꯌꯥꯅꯈ꯭ꯔꯒ ꯑꯗꯨ ꯁꯨꯅ ꯄꯤꯔꯛꯇꯕꯒꯤ ꯑꯗꯩ ꯒꯥꯔꯤ ꯍꯥꯞꯄꯛꯇꯕꯒꯤ ꯁꯨꯝꯕꯒꯤ ꯁꯤꯁꯇꯦꯝ ꯃꯣꯏꯗ ꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝꯕꯒꯤ ꯄꯨꯂꯤꯁꯁꯤꯗ ꯃꯣꯏꯁꯦ ꯅꯨꯄꯤ ꯃꯌꯨꯝꯁꯦ ꯒꯥꯔꯤ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯔꯒ ꯍꯥꯞꯄꯛꯇꯕꯒꯤ ꯊꯥꯡꯅ ꯌꯥꯟꯕ ꯅꯨꯄꯤꯁꯦ ꯐꯨꯔꯒ ꯃꯣꯏꯅ ꯇꯥꯟꯈꯤꯕ ꯒꯥꯔꯤ ꯂꯧꯔꯨꯆꯣꯅꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯂꯥꯛꯑꯒ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯊꯥꯡꯅ ꯌꯥꯜꯂ ꯐꯨꯅꯔꯕꯀꯣ ꯊꯥꯡꯁꯦ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯑꯗꯨꯃꯥꯏꯅ ꯃꯄꯥꯝꯁꯦ ꯑꯩꯈꯣꯏ ꯏꯆꯥ ꯏꯆꯟꯕꯨ ꯑꯗꯨꯃꯥꯏꯅ ꯐꯨꯔꯛꯄꯅ ꯊꯥꯡ ꯄꯥꯏꯔ ꯂꯥꯛꯑꯦꯗꯅ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯑꯃꯨꯛ
ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯊꯥꯡ ꯄꯥꯏꯔ ꯄꯨꯊꯣꯛꯅ ꯌꯥꯅꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯀꯦꯁ ꯂꯥꯛꯑꯦꯕ ꯃꯣꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣꯒ ꯌꯦꯠꯂꯒ ꯈꯣꯠꯂꯒ ꯁꯣꯛꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯥꯛꯑ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯑꯩ ꯏꯁꯥ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯀꯦꯁꯇꯣ ꯑꯩ ꯌꯦꯡꯉꯦ ꯇꯥꯏ ꯑꯩꯈꯣꯏꯁꯤꯗ ꯀꯜꯂꯦ ꯍꯥꯏꯕ ꯀ꯭ꯔꯥꯏꯝꯁꯦ ꯊꯥꯡ ꯇꯦꯟꯃꯛꯇꯤ ꯌꯥꯎꯗꯦꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯀꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯤꯗ ꯃꯣꯏꯅ ꯍꯥꯏ ꯗꯦꯜꯂꯤ ꯄꯨꯂꯤꯁꯁꯤꯅ ꯑꯩꯈꯣꯏ ꯂꯝꯗꯩ ꯂꯥꯛꯄ ꯂꯥꯏꯔꯤꯛ ꯇꯝꯃ ꯂꯩꯕ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯅꯅꯦ ꯃꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯤꯅ ꯃꯣꯏꯗ ꯌꯥꯝ ꯋꯥꯍꯜꯂꯤ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯁꯤꯡꯁꯦ ꯂꯝ ꯑꯃꯒ ꯅꯨꯡꯁꯤꯅꯔꯒ ꯔꯤꯂꯦꯁꯟ ꯊꯝꯅꯈ꯭ꯔꯒ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣꯗ ꯕꯥꯔꯗ ꯌꯨ ꯅꯨꯡ ꯊꯛꯑꯒ ꯂꯩꯃꯤꯟꯅꯔꯨꯔꯒ ꯅꯨꯄꯤꯁꯦ ꯂꯝꯕꯤꯗꯒ ꯐꯨꯕ ꯈꯣꯠꯄ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅ ꯈꯠꯅꯔꯒꯀꯣ ꯑꯗꯨꯒꯤ ꯍꯨꯟꯗꯣꯛꯑꯝꯕꯩ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯂꯝꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯝꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯊꯥꯗꯕ ꯑꯗꯨꯒꯨꯝꯕꯗ ꯃꯣꯏꯗꯤ ꯌꯥꯝ ꯋꯥꯖꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯚꯔꯥꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎꯁꯦꯀꯣ ꯂꯝ ꯑꯃꯗꯩ ꯅꯨꯄꯤꯁꯤꯗꯤ ꯍꯥꯠꯇꯣꯛꯑ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯚꯔꯥꯗ ꯊꯝꯃꯝꯃꯕ ꯑꯗꯨꯒ ꯃꯅꯝ ꯅꯝꯊꯤꯔꯀꯥꯟꯗ ꯈꯪꯕ ꯅꯨꯄꯥꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯨꯒꯨꯝꯕꯩ ꯀꯦꯁꯇꯣ ꯂꯝ ꯑꯃꯒꯒꯤ ꯌꯥꯝ ꯋꯥꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯤ ꯂꯥꯞꯅ ꯌꯨꯝ ꯄꯥꯟꯅꯗ꯭ꯔꯥ ꯃꯣꯏꯁꯦ ꯑꯗꯨ ꯄꯥꯟꯅꯕꯁꯤꯗꯅꯦ ꯅꯨꯄꯤ ꯃꯌꯨꯝꯁꯦ ꯌꯥꯝꯋꯥꯕ ꯏꯃꯨꯡ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯃꯣꯏꯁꯦ ꯃꯌꯨꯝ ꯄꯥꯜꯂꯛꯑꯒ ꯑꯃꯨꯛꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯁꯨ ꯚꯔꯥꯗ ꯂꯩꯕ ꯏꯃꯨꯡꯅꯦꯕ ꯃꯣꯏꯅ ꯑꯁꯦꯡꯕ ꯀꯔꯥꯏ ꯂꯝꯗꯩꯅꯣ ꯑꯗꯒꯤꯗꯤ ꯑꯁꯦꯡꯕ ꯀꯩꯅꯣꯐꯥꯎ ꯈꯪꯍꯧꯗ꯭ꯔꯦꯕ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯅꯨꯄꯤ ꯃꯌꯨꯝꯁꯤꯁꯨ ꯌꯥꯝ ꯋꯥꯕ ꯑꯗꯨꯒ ꯍꯥꯠꯇꯣꯛꯑꯒꯅꯦ ꯃꯣꯏꯅ ꯊꯝꯃꯝꯃꯦ ꯚꯔꯥꯗꯨꯗ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦꯕ ꯃꯣꯏ ꯍꯥꯟꯅꯩ ꯂꯝꯗꯨꯗ ꯑꯗꯨꯒ ꯃꯣꯏꯅ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏ ꯃꯅꯝ ꯅꯝꯊꯤ ꯈꯣꯠꯂꯤ ꯃꯣꯏ ꯀꯥꯁꯨ ꯊꯣꯡꯁꯨ ꯍꯥꯡꯗꯦꯅ ꯌꯦꯡꯉꯨꯕꯗ ꯑꯗꯨꯃꯥꯏꯅ ꯁꯤꯔꯝꯃꯦꯗꯅ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯑ ꯊꯝꯃꯝꯃꯦ ꯑꯗꯨ ꯃꯣꯏꯅ ꯄꯨꯂꯤꯁꯅ ꯃꯌꯨꯝꯗ ꯐꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯣ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯕꯗ ꯃꯣꯏ ꯂꯥꯏꯔꯕꯅꯤꯅꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯃꯁꯥꯐꯧ ꯂꯧꯕ ꯂꯥꯛꯄ ꯉꯝꯗꯦꯕ ꯑꯁꯤꯕ ꯑꯃ ꯄꯨꯊꯣꯛꯄꯁꯦ ꯄꯩꯁꯥꯅꯤꯗꯅ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯊꯤꯒꯠꯄ ꯈꯣꯠꯄ ꯀꯦꯁ ꯀꯔꯤꯝ ꯉꯝꯗꯦꯕ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯄꯨꯂꯤꯁꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯄꯣꯂꯣꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯖꯥꯠ ꯌꯥꯝ ꯊꯣꯛꯑꯝꯃꯦ ꯃꯣꯏꯒꯤ ꯂꯝꯁꯤꯗꯅꯀꯣ ꯑꯗꯨꯒ ꯋꯨꯃꯦꯟ ꯀꯃꯤꯁꯟꯁꯤꯗꯁꯨ ꯖꯥꯠꯀꯤ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯅ ꯍꯜꯂꯛꯑꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯥꯔ ꯑꯦꯛꯁ ꯁꯤ ꯑꯦꯝ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯏꯕꯣꯕꯤꯁꯤꯅ ꯁꯦꯝ ꯑꯣꯏꯌꯦꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥꯏꯁꯟꯅ ꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯤꯁꯜꯂꯦꯕꯀꯣ ꯆꯦꯁꯦ ꯑꯗꯨꯀꯥꯟꯗ ꯄꯤꯁꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯋꯨꯃꯦꯟ ꯍꯦꯜꯞ ꯗꯦꯛꯁꯦ ꯊꯝꯕꯤꯌꯨ ꯅꯨꯄꯤꯁꯤꯡꯅ ꯃꯁꯥꯒꯤ ꯋꯥꯔꯤꯁꯦ ꯅꯨꯄꯥ ꯄꯨꯂꯤꯁꯇ ꯂꯤꯕꯗ ꯌꯥꯗꯕ ꯋꯥꯔꯤ ꯌꯥꯎꯋꯦꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅꯒ ꯋꯨꯃꯦꯟ ꯄꯨꯂꯤꯁꯀꯁꯦ ꯑꯗꯨꯝ ꯃꯊꯪ ꯍꯥꯡꯉꯛꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯃꯛꯁꯨ ꯃꯇꯝꯗꯨꯗꯗꯤ ꯅꯨꯄꯥ ꯄꯨꯂꯤꯁꯁꯤꯡꯒ ꯑꯩꯈꯣꯏ ꯀꯦꯁ ꯑꯃꯒꯤꯁꯦ ꯅꯨꯄꯥ ꯄꯨꯂꯤꯁ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯧꯕꯥꯜ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯕꯤꯁꯦꯝꯄꯨꯔ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯁꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯧꯕꯗꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯣꯏꯅꯔꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯅꯦꯄꯥꯜꯗ ꯑꯃꯨꯛ ꯅꯨꯄꯤꯒꯤ ꯀ꯭ꯔꯥꯏꯝ ꯊꯤꯒꯠꯄ ꯆꯠꯄꯁꯦ ꯁꯤꯗꯅ ꯅꯦꯄꯥꯜꯁꯤꯗꯗꯤ ꯃꯣꯏꯗꯤ ꯌꯥꯝ ꯏꯪꯅ ꯂꯩꯍꯧꯋꯦ ꯅꯦꯄꯥꯜꯒꯤ ꯆꯤꯡꯁꯤꯗꯤ ꯌꯥꯝ ꯉꯝꯃꯦ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅ ꯁꯨꯃꯥꯏꯅ ꯂꯣꯏꯔꯣꯏꯅꯤꯗꯅ ꯃꯣꯏꯗꯤ ꯁꯨꯃꯥꯏꯅ ꯉꯝꯃꯦꯕ ꯆꯤꯡꯁꯦ ꯌꯥꯝꯁꯨ ꯋꯥꯡꯕ ꯌꯨꯡꯕ ꯑꯗꯨ ꯃꯈꯥꯁꯤꯗꯅ ꯕꯁꯁꯦ ꯆꯠꯂꯤꯅꯤꯗꯅ ꯑꯗꯨ ꯆꯤꯡꯁꯦ ꯋꯥꯡꯅ ꯈꯨꯟꯁꯦ ꯂꯩꯕ ꯃꯣꯏꯒꯤ나 ꯃꯤꯁꯦ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯂꯟ ꯇꯥꯏꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯀꯥꯠꯃꯥꯟꯗꯨꯁꯦ ꯆꯤꯡ ꯉꯥꯛꯇ ꯂꯥꯛꯑꯒ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯕꯁꯇꯀꯣ ꯀꯥꯠꯃꯥꯟꯗꯨꯁꯤꯗꯅꯦ ꯆꯤꯡ ꯉꯥꯛꯇ ꯂꯥꯛꯑꯒꯅꯦ ꯊꯦꯜ ꯑꯃ ꯂꯩꯔꯝꯕꯅꯦꯕ ꯁꯨꯃꯥꯏꯅ ꯊꯧꯗꯩꯌꯦ ꯌꯧꯔꯝꯗꯥꯏꯗꯗꯤ ꯉꯝꯊꯔꯦꯕ ꯑꯗꯨꯒ ꯄꯨꯔꯥ ꯁꯤꯇꯤꯁꯦ ꯂꯩꯔꯝꯕꯅꯦꯕ ꯆꯤꯡꯗ ꯊꯥꯕ ꯃꯣꯏꯒꯤ ꯄꯨꯔꯥ ꯗꯂꯥꯟ ꯀꯣꯅꯨꯡ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯕꯤꯜꯗꯤꯡ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯌꯦꯕ ꯆꯤꯡꯁꯤꯗꯀꯣ ꯑꯗꯨꯒ ꯆꯤꯡꯁꯤ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔ ꯃꯣꯏꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥꯗ ꯔꯦꯞ ꯇꯧꯕ ꯈꯣꯠꯄ ꯃꯤ ꯍꯥꯠꯄ ꯅꯨꯄꯤ ꯍꯥꯠꯄ ꯁꯨꯝꯕꯁꯦ ꯀꯌꯥ ꯊꯣꯛꯇꯦ ꯍꯥꯏꯌꯦꯕ ꯃꯣꯏꯗ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯛ ꯉꯥꯏꯔꯝꯃꯦꯕ ꯈꯔ ꯆꯦꯛꯁꯤꯟꯕꯁꯦ ꯏꯖꯠ ꯃꯣꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯦ ꯔꯤꯂꯦꯁꯟ ꯊꯝꯈ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯦꯁꯀꯁꯦ ꯀꯌꯥ ꯇꯧꯅꯗꯦ ꯍꯥꯏꯌꯦꯕ ꯂꯥꯞꯊꯣꯛꯈ꯭ꯔꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯕꯗꯣ ꯑꯗꯩ ꯃꯧ ꯃꯌꯨꯝ ꯄꯥꯟꯕꯒꯁꯦ ꯃꯣꯏꯗꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯄꯥꯜꯂꯝꯕ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯑꯗꯨꯝ ꯄꯥꯟꯈꯤꯕꯁꯦ ꯀꯔꯤꯝ ꯍꯥꯏꯅꯗꯦ ꯑꯉꯥꯡꯗꯣ ꯅꯪꯅ ꯂꯧꯒꯦꯔꯥ ꯑꯩꯅ ꯂꯧꯔꯒ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯄꯨꯒꯦꯁꯨ ꯌꯥꯕ ꯅꯨꯄꯥꯁꯤꯅ ꯂꯧꯍꯧꯔꯁꯨ ꯂꯧꯍꯧꯕꯒ ꯇꯧꯔꯒꯅꯦ ꯀꯔꯤꯝꯐꯥꯎ ꯍꯥꯏꯅꯗꯕ ꯀꯦꯁꯄꯨ ꯍꯦꯛ ꯇꯧꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯡꯗꯥꯡꯁꯦ ꯑꯊꯦꯡꯕꯗꯅꯦ ꯄꯨꯡ 11 ꯇꯥꯕꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯣꯇꯦꯜꯗꯒꯤ ꯌꯥꯝ ꯊꯣꯛꯃꯤꯟꯅꯔꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯃꯛꯇꯤ ꯃꯩꯇꯩꯒꯤ ꯂꯩꯁꯥꯕꯤꯅ ꯇꯧꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯄꯨꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯧꯔꯦ ꯅꯦꯄꯥꯜꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯕꯨꯙꯒꯤ ꯇꯦꯝꯄꯜ ꯀꯩ ꯂꯩꯕꯁꯦ ꯆꯤꯡ ꯃꯊꯛ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯅꯦ ꯇꯨꯔꯦꯜ ꯑꯃꯅ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯔꯣꯞ ꯋꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯗꯤ ꯆꯠꯄ ꯌꯥꯗꯕ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯝꯐꯝꯗꯣ ꯌꯥꯝ ꯐꯖꯍꯧꯋꯦ ꯔꯣꯞ ꯋꯦꯁꯤꯗ ꯆꯠꯂꯦꯕ ꯇꯨꯔꯦꯟꯗꯨꯃ ꯂꯥꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯅꯦꯄꯥꯜꯒꯤꯁꯨ ꯐꯖꯕ ꯃꯐꯝ ꯂꯩꯍꯧꯋꯤ ꯑꯗꯩ ꯑꯃꯨꯛ ꯑꯩꯅ ꯀꯩꯅꯣꯁꯤꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯑꯩꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯀꯩꯅꯣ ꯋꯨꯃꯦꯟꯁ ꯃꯤꯠ ꯆꯠꯂꯦꯕ ꯁꯤꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯃꯤꯠꯁꯦ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯔꯤꯁꯥꯔꯁ ꯐꯥꯎꯟꯗꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯁꯤꯟꯕꯅꯦꯕꯀꯣ ꯃꯦꯗꯥꯝ ꯖꯩꯟꯅ ꯃꯥꯁꯦ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟ ꯑꯣꯜꯂꯦ ꯑꯃꯦꯔꯤꯀꯥ ꯅꯤꯉꯣꯜꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯗ ꯃꯌꯨꯝ ꯄꯥꯟꯕ ꯏꯟꯗꯤꯌꯥꯗ ꯑꯗꯨꯒ ꯃꯥꯁꯤ
ahal loire mana sinbane aduga khoi world gi laiba lamje sidagi nupi amam women activist singje loina represent tawbane ba ado khoi India da pangthok pa oibanina khoi gi lam amam da pangthok khidaba world gi lam amam da aduga khoi gi India da pangthok pa oibanina khoi gi India gi state ti loina mak suna amam hai ba ko aduda aiju invite phangdana chatlubane ba aduga German dagi Africa dagi America dagi am lai aduga America gi Oxford University ai si am kalak sai ko ai je Delhi dana mu Delhi University kala Manipur dana Manipur University kala aduga world gi oina ai Oxford siam kalak sai ba yam pam sai adugi professor nupi yaure e ba ko adu lak da ma sa je adai di admai wari ga sai aduga kaino je moi gi sida girls hostel je si singdong se sing mathak tane hojiki lairiba kaino do college se ko yam chawe as moi gi khalliba function pangthok pa mandop si am chawe adu akoina wangang bangang basida ai na tawba work se koi slide kap thok toine ba koina yum dagi loina puraga ko adu mai loi kap thok nei ba mai magi mana tawri ba role do adu aina wa matek ngang na doine ba ai gi maram jida minute manga de hena pi de ba ko adu koi ayuk tana koi je breakfast lauba sat le ba ko breakfast sa ba hol breakfast hol jida as mayam je da loina una doini wai chana doini kai lam doino nang ta jina kai no khoi je koina ko loi wai chana doini yam nungai ba duga kaino je adai moi jina sa ba je kaino tawe plau jida ne thum ha pa plau yak han ba dai chini ha pa thum han ba plau makan thame duga moi di chak to sa ba hita banina bread sida makan thame moina bread se ayam ba sai ba ko som dai foreigner lak pa jing je duga amai torga dugi kaino ji am phajana nungai na tawre adai mu khoi gi prithibi gi lam khuding mak ta gi laiba khagak loi por kadam me moi invite sida yawe adu jina ne khoi gi madam zain duna upam bi ma thai ba adu laiba prithibi gi mafam puna mak tai por laiba se hap toi ba yam athar laina yam meaningful loi ba mai thai ba lebak se ko adumai na tawe yam nungai adugi function je duga mai magi culture dance amam tawna jena koi nungdang potha ba matam do tawe ba ko sak ngai ba matam jida aina koi gi music koi phone da tharaga thaban je chuang e ba koi dis mai tawe na thaban je moi de yeng hal le ba do moi je loi chuang ba yaw na re ba ko aina ma kok singa ba ja chuang e asa adumai na hayeng kai na ni hai ba je sida moi na nang gi thaban do chuang je ana robita harga ko amai torga music to thaon torga tharga thaban je koi je chong min nei ba ko amai torga yam nungai na kaina re salam dai da koi je kap min nei ya por pong mai lam gi kaino jin mi jing je loi thil le ba moi gari ga sam yam me ba sky nei ka siam nu se do lao koi gi function da dai pamulao noi da ju koi ra ke nang gi kai mam do koi una ni nge mung manung jing do da koi gi lam da thok pa ju thikat pa lao ga na moi loi hairam me ai koi kaino card loi pinai ai ngon da loi na mak card lai hoji moi gi phone number address loi lei aina sim ptv gi sim famja satke haibada moida dum aina contact tor ai lakani haibada ne irai lai ba do aina handak se ngasidi wari aru bam tang aina mayam da share tau jage ai wari je loi chalak pajida ko kaino je aina han bada ma haijaning bana smaina ai je mayam na aina yam nusi mayam je ado aina ju yam thamoi seng ne yam samna aingonda pongba thoiba adumbagi kaino amta leitana yam samna ngangjaba saksaba thabak tawjaba jida mayam jina ai ji amna thamoi sengna nungsi bi ba ko aduga phone nung yam tawre ai paiba ngamdaba yaure adai whatsapp ta tharak pa mayam messenger da ai yeng ngamdaba yaure ta sengna saubi ganu phone da wari sangna saba ngamdaba yaure lakpati yadaba ko moi phone da saning ba du ngamdaba yaure mayam ai sa je ani ganate tara thodi kitang di pena gani ado ai ju yang wai dei sang na wari li ba suggestion lo ba case ki lai ba mayam ju una ba ai yang wai ta seng na wajai ado wa bo ngang ngam da na moina hai do tar na khum bo yawi wari li na ne tar ga ai ju tum da gi bo yawi ko ad mai da we ba duga mayam ju pen da ba mayam le ram gani ning ba thung da ba ko adai ado kaino tawe mayam ju na kaino se kaino crime dai siam ngai bi ba si jam ngai duga ayuna balak padane nungsidana moina asapo se ampure ebako sapo se ampure makhan asapo se da aina sigi matang sa haijaning baje singkak ai kuire ba haining baje ko aingonda aidi asapo sa ba haiteba asapo se ai sungsa sa deba ai chak ta hena jaja deba ko aduga aingonda value oidise asapo na teba asapo se di sa ju ai sa da ju ai aingonda yamna aina pam mi ba pose mayamna pubira ke harga di ko seng oina pubiro ba keji manga oisu tara ju ai seng se am darkar oi ba aingonda habadi adai sahi 35 ji lakpa ji lepa nate aduna aingonda seng se am darkar oi ba aina ne thabak salam dai je seng bora ji da ne seng ji di walaga saban na ko seng ji loira bra
ꯌꯦꯡꯉꯝꯗꯣꯏꯅꯦꯕ ꯆꯦꯡꯁꯦ ꯍꯦꯛ ꯂꯩꯔꯤꯉꯩ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯆꯦꯡ ꯕꯣꯔꯥꯁꯤꯅ ꯂꯣꯏꯁꯜꯂꯛꯄꯁꯤꯗꯅꯦ ꯊꯋꯥꯏꯁꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯆꯦꯡꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯇꯥꯡꯉꯦꯗꯅꯀꯣ ꯑꯗꯨꯅ pubirak hargadine ay kaisu kaide bekhai adugi wa nate koigi alu gumba thau gumba adum adaidi adum ba ngari gumba chaba yabase mayam jigi siji pubirak pa aduga aini am nungai taba yawi ko laibam jabam je mi somda manga tuka lay adi laibam je chandabani na ne lake se aina haibase aina haidok pa yawi ba enoi sumai tawro yumda oina chalo aduga ai noi ana tawba yawi si aingonda nungai te ba chandabani na dai palem ba taw sangai sina sagraga di kom gra ne ba ko adaidi aijena tasengna ai nungai taba yawi lakpa khudingmak aina changjabam piba ngamgidaba yawe sije aingonda chabagi khagi kai problem sumbagi aingonda yam wai bako chiengjina bu watana leiraba home sidane piak piak ba chiengje moigi ni na aiga ni loina aiga samina bane moigi home gi na tongana leiteba aiga samina jabane ba ado aina moina kaino je chiengji bu watana leiraba ko noigi da mak pira abani ko na arak arak pa je tumbam jimaga leiraba nupi di kuntra tumaju ni phu tumaju pangthala thala tumba yaidana ka ambu sagradi moigi ne na mai ma pham ambu le jagraba adai chieng jina bu amana keji manga pora amana tara porak amana alu khara pirak amana tilau khara amana thau khara pirak taw khara dine amana hawai khara porak moijda tum thambi gi ba aduga ne charo mayam na noigi pirak pane na masida bu watraba mayam jina pangbiraba masida bu manipur gi arak pan awana ta ba nupi gai aina loina mak konsan bangam meba adu sima aingonda yam wai bako ta sengna aduna asapot poraiba dai phiron porakpa yawi ko phiron je khoigi takar oiba matang yawi ningthamda da yam oi kamban nungbal hojik ma am pibiram baje fajan thammi ningthamda da di mi tumba lakpa da phayup yawda di upai leite aduna khwai dagi e se kari dakar oige na hangbiraga matam matam dugi ko aina bema seng oina poro alu oina poro ga harga magi angam basang do keji ani oiju ohum oiju asa polek pai mahutta ko adu oina popirak pa sina aingonda yam pamjei ba ising khak haijaninge ba ko adagi aina aroi bada hujik kaino je aina kuire aije akoi foreign countries da chalaga migi lam da koi ma prithvi da mi amatana tawdri ba thabak amakhak aina tawgena ai khalle ba ko si je hujik se ai sa gi ju sahi je yam jala abani na aije sahi ni phuga mathoi mukchang abani na hoi sahi yangkhai mangai chaibok de ai pangkan khalai ni adai ding amma roiba aduna aije dai mu kaino je adugumba mayam je aina isanu pa je mu khitang chawrak pa isanu pa je aina hundo amba yana ba thamamba adugi matam aigi isanu pina aiga samina ba yaba matam si je ai ngai rak pani hojik ai isanu pa sahi mari hele aina tangai phadana thado maga ai boarding da bo hing lekpa pakha manung da yawi mana mapa ga yum da lehoba adu kaim haidre ada isanu pi je ai hojik sat pa yare ada akhoi manipuri gi sanabi oina di mauji mathanda adumai mapanda kaida satna dabanina aiju ithan chatpa su nungai teba adu isanu pi ga sakradi ai purabna ju nungai jaitana adugi matam je ngai rak pani adu hojikti aina sije mayam na ju crime diary sida koi manipur gi thodo athok ti loi khangbire aduga aina mu wal gi tonga tonga mafam jing sida moi gi lamdana kari lo chatnai mi mahatpada dandi kyam phangba nupi ma rep tawdan kyam phangba khainara kandana kari tawi selaga launa da ba haibji leibra laisai pakhangi oiba kaino se leibra kamaina moije hoi sahi sudana yum panba sahi ka moigi yum panba yaba adai nupa na nupi dagi kan nupi na nupa dai maintenance khoi sa tale je masa thak paisi ga je tanna bra khainar kana kamain tawba dai moida nupi jing je torture nupa jing na yu thaga nupi koira kholani sa charga naiba nupi jing na khangba dai nupi jing na kadai bo khangi adai kara kamain trogadi moidi sa khaina thokpra adai moina moigi sen thok lambi jina kamaina oi nupa dagi depend troga hingbra lam ki simam je aina khoi paudam ninge ba manipur gi tamni ba sumaina ado aduma ju aije chat ke no je passport ka kai sem sabagi ko chen ba hore aije mathang tha da gi ai puroi bagi aya ba phajana lawre chanu pi ba ni gi sem sa dan mai chat na bagi aijo aduma ju sinjari sima ju aina wal gi oina atai di lam koi ba khopadi sa nai ko adai ma gi wal tu ra dai cycle na thora chatle ai di bike na thora chatle wal je hai bagi mai record amam gi sa nai adai sinjak ki chatpa lam gi sinjak se kamai chai adum ba thigat pai chatpa lam gi lai ado smaina crime jing thigala paudam bajidi laitri bako ai nek thengna bada ai ju yam yenge google da ai yam search taw yam yenge bako ado ai siji matang di tongninge khoi gi lam gi mi jing jina yam advantage oina ba yam khangna ba mi gi lam na kari mi gi lo na kari khoi gi na indian law jina kari gai na ko simtang mayam gi board gi ai chatpa ngam ba ju houjage ado khoi je ai ngon da lai ba wari mayam je
ꯍꯥꯟꯅꯒꯤ ꯊꯦꯡꯅꯕꯐꯥꯎ ꯑꯩ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯁꯨ ꯂꯤꯕꯤꯌꯣꯅ ꯂꯥꯛꯄ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯔꯦ ꯑꯩ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯑꯗꯨꯅ ꯁꯇꯔꯗꯦ ꯈꯛ ꯂꯤꯕꯁꯦ ꯁꯤꯅ ꯁꯨꯛꯄꯦꯟ ꯄꯦꯜꯂꯛꯑꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯦꯅꯁꯗꯦꯁꯦ ꯍꯥꯞꯄ ꯍꯧꯔꯝꯃ ꯑꯃꯨꯛ ꯇꯣꯛꯈꯤꯗꯅ ꯁꯤꯁꯦ ꯂꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯋꯦꯅꯁꯗꯦꯁꯦ ꯑꯩꯈꯣꯏ ꯏꯄꯣꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯈꯟꯅꯔꯒ ꯑꯩ ꯃꯄꯥꯟꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤꯁꯨ ꯂꯤꯔꯛꯑꯅꯤ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯕꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ ꯃꯌꯥꯝꯅ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯁꯤꯈꯤꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯩ ꯈꯛꯇꯪꯅ ꯈꯪꯉꯅꯦꯕ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯪꯃꯤꯟꯅꯔꯒ ꯅꯩꯅꯃꯤꯟꯅꯅꯕ ꯑꯩꯅꯁꯨ ꯋꯥꯔꯤꯁꯦ ꯂꯣꯏꯗꯤ ꯊꯣꯛꯅꯤꯡꯉꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯁꯇꯔꯗꯦꯁꯤꯗꯤ ꯑꯩꯅꯗꯤ ꯍꯣꯏ ꯈꯤꯇꯪ ꯌꯥꯝ ꯇꯣꯏꯅꯒ ꯂꯤꯁꯜꯂꯛꯑꯁꯨ ꯇꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯑꯗꯩ ꯃꯤꯅꯒ ꯌꯦꯡꯅꯤꯡꯉꯣꯏꯗ꯭ꯔꯥ ꯃꯃꯜ ꯂꯩꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯤꯗꯤ ꯂꯤꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯋꯦꯅꯁꯗꯦ ꯍꯥꯞꯄꯁꯨ ꯁꯇꯔꯗꯦꯒ ꯇꯥꯅꯤꯡꯗꯕ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯕ ꯑꯩꯅ ꯂꯤꯕ ꯍꯩꯕꯩ ꯅꯠꯇꯦꯀꯣ ꯇꯣꯉꯥꯟꯕ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯇꯔꯪ ꯃꯥꯂꯪꯅꯤ ꯂꯩꯔꯤꯁꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯦ ꯐꯖꯃꯟꯗꯅꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯕꯨ ꯁꯤ ꯊꯣꯛꯄ꯭ꯔꯥꯅ ꯊꯦꯡꯅꯔꯤꯕ ꯑꯩꯅꯐꯥꯎ ꯉꯛꯑꯦ ꯊꯣꯛꯑꯝꯒꯅꯤ ꯊꯥꯖꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯋꯦꯅꯁꯗꯦꯁꯨ ꯍꯥꯞꯅꯕ ꯁꯦꯝ ꯁꯥꯖꯔꯛꯀꯦ ꯑꯩ ꯐꯣꯔꯦꯟ ꯇꯨꯔꯁꯤꯃꯁꯨ ꯊꯥ 2ꯒꯤ 3ꯒꯤ ꯆꯠꯂꯒ ꯍꯥꯞꯀꯠꯄ ꯉꯝꯕ ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯑꯁꯤꯕꯔꯇꯒꯤ ꯃꯥꯡꯒꯣꯟ ꯄꯤꯕꯤꯌꯨ ꯌꯥꯏꯐ ꯃꯥꯡꯒꯣꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯧꯒꯠꯄꯤꯌꯨ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯄꯩꯁꯥꯒꯤ ꯃꯄꯥꯟ ꯂꯣꯏꯅ ꯇꯥꯡꯉꯛꯏ ꯄꯩꯁꯥꯅ ꯂꯩꯔꯤꯉꯩ ꯊꯕꯛ ꯂꯣꯏ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯏꯁꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯁꯤꯗ ꯆꯠꯅꯤꯡꯉꯤꯕ ꯈꯣꯠꯅꯤꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯩ ꯁꯤ ꯌꯥꯏꯐ ꯃꯥꯡꯒꯣꯟꯁꯦ ꯍꯌꯦꯡ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯅꯕ ꯑꯗꯩ ꯂꯝꯗꯨꯗ ꯊꯨꯡꯉꯨꯕꯗ ꯍꯣꯇꯦꯜꯗ ꯂꯩꯕꯒꯤ ꯀꯥꯔ ꯋꯥꯏꯔꯒ ꯂꯝ ꯕꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯑꯩꯅ ꯎꯅꯗꯣꯏꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯎꯅꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯕꯤꯛꯇꯤꯝ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯎꯅꯔꯛꯀꯅꯤ ꯀꯩ ꯀ꯭ꯔꯥꯏꯝ ꯊꯣꯛꯈꯤꯕ ꯃꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯃꯤ ꯎꯅꯔꯛꯀꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤꯕ ꯎꯀꯤꯜ ꯃꯌꯥꯝ ꯎꯅꯔꯛꯀꯅꯤ ꯀꯣꯔꯠꯇ ꯆꯠꯂꯛꯀꯅꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯝꯅ ꯅꯣꯡꯃꯁꯤꯒꯤ ꯏꯆꯦ ꯒꯥꯔꯤ ꯋꯥꯏꯕ ꯑꯩ ꯇꯧꯖꯒꯦ ꯑꯗꯩ ꯍꯣꯇꯦꯜꯗ ꯂꯩꯕ ꯑꯩ ꯇꯧꯖꯒꯦ ꯏꯆꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯣ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯁꯤꯃꯁꯨ ꯅꯤꯖꯔꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩ ꯀꯔꯤꯝꯇ ꯑꯩꯅ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯑꯩꯗꯤ ꯁꯣꯁꯦꯜ ꯋꯥꯔꯛꯁꯦ ꯇꯧꯔꯒ ꯁꯥꯡꯅ ꯂꯩꯔꯛꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯁꯦꯜ ꯊꯨꯝ ꯇꯥꯟꯕꯒꯤ ꯃꯇꯝ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯚꯤꯖꯥ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯐꯤꯂꯤꯄꯤꯟꯁꯀꯨꯝꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯨꯝꯕ ꯂꯩꯗꯅ ꯃꯥꯂꯦꯁꯤꯌꯥꯒꯨꯝꯕ ꯑꯗꯨꯝꯕꯁꯦ ꯑꯩ ꯁꯤ ꯍꯥꯟꯅ ꯆꯠꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗꯣ ꯍꯣꯏ ꯑꯗꯨꯝꯕ ꯂꯝꯁꯤꯡꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯃꯥꯂꯦꯁꯤꯌꯥꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯑꯗꯩ ꯑꯗꯨꯝꯕꯗ ꯂꯩꯕꯁꯤꯡꯁꯦ ꯁꯤꯁꯤꯅ ꯏꯆꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯂꯥꯛꯄꯤꯌꯨ ꯏꯆꯦ ꯑꯩꯈꯣꯏ ꯒꯥꯏꯗ ꯇꯧꯖꯒꯦꯅ ꯃꯣꯏꯅ ꯂꯩꯔꯗꯤ ꯁꯤ ꯍꯣꯇꯦꯜꯗ ꯊꯨꯡꯕ ꯁꯤ ꯁꯨꯃꯥꯏꯅꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯁꯣꯏꯗꯅꯃꯛ ꯑꯗꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ 700-5462370 ꯑꯩꯅ ꯅꯝꯕꯔꯁꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤꯅ ꯑꯩ ꯅꯝꯕꯔ ꯊꯤꯕꯗ ꯋꯥꯕꯗꯣ ꯁꯤꯗ ꯁꯣꯏꯗꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯗꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯚꯤꯖꯥ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯕꯁꯤꯗ ꯑꯗꯨꯝꯕꯁꯤꯡꯗꯨꯅ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗꯩꯗ ꯍꯥꯟꯅ ꯂꯥꯛꯄꯤꯌꯣꯅ ꯑꯗꯣ ꯑꯗꯨꯗ ꯑꯩ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯅ ꯀꯩꯅꯣ ꯅꯦꯄꯥꯜꯗꯒ ꯆꯠꯂꯤꯕ ꯗꯦꯜꯂꯤꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯑꯃꯠꯇ ꯑꯩ ꯀꯩꯅꯣ ꯍꯣꯇꯦꯜꯗ ꯈꯣꯠꯇ ꯂꯩꯇꯦꯕ ꯑꯩꯅ ꯑꯦꯐꯕꯤꯗ ꯑꯩꯒꯤ ꯑꯦꯐꯕꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯩ ꯁꯨꯃꯥꯏꯅ ꯅꯆꯦꯗꯣ ꯀꯟꯐ꯭ꯔꯦꯟꯁ ꯑꯃ ꯁꯤꯗ ꯂꯥꯛꯇꯣꯔꯤꯌꯦ ꯑꯗꯣ ꯑꯩ ꯊꯨꯡꯅꯤꯡꯉꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯅꯦ ꯏꯆꯦ ꯑꯩꯒꯤꯗ ꯊꯨꯡꯖꯦꯅ ꯐꯣꯟ ꯇꯧꯔꯒ ꯃꯣꯏꯒ ꯁꯨꯝ ꯊꯨꯡꯉꯒ ꯃꯣꯏꯅ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯣꯏꯒ ꯆꯥꯃꯤꯟꯅꯩ ꯍꯣꯇꯦꯜ ꯄꯩꯁꯥ ꯇꯤꯡꯗꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇ ꯍꯦꯟꯅ ꯑꯩ ꯇꯤꯡꯗꯦꯕ ꯑꯗꯨꯃꯥꯏꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅꯃꯛ ꯌꯥꯝꯅ ꯌꯦꯠꯁꯟꯕ ꯂꯩꯐꯝ ꯆꯥꯐꯝꯗꯨꯗꯤ ꯂꯣꯏ ꯄꯨꯟꯕ ꯐꯔꯛ ꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯕꯗꯤ ꯂꯝꯗꯨꯗ ꯅꯨꯄꯥ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯔꯦ ꯏꯕꯨꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦꯗꯅ ꯑꯗꯨꯏꯗꯤ ꯃꯥꯅ ꯁꯤ ꯍꯣꯇꯦꯜꯁꯤꯅ ꯈꯔ ꯍꯣꯡꯉꯤ ꯁꯤꯗꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯂꯣꯏꯅꯃꯛꯇꯤ ꯒꯥꯏꯗ ꯇꯧꯕꯤꯗꯅꯀꯣ ꯑꯗꯩ ꯅꯣꯡ ꯅꯤꯗꯣꯏꯁꯨ ꯃꯣꯏ ꯌꯥꯎꯕꯤꯔꯒ ꯆꯠꯃꯤꯟꯅꯕ ꯊꯤꯖꯟꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤ एपिसोडꯁꯦ 30ꯁꯨ ꯌꯧꯁꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯁꯨ ꯑꯩꯅ ꯊꯝꯖꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯐꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯁꯀꯤ ꯃꯇꯥꯡꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯆꯪ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ
हाइबा तारे ओजागी अखोई थौना फबा ओजागी डेडिकेटेड ओइबा ओजागी इंटरेस्ट ओइबा ओजागी अदुगी मतिक याम फुल एनर्जी ओइबा अखोई ओजागी वाखलोंदुना थबक कयाम पांगथोप ngamba nupa nupi khaide bida amadi ओजागी वाखलोन याम फजरबा प्रिंसिपल कयाम ओजान थंबिगी बेसिदा मयाम गिसु सुंसोय सोयदना कमेंट्स एप्रिशिएशन हाइदि ngसागी ओजागी मयाम सिदा एप्रिशिएशन दि मयाम अमा आई इसामकनसु पर्सनली पिनिंग कयाम लैरि अदुगा अखोइना मियोइबा हाइबसे अखोइना पोकप मतमदा अखोइजे तमजरगे हाइना थोकदबनी हाइना अखलमना ताकपिरिबनी अदुना अखोइगी फजबा अदगी नुशिबा हाइबसे अखोइना ओजागी देगिसु मयाम ngasiगी एपिसोड सिदगी फजबा हाइबसे तंबियु नुशिबा हाइबसे लोबियु अमदी ओजागी सिदगी एप्रिशिएट तोबा याबा खंजन बिबा याबमा मयाम लोमिनरगा अखोइसी अमन अमन सेमदोकमिनबा अमन अमन ताथोक तासिन तोमिनबा अमदी अमन अमन हाइबदि अखोइना लोइमक्सी उनबा फंगद्रगसु अखोइगी लाख कयामदी ओइरबनी अखोइगी ngasiगी क्राइम डायरीज की फैमिली दा मयाम सी अखोइगी थ्रू अखोइगी यूट्यूब की अखोइगी प्लेटफॉर्म सिदगी अखोइगी मयाम जेंबिरबा मयाम सी अखोइ कनेक्ट तोमिनसी हाइना थमजरगा ngasiगी ओइनदी अखोइगी 50 सुबे एपिसोड फाउ येंबिरिबा अदुगा मयाम दा अखोइ संदोक पिरिबा इनिशिएटिव लौबिरिबा कमेंट्स पिबिरिबा लाइक्स तोबिरिबा सिंगबु हनन थागचरी लोइनना अरोइबो ओइना सब्सक्राइबर खितंग हेना अखोइ हेंगत हलगा अखोइ सी पाकथोक चाकथोकना अखोइ सी नुसांगना नुसिनना अखोइ क्राइम डायरीज सी मंगोल ओइना मयाम गी दमकता प्लेटफॉर्म सी थमसी कन्मिनसी हाबिसे थमजरगा मतम से लोइसिलपने मयामबु हनन थागचबगा लोइना अमुका हना कानेनबा याथंगनि जरी पिनबिरसी।